Pro Tungina Natungi Haraga Tonkale Komazagari Aduga Tonkalaga Mojagai Taure Dugadi Moitongampa Sat Ka Meboko Aduga Deck the Mazan Kang O the nectar Pacumpio Pon on the wall Haragata Loxale Mana they did Amazic Kang Neboko Kainunita Jibona Miga to Yengenko they did as I tongue out them at the zoo Madi Tonganzi had papers and a letter when I compose Malakrana Lao give them tap to the tongue out and the young but something a call Mother Mayum de Gentare de Mother Salad they show them to tongue out they would never go they Bayambu Kurumjari and a very good evening. Ipo media ming tabir pum na magpu ahan ba magtada Suraj Khongban tabam na taram nokcha bagalin ikai khum da bocheri ngasi miyam gi damakta ekhona hafta khudingi Saturday khudingi 6 pm da mayam da live on ucheri ba crime diaries ming tabir pum na magpu taram okcheri amadi ekhoi gi ipo media na hayeng lakadori ba ekhoi gi chairau ba ekhoi gi meitei gi ahoba अखोगी चाही की अहोब निमित्सिदा अखोनी एडवांस होइना याफा मंगल पिजरी अमदी इपो मीडिया मियंग ताबिर पुमना मक अमदी अखोइबु सब्सक्राइबर ओइबिरिबा पुमना मपु हनन थागा चबगा लोनेना अनोब चाहीना लाकपदा अखोई मिपुम खुदिंग मपु याफा मंगल पिजरी अदुगा अखोई ngasiगी क्राइम डायरीज की एपिसोड तरुक सुबा मयामना हाइबदि अखोइगी एपिसोड अहानबदगी हौदना तरुक फावबा यंगबिरिबा सिंगुसु अखोइना तबिमल खंगबा अमदी थागा चबा फोंदोकचरी ngasiगी अखोइगी Ipo media na puthokchariba every Saturday night ki crime diaries sibu sponsor tobiriba Brilliant Management and service pizariba si ekhogi wedding planner event management catering services na chingba kayama mayam gi damakta ekhogi seba tawjariba si mayam evel tobiu haina thamjage aduga ekhogi hana su haijaba haiba tare ekhoi crime diary sida ekhoina puthokchariba singsi ekhogi real stories true event mayam amadagi ekhoina lokhotchabanina sidagi sida ekhoina mayamda public ta viewers ta ekoina education amadi awareness pi na basida ekoina ekogi immature oiba below 18 years ki angang singna yengbada makoina mature oidadana misguide to ba yauragadi haijadana ekoina disclaimer oina ekoina below 18 years ki ekogi children singsi avoid to bina ba haina ekoina nolukna amuka hangachari ngasigi ekogi ipo media na chathajarakpa crime diaries mayamna saugatpiduna aduki matik ekoisi subscriber henbada natana mayamgi demand kaya ama lakpasida ekoisu yamna nungaiba phongdokchari loina yamna nungaiba paujel amana ekoigi ipo media mayamna support to biba amadi mayamna share to biba mayamna like to biba loina ekoi ipo media ngasidi 300k yauzaduna mayamgi seba tawbada ekoisi aduki matik yamna matik charabra haina khanjaraga mayambo ekoina congratulation pizari loina ekoina 300k yaubasida mayamgi damakta su special episode natraga special program ama ekoina athuba matumda sinjanaba mayamgi damakta ekoina sinjarake mayam yeng taduna lebiu amadi ekoigi ipo media bu saugat piu like to biu share to biu amadi mayamda ekoigi pangthok chariba program maru oba singsi aware ohenbinaba mayamgi sahjok amadi mayamgi ekoigi support to ekona nizari hanna amadi mayambu hanna thagachari aduga ngasigi ekogi ipom media gi 6 episode ki crime diaries sigi houdingai mangyoinana ekogi special guest su ekoi studio election den leizare aduga hayengi advance happy cheraubaga mari leinana ekogi oza robita leimadagi mahaki wakhalon amadi mahaki yaifa mangol mayamdagi lobisi koigi ahanbada ipo media gi subscribers sing aduga viewers sing aduga crime diaries bu thawai yaungna hek episode hobadagi yengbiriba khudingma ko ai ikokno na khurumjari aduga hayeng se maitai chairau numini yamna nungaiba numit amani koigi lai hang taktagi pai puang taktagi leiraba koigi yam tangaba yam phajaraba koigi culture gi oiba adugumba koigi kumai amakhakni ado hayeng je handaki kaino je chairau bajidagi lakpadagi di
ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯁꯥꯟꯇꯤ ꯑꯣꯏꯅ ꯄꯥꯟꯅꯕ ꯑꯗꯨꯒ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡ ꯈꯠꯅ ꯆꯩꯅꯗꯕ ꯏꯆꯥꯁꯤꯡ ꯐꯖꯅ ꯌꯣꯛꯇꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯏꯃꯨꯡ ꯑꯃꯃꯝ ꯑꯣꯏꯃꯤꯟꯅꯖꯦ ꯑꯗꯨ ꯃꯃꯥꯡ ꯆꯍꯤꯒꯤ ꯆꯩꯔꯥꯎꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛ ꯊꯣꯛꯈꯤꯌꯦ ꯑꯩꯈꯣꯏꯒꯤ ꯈꯠꯅꯩꯅ ꯃꯥꯏ ꯅꯨꯄꯥꯅ ꯐꯨꯏꯅ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯍꯥꯏꯕꯁꯦ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯅꯨꯃꯤꯠꯅꯤꯗꯅ ꯑꯗꯣ ꯑꯌꯨꯛ ꯉꯟꯇꯥꯗ ꯑꯩꯈꯣꯏꯒꯤ ꯁꯣꯔꯁ ꯗꯦ ꯍꯣꯝꯗ ꯃꯧ ꯑꯃꯈꯛ ꯂꯥꯛꯈꯤꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯩꯔꯥꯎꯕ ꯍꯦꯛ ꯅꯨꯃꯤꯠꯁꯤꯗꯕꯨ ꯍꯦꯛ ꯈꯠꯅꯩꯗꯀꯣ ꯅꯣꯏꯖꯦꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤꯗꯦꯕ ꯑꯗꯨꯅ ꯁꯨꯝꯕ ꯈꯠꯅ ꯆꯩꯅꯕꯁꯦ ꯊꯣꯛꯇꯕ ꯂꯥꯏ ꯇꯤꯟ ꯈꯨꯔꯝꯗꯅ ꯅꯨꯄꯤꯁꯨ ꯅꯨꯄꯤꯒꯤ ꯊꯧꯗꯥꯡ ꯅꯨꯄꯥꯁꯨ ꯅꯨꯄꯥꯒꯤ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯒ ꯆꯩꯔꯥꯎꯕꯁꯦ ꯐꯖꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯖꯦ ꯑꯗꯨꯒ ꯁꯤꯒ ꯂꯣꯏꯅꯅ ꯑꯩꯅ ꯀꯩꯅꯣ ꯑꯃꯈꯛꯇꯒ ꯄꯤꯖꯒꯦ ꯃꯦꯁꯦꯖ ꯑꯃꯇꯪꯒ ꯆꯩꯔꯥꯎꯕꯁꯤꯅ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯃꯧꯅ ꯃꯥꯏ ꯅꯨꯄꯥ ꯂꯩꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯀ꯭ꯔꯥꯏꯝꯁꯦ ꯌꯥꯝ ꯂꯥꯛꯑꯦ ꯑꯗꯩ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯅꯁꯨ ꯑꯩ ꯅꯨꯄꯥꯗꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯅ ꯅꯨꯄꯤ ꯃꯌꯥꯝꯁꯨ ꯃꯀꯣꯛ ꯁꯥꯔꯒ ꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯆꯩꯔꯥꯎꯕꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯁꯨ ꯏꯁꯥꯒꯤ ꯅꯨꯄꯤ ꯂꯩꯔꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯕꯤꯔꯅꯨ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕ ꯂꯩꯕ ꯅꯨꯄꯤꯁꯨ ꯃꯧꯕꯨ ꯑꯣꯏꯔꯕ ꯃꯄꯨꯔꯣꯏꯕ ꯂꯩꯔꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯕꯤꯔꯅꯨ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯟꯇꯤ ꯑꯣꯏꯅ ꯏꯆꯥꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯑꯣꯏꯕ ꯏꯃꯨꯡ ꯑꯣꯏꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯨ ꯍꯧꯖꯤꯛ ꯈꯠꯅꯕꯒꯤ ꯑꯗꯒꯤ ꯅꯨꯡꯁꯤꯅꯔꯒ ꯔꯤꯂꯦꯁꯟ ꯊꯝꯅꯈ꯭ꯔꯒ ꯅꯨꯄꯥꯗꯨꯅ ꯂꯩꯊꯣꯛꯈꯤꯕꯒꯤ ꯑꯗꯩ ꯆꯦꯜꯂꯒ ꯑꯇꯣꯞꯄ ꯂꯩꯊꯣꯛꯈꯤꯕ ꯂꯨꯍꯣꯡꯁꯨ ꯌꯥꯗꯕ ꯑꯗꯨꯝꯕꯒꯤ ꯀꯦꯁꯁꯨ ꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯅ ꯁꯨꯝꯕꯁꯦ ꯑꯃꯐꯥꯎ ꯂꯥꯛꯇꯕ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯁꯨ ꯆꯩꯔꯥꯎꯕꯁꯤꯅ ꯂꯥꯛꯄꯗꯒꯤ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯕ ꯂꯩꯁꯥꯕꯤ ꯄꯥꯈꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯇꯕ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯂꯥꯟꯁꯤꯁꯨ ꯂꯣꯏꯕ ꯑꯣꯏꯔꯁꯅꯣꯅ ꯑꯩ ꯆꯩꯔꯥꯎꯕꯒꯤ ꯋꯤꯁꯁꯦ ꯄꯤꯖꯔꯤ ꯃꯌꯥꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯁꯨ ꯇꯥꯛꯄꯤꯔꯤ ꯍꯥꯏꯕꯗꯤ ꯆꯩꯔꯥꯎꯕꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯍꯥꯏꯕꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯑꯁꯤꯁꯨ ꯀ꯭ꯔꯥꯏꯝ ꯍꯥꯏꯕꯁꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯄ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯦꯋꯦꯔꯅꯦꯁ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯦꯖꯨꯀꯦꯠ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯑꯞ ꯇꯨ ꯁꯔꯇꯟ ꯑꯦꯛꯁꯇꯦꯟꯗꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪꯁꯨ ꯁꯄꯣꯔꯠ ꯇꯧꯖꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛꯆꯕ ꯑꯗꯨꯒꯨꯝꯕ ꯃꯣꯇꯣꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯁꯨ ꯊꯝꯕꯤꯔꯤ ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯌꯨꯝ ꯄꯥꯜꯂꯕꯁꯤꯡꯅ ꯃꯁꯥꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃꯗꯤ ꯃꯁꯥꯒꯤ ꯃꯦꯅꯔꯁ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯍꯁꯕꯦꯟ ꯑꯦꯟ ꯋꯥꯏꯐꯀꯤ ꯑꯩꯈꯣꯏꯒꯤ ꯋꯥꯍꯟꯊꯣꯛꯇꯣ ꯂꯩꯍꯟꯁꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯁꯨ ꯃꯈꯣꯏꯒꯤ ꯂꯩꯅꯔꯤꯕ ꯑꯦꯐꯤꯌꯔꯁ ꯃꯌꯥꯝꯗꯨ ꯑꯩꯈꯣꯏ ꯇꯥꯏꯇꯟ ꯇꯧꯔꯒ ꯑꯃꯗꯤ ꯇꯨꯡꯒꯤ ꯑꯣꯏꯕ ꯑꯐꯕ ꯌꯨꯝꯕꯥꯜꯂꯣꯟ ꯑꯃ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯟꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯨꯒ ꯉꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯇꯔꯨꯛꯁꯨꯕ ꯑꯦꯄꯤꯁꯣꯗꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯇꯥꯏꯇꯜꯁꯤ ꯅꯨꯡꯁꯤ ꯆꯩꯔꯥꯛ ꯍꯥꯏꯅ ꯊꯝꯖꯔꯦ ꯅꯨꯡꯁꯤ ꯆꯩꯔꯥꯛꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯃꯥꯏꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯣꯖꯥꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯖꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯆꯩꯔꯥꯛ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯁꯤ ꯄꯣꯖꯤꯇꯤቭ ꯑꯦꯅꯔꯖꯤ ꯑꯃꯅꯤ ꯑꯗꯨꯒ ꯄꯣꯖꯤꯇꯤꯚ ꯑꯦꯅꯔꯖꯤ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯅꯝꯊꯥꯛ ꯇꯧꯕ ꯐꯠꯇꯕ ꯂꯧꯁꯤꯡ ꯇꯧꯈꯤꯕ ꯀꯌꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯦꯒꯦꯇꯤꯚ ꯑꯦꯅꯔꯖꯤꯁ ꯃꯌꯥꯝ ꯑꯃꯅꯤ ꯑꯗꯨꯕꯨ ꯅꯦꯒꯦꯇꯤꯚ ꯑꯦꯅꯔꯖꯤꯁ ꯍꯥꯏꯕꯁꯤꯗꯤ ꯑꯣꯜꯋꯦꯁ ꯐꯣꯔ ꯗ ꯇꯥꯏꯝ ꯕꯤꯡ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯈꯔ ꯏꯟꯀꯟꯚꯤꯅꯤꯌꯟꯁ ꯈꯔ ꯄꯤꯕ ꯈꯛꯇꯅꯤ ꯑꯗꯨꯒ ꯂꯦꯇꯔ ꯑꯣꯟ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯇꯤꯚ ꯑꯦꯅꯔꯖꯤꯁꯅ ꯑꯗꯨꯝ ꯑꯣꯜꯋꯦꯁ ꯋꯤꯟꯅꯔ ꯑꯃꯗꯤ ꯖꯣꯏ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯂꯕꯅꯤ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯣꯖꯥ ꯑꯗꯣ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯉꯁꯤ ꯊꯝꯕꯤꯔꯤꯕ ꯇꯥꯏꯇꯜ ꯅꯨꯡꯁꯤ ꯆꯩꯔꯥꯛ ꯍꯥꯏꯁꯤ ꯀꯔꯝꯅ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕꯅꯣ ꯑꯃꯗꯤ ꯁꯤꯒꯤ ꯋꯥꯊꯣꯛꯁꯤꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯊꯝꯕꯤꯔꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯇ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯁꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯃꯣꯏꯁꯦ ꯀꯥꯏ ꯇꯥꯔꯤꯌꯦ ꯀꯥꯏꯅ ꯀꯃꯦꯟꯇ ꯄꯤꯔꯛꯑꯦꯀꯣ ꯀꯥꯏꯔꯅꯤ ꯉꯁꯤꯁꯨ ꯑꯗꯨꯝ ꯀꯥꯏꯔꯅꯤ ꯊꯃꯣꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯟꯕ ꯅꯨꯡꯁꯤꯕꯒꯤ ꯐꯪꯈꯤꯕ ꯆꯩꯔꯥꯛꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯇꯥꯔ ꯈꯪꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪꯁꯤꯡꯗ ꯑꯩ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯦ ꯀꯔꯝꯕ ꯄꯥꯈꯪ ꯍꯥꯏꯕꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯔꯨꯕ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯔꯨꯕ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯕꯗꯤ ꯐꯪꯗ꯭ꯔꯕ ꯐꯪꯁꯨ ꯐꯪꯉꯔꯣꯏꯗꯕ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯃꯥꯕꯨ ꯊꯦꯡꯅꯔꯛꯄ ꯃꯤꯀꯨꯞꯁꯤꯗ ꯅꯨꯡꯁꯤꯔꯛꯄ ꯃꯤꯀꯨꯞꯁꯤꯗ ꯑꯇꯣꯞꯄ ꯑꯔꯦꯞꯄ ꯂꯩꯖꯔꯝꯃꯕ ꯅꯨꯄꯤꯁꯤꯒꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯉꯔꯣꯏꯗꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕꯒꯤ ꯃꯩꯆꯥꯛ ꯄꯥꯜꯂꯕ ꯑꯗꯨꯝꯕ ꯄꯥꯈꯪꯁꯤꯡꯗ ꯑꯩ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯀꯩꯅꯣ ꯈꯔ ꯍꯥꯏꯖꯅꯤꯡꯉꯦ ꯊꯝꯕꯤꯌꯨ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯌꯥꯝ ꯄꯨꯟꯕ ꯅꯨꯄꯤ ꯃꯌꯥꯝ ꯎꯟꯅꯕ ꯐꯪꯁꯟ ꯂꯝꯗ ꯁꯤꯁꯦ ꯆꯍꯤ 15 years ꯑꯩꯈꯣꯏꯅ ꯊꯕꯛꯁꯦ ꯇꯧꯔꯛꯄꯗꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯌꯥꯎꯔ ꯂꯥꯛꯑꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯟꯗꯛꯁꯨ ꯍꯤꯌꯥꯡꯂꯝꯗ ꯅꯍꯥꯟꯗ ꯃꯣꯏꯒꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ 12ꯒꯤ ꯃꯧ ꯉꯥꯛꯇꯒꯤ ꯑꯣꯏꯕ ꯐꯪꯁꯟ ꯑꯃ ꯌꯥꯎꯔꯨꯏ ꯑꯗꯣ ꯑꯩꯅ ꯐꯪꯁꯟꯗꯣ ꯋꯥ ꯉꯥꯡꯕꯗ ꯑꯩꯈꯣꯏꯒꯤ ꯐꯪꯁꯟꯗ ꯋꯥ ꯉꯥꯡꯕ ꯑꯣꯏꯅ ꯉꯥꯡꯗ꯭ꯔꯦ ꯃꯣꯏꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯕ ꯑꯣꯏꯅ ꯉꯥꯡꯉ ꯅꯣꯛꯄꯗꯁꯨ ꯑꯩꯈꯣꯏ ꯂꯣꯏ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯤꯌꯥꯡꯂꯝ ꯃꯥꯏꯀꯩꯒꯤ ꯈꯨꯟ ꯆꯥꯎꯈ꯭ꯔꯕꯗꯨꯒꯤ ꯃꯧꯁꯤꯡꯗ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕ ꯑꯩꯈꯣꯏꯒꯩ ꯁꯤ ꯍꯣꯠꯅꯃꯤꯟꯅꯁꯦ ꯁꯤꯒꯩꯗꯤ ꯐꯠꯇꯦꯅ ꯃꯌꯥꯝꯁꯨ ꯁꯤꯟꯅꯔꯝꯃꯦ ꯑꯗꯒꯤ ꯁ꯭ꯄꯣꯔꯠ ꯍꯧꯗꯣꯛꯄ ꯊꯧꯔꯤ ꯆꯤꯡꯕ ꯍꯧꯗꯣꯛꯄ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯍꯧꯗꯣꯛꯄ ꯂꯝ
ꯂꯝꯗꯒꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯔꯛꯇꯅ ꯏꯆꯦꯅ ꯈꯔ ꯇꯧꯕꯤꯌꯣꯅ ꯑꯩ ꯃꯌꯥꯝ ꯆꯠꯆꯩ ꯑꯗꯨꯃꯥꯏꯅ ꯑꯇꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝꯒ ꯎꯅꯔꯒ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯍꯥꯏꯅꯤꯡꯕ ꯂꯝꯗꯨꯗ ꯑꯩꯈꯣꯏꯅ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯄꯤꯕ ꯐꯪꯕꯁꯦ ꯑꯗꯣ ꯑꯗꯨꯝ ꯂꯝꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯧꯒꯜ ꯐꯪꯖꯒꯦ ꯃꯌꯥꯝ ꯑꯗꯨꯝ ꯄꯨꯟꯕ ꯃꯤ ꯄꯨꯟꯕ ꯖꯒꯥ ꯀꯩꯒꯨꯝꯕ ꯐꯪꯁꯟ ꯑꯃ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯀꯗꯕ ꯂꯩꯕꯗ ꯑꯗꯨꯝ ꯕꯥꯇꯣꯟ ꯑꯗꯨꯝ ꯇꯧꯕꯤꯔꯛꯎ ꯑꯩ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯖꯒꯦ ꯑꯗꯨꯒ ꯑꯃꯅ ꯀꯩꯅꯣ ꯑꯩ ꯏꯁꯥꯁꯦ ꯄꯥꯕ꯭ꯂꯤꯛꯅ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯀꯩꯅꯣ ꯋꯨꯃꯦꯟ ꯑꯦꯛꯇꯤꯕꯤꯁ ꯑꯃꯅꯤ ꯑꯗꯩ ꯏꯆꯦꯁꯦ ꯐꯤꯂꯝꯁꯨ ꯗꯤꯔꯦꯛꯁꯟ ꯄꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯉꯦꯗꯅ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯀꯥꯏꯅꯗꯤ ꯈꯪꯕ ꯄꯥꯕ꯭ꯂꯤꯛꯅꯗꯤ ꯈꯪꯗꯕ ꯑꯩꯒꯤ ꯊꯕꯛ ꯑꯃꯈꯛꯁꯨ ꯂꯩꯔꯤꯕꯀꯣ ꯑꯩꯅ ꯁꯤꯁꯨ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯑꯩ ꯈꯪꯍꯟꯖꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯏꯄ꯭ꯋꯥ ꯁꯨꯔꯁꯅ ꯑꯩꯉꯣꯟꯗ ꯑꯣꯖꯥ ꯀꯧꯕꯁꯤꯗ ꯑꯩ ꯏꯊꯟꯗ ꯁꯨꯝ ꯅꯣꯛꯏꯅꯦ ꯏꯄꯤꯁꯣꯠ ꯍꯧꯔꯛꯄꯗꯒꯤꯀꯣ ꯑꯩ ꯏꯁꯥꯁꯦ ꯑꯣꯖꯥ ꯑꯃꯈꯛꯁꯨꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯐꯤꯂꯝ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯐꯤꯂꯝꯒꯤꯕꯨ ꯅꯝꯒꯗ꯭ꯔꯥ ꯑꯗꯩ ꯑꯩꯒꯤ ꯍꯥꯟꯅ 15 years ꯆꯦꯐꯣꯡ ꯏꯔꯛꯄꯩ ꯑꯦꯗꯤꯇꯔ ꯑꯃ ꯑꯣꯏꯅꯀꯣ ꯏꯊꯟꯗꯅ ꯆꯦꯐꯣꯡꯁꯦ ꯃꯝꯃꯤꯉꯩꯗꯩ ꯍꯧꯒꯠꯂꯒ ꯏꯕ ꯄꯨꯡ 3ꯗꯩ ꯍꯧꯒꯠꯂꯒ ꯄꯨꯡ 6 ꯐꯥꯎ ꯆꯦꯐꯣꯡꯁꯦ ꯏꯕꯁꯦ ꯑꯩ ꯅꯨꯡꯇꯤꯒꯤ ꯑꯩ ꯍꯦꯕꯤꯠꯅꯦꯕ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯋꯨꯃꯦꯟ ꯑꯦꯛꯇꯤꯕꯤꯁ ꯑꯣꯏꯔꯨꯕꯅꯤꯅ ꯃꯤ ꯃꯌꯥꯝꯁꯤ ꯎꯅꯕ ꯂꯥꯛꯄ ꯐꯣꯟ ꯇꯧꯔꯛꯄ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯁꯣꯜꯕ ꯇꯧꯕ ꯑꯗꯩ ꯐꯪꯁꯟ ꯃꯌꯥꯝ ꯗꯥꯏꯁ ꯐꯝꯕꯩ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩ ꯏꯁꯥꯁꯦ ꯑꯃꯨꯛ ꯕꯣꯔꯗꯤꯡ ꯑꯃ ꯑꯩ ꯍꯥꯡꯉꯦ ꯌꯥꯏꯔꯤꯄꯣꯛ ꯇꯣꯞꯇ ꯑꯗꯨꯗ ꯑꯩ ꯏꯁꯥꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗꯗꯤ ꯑꯌꯨꯛꯀ ꯑꯩ ꯅꯨꯡꯗꯥꯡꯒꯗꯤ ꯑꯗꯨꯝ ꯑꯩ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯑꯉꯥꯡ ꯀ꯭ꯂꯥꯁ 3ꯗꯩ 10 ꯐꯥꯎꯁꯦ ꯑꯩ ꯂꯥꯏꯔꯤꯛ ꯇꯥꯛꯇꯅ ꯈꯣꯠꯇꯅ ꯑꯌꯨꯛ ꯄꯨꯡ ꯑꯩꯁꯦ 3ꯗꯩ ꯍꯧꯒꯠꯂꯒ 4:30 ꯐꯥꯎ ꯑꯩꯒꯤ ꯏꯒꯗꯕ ꯈꯣꯠꯀꯗꯕ ꯂꯩꯕꯁꯤꯡ ꯑꯩ ꯂꯣꯏ ꯏꯊꯣꯛꯀꯅꯤ ꯑꯗꯩ ꯄꯨꯡ 5 ꯑꯩ ꯀ꯭ꯂꯥꯁ ꯍꯧꯗꯣꯏꯅꯤ 8 ꯐꯥꯎꯗꯤ ꯑꯩ ꯀ꯭ꯂꯥꯁ ꯂꯧꯗꯣꯏꯅꯤ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯈꯪꯗꯕ ꯃꯦꯅꯤꯡ ꯈꯪꯗꯕ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯗꯩ ꯃꯣꯏꯒꯤ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯇꯥꯏꯃꯤꯡ ꯂꯥꯏꯔꯤꯛ ꯄꯥꯕ ꯉꯁꯤꯅ ꯀꯣꯏꯁꯟ ꯑꯟꯁꯔ ꯀꯩ ꯄꯤꯗꯔꯦ ꯀꯩ ꯁꯕꯖꯦꯛꯀꯤ ꯅꯣꯏ ꯀ꯭ꯂꯥꯁꯀꯤꯅ ꯀꯔꯤ ꯁ꯭ꯀꯨꯜꯁꯨ ꯑꯝꯇ ꯃꯥꯟꯅꯕ ꯅꯠꯇꯦ ꯕꯣꯔꯗꯤꯡ ꯍꯥꯏꯕꯁꯤꯗꯤ ꯂꯩꯔꯛꯏꯁꯦ ꯑꯗꯩ ꯑꯃꯨꯛ ꯑꯉꯥꯡꯈꯩꯁꯨ ꯁ꯭ꯀꯨꯜ ꯑꯝꯇ ꯇꯝꯃꯦ ꯍꯥꯏꯔꯒꯁꯨ ꯁꯦꯛꯁꯟꯁꯨ ꯑꯃꯨꯛ ꯄꯨꯟꯗꯦꯕ ꯑꯗꯨꯒꯤ ꯑꯉꯥꯡ ꯃꯌꯥꯝꯗꯣ ꯃꯥꯏ ꯄꯤꯊꯔꯛꯄꯁꯦ ꯂꯣꯏ ꯐꯍꯟꯕ ꯑꯗꯒꯤ ꯅꯨꯡꯊꯤꯟꯁꯤꯗꯤ ꯑꯩ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯄꯨꯡ 3ꯗꯩ 6 ꯐꯥꯎꯒꯤ ꯀ꯭ꯂꯥꯁ ꯑꯃꯗꯤ ꯑꯗꯨꯒ ꯅꯨꯡꯗꯥꯡꯁꯤꯅ ꯄꯨꯡ 8ꯇꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔ 8ꯇꯩ 9 ꯐꯥꯎꯁꯦ ꯑꯃꯨꯛ ꯀ꯭ꯂꯥꯁꯅꯦꯕ ꯁꯤꯁꯦ ꯑꯩ ꯑꯃꯨꯛ ꯀ꯭ꯂꯥꯁ ꯂꯧꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯑꯩ ꯏꯁꯥꯁꯤꯁꯨ ꯑꯉꯥꯡꯈꯩꯁꯦ ꯑꯩꯅ ꯌꯥꯝ ꯐꯅ ꯑꯩꯅ ꯉꯝꯖꯕ ꯑꯉꯥꯡ ꯈꯔꯗꯤ ꯂꯝꯖꯤꯡꯗꯅꯤꯡꯕꯒꯤ ꯑꯩꯅ ꯑꯉꯥꯡ ꯈꯔꯁꯨ ꯑꯗꯨꯃꯥꯏꯅ ꯕꯣꯔꯗꯤꯡ ꯑꯃ ꯍꯥꯡꯉꯒ IAS ꯕꯣꯔꯗꯤꯡ ꯑꯅ ꯌꯥꯏꯔꯤꯄꯣꯛ ꯇꯣꯞꯄꯒꯤꯁꯨ ꯃꯄꯥꯟꯁꯤꯗ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯈꯩꯁꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤ ꯈꯣꯠꯄꯤꯗꯅꯁꯨ ꯑꯣꯖꯥ ꯑꯃꯁꯨ ꯑꯣꯏ ꯁꯤꯁꯨ ꯑꯩ ꯍꯥꯏꯖꯅꯤꯡꯕ ꯌꯥꯝ ꯊꯥꯒꯠꯆꯅꯤꯡꯉꯤ ꯑꯣꯖꯥꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯑꯣꯖꯥꯒꯤ ꯍꯥꯏꯕꯗꯤ ꯑꯣꯖꯥꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯤꯕꯁꯦ ꯁꯣꯁꯥꯏꯇꯤꯒꯤꯗꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯥꯒꯠꯆꯅꯤꯡꯉꯤ ꯑꯃꯗꯤ ꯑꯣꯖꯥꯒꯤ ꯑꯦꯅꯔꯖꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯣꯖꯤꯇꯤቭ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯖꯕꯗ ꯄꯨꯡ 24ꯅ ꯁꯥꯕꯁꯦ ꯈꯔ ꯍꯦꯟꯅ ꯁꯥꯍꯟꯅꯤꯡꯉꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯑꯣꯖꯥꯒꯤ ꯇꯧꯅꯤꯡꯕꯅ ꯍꯦꯟꯅ ꯌꯥꯝꯕꯅꯤꯅ ꯃꯇꯝꯁꯦ ꯑꯣꯖꯥꯗ ꯀꯣꯟꯅꯔꯝꯗꯧ ꯃꯥꯟꯗꯦ ꯍꯥꯏꯖꯔꯤꯕ ꯑꯗꯣ ꯑꯣꯖꯥꯒꯤꯁꯦ 24 hours ꯈꯔ ꯍꯦꯜꯍꯟꯅꯤꯡꯕꯒꯤ ꯀꯩꯅꯣ ꯑꯃ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯣꯖꯥ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯐꯖꯅ ꯃꯤꯠ ꯅꯥꯀꯣꯡ ꯁꯦꯡꯗꯣꯛꯄꯤꯔꯣ ꯑꯩꯁꯨ ꯋꯥꯔꯤꯁꯦ ꯂꯤꯖꯔꯛꯑꯒꯦ ꯌꯥꯝ ꯋꯥꯏꯑꯦ ꯋꯥꯔꯤꯁꯦ ꯂꯤꯊꯣꯛꯈ꯭ꯔ ꯐꯩꯕꯀꯣ ꯑꯩꯁꯨ ꯉꯔꯥꯡ ꯑꯍꯤꯡ ꯑꯩ ꯁꯨꯛꯇꯨꯝ ꯇꯨꯝꯗꯦ ꯍꯥꯏꯕꯗꯤ ꯋꯥꯔꯤꯁꯦ ꯐꯖꯅ ꯃꯥꯒꯤ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯕꯗꯀꯣ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯅꯤ ꯑꯗꯨꯒ ꯑꯩꯅ ꯏꯁꯥꯅ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯃꯤ ꯑꯃꯒꯤ ꯑꯇꯝꯅꯕ ꯀꯦꯁ ꯑꯃꯈꯛꯇꯪ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯣꯛꯈꯤꯕ ꯀꯦꯁꯁꯤꯗꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨ ꯑꯃꯈꯛ ꯂꯨꯍꯣꯡꯕ ꯀꯥꯏꯈꯤꯕ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯔꯒ ꯔꯤꯂꯦꯁꯟ ꯊꯝꯅꯔꯒ ꯀꯥꯏꯅꯈꯤꯕ ꯌꯥꯡꯂꯦꯟ ꯁꯔꯨ ꯑꯃꯈꯛ ꯀꯦꯁ ꯑꯃꯗꯩ ꯂꯧꯊꯣꯛꯑꯦꯗꯅ ꯑꯗꯨꯒ ꯋꯥꯔꯤꯁꯦ ꯍꯧꯕꯅ ꯑꯃꯒꯤꯗꯩ ꯍꯧꯔꯛꯇꯣꯏꯅꯦ ꯃꯌꯥꯏꯗꯅ ꯑꯃꯗꯩ ꯂꯣꯏꯁꯟꯕꯅ ꯑꯃꯗꯩ ꯃꯤ ꯑꯃꯠꯇꯅ ꯋꯥꯔꯤꯁꯦ ꯑꯩ ꯏꯁꯥꯒꯤꯅꯦ ꯍꯥꯏꯕ ꯈꯪꯉꯔꯣꯏꯕ ꯐꯖꯅ ꯁꯦꯝꯃꯛꯑꯕꯅꯦꯕ ꯑꯗꯨꯒ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯖ ꯑꯃ ꯄꯤꯅꯕꯒꯤꯀோ ꯋꯥꯔꯤꯁꯤꯅ ꯐꯠꯇꯕ ꯇꯧꯅꯤꯡꯗꯅꯕꯒꯤ ꯑꯗꯨꯗꯨꯒ ꯑꯗꯨꯅ ꯑꯩꯁꯨ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯗꯒꯩ ꯋꯥꯔꯤꯁꯦ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨ ꯂꯤꯊꯣꯛꯈ꯭ꯔꯒ ꯐꯩ ꯑꯩꯁꯨ ꯋꯥꯏ ꯑꯗꯨ ꯉꯁꯥꯏꯁꯨ ꯑꯩꯁꯦ ꯌꯥꯏꯔꯤꯄꯣꯛꯇꯩ ꯉꯥꯔꯤꯌꯥꯟ ꯆꯤꯡꯁꯤꯗ ꯁꯤꯐꯥꯎ ꯒꯥꯔꯤ ꯊꯧꯔꯛꯄꯁꯦ ꯑꯩꯁꯦ ꯏꯊꯟꯗ ꯑꯗꯨꯝ ꯒꯥꯔꯤ ꯊꯧꯔꯤꯕꯧ ꯀꯥꯎꯋꯦ ꯋꯥꯔꯤꯁꯦ ꯅꯤꯡꯁꯤꯡꯉꯒꯀꯣ ꯋꯥꯔꯤꯁꯤꯗ ꯁꯤ ꯌꯧꯔꯛꯄ ꯈꯪꯍꯧꯗꯦꯕ ꯑꯗꯣ ꯍꯣꯏ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤ ꯆꯩꯔꯥꯛ ꯍꯥꯏꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯟꯕ ꯆꯩꯔꯥꯛꯅꯣꯗꯣ ꯑꯩ ꯂꯤꯖꯔꯛꯑꯒꯦꯀꯣ ꯊꯝꯕꯤꯌꯣ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯋꯥꯔꯤꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯔꯣꯜ ꯑꯣꯏꯗꯣꯔꯤꯕ ꯅꯨꯄꯥꯁꯦꯀꯣ ꯑꯇꯥꯡꯁꯅꯥ ꯃꯥꯁꯦ ꯑꯇꯥꯡꯁꯅꯥꯁꯦ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗ ꯑꯩꯅ ꯅꯨꯡꯉꯥꯏꯅꯕ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯂꯤꯔꯛꯀꯦ ꯃꯥꯁꯦ ꯀꯩꯅꯣ ꯑꯌꯨꯛꯅꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕ 9-9 ꯑꯗꯨꯋꯥꯏ ꯇꯥꯕ ꯃꯇꯝꯅꯤ ꯃꯥꯁꯦ ꯄꯨꯂꯤꯁꯁꯤꯡꯅ ꯐꯥꯔꯒ ꯃꯥꯁꯦ ꯄꯣꯔꯛꯄꯅꯦꯕ ꯁ꯭ꯇꯦꯁꯟꯗꯀꯣ ꯒꯥꯔꯤ 3-4 ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯦ ꯗꯛ ꯈꯥꯝꯃꯦ ꯑꯗꯩ ꯃꯥꯁꯦ ꯄꯣꯔꯛꯑꯦ ꯃꯥꯁꯦ ꯋꯥꯏꯠ ꯇꯤ ꯁꯥꯔꯠ ꯑꯃ ꯂꯤꯠꯂꯒ ꯃꯥꯁꯦ ꯈꯣꯡꯒ꯭ꯔꯥꯎꯁꯨ ꯋꯥꯏꯠ ꯑꯃ ꯁꯦꯠꯂꯒ ꯃꯥꯁꯦ ꯀꯩꯅꯣꯅꯤ ꯌꯥꯝ ꯋꯥꯡ ꯆꯥꯎꯔꯒ ꯖꯤꯝꯒ ꯁꯥꯔꯒ ꯃꯁꯛ ꯃꯇꯧꯁꯦ ꯌꯥꯝ ꯐꯖꯕ ꯃꯥꯏ ꯀꯨꯆꯨꯁꯦ ꯉꯧꯔ ꯁꯤꯠ ꯅꯥꯜꯂꯒ ꯃꯥꯏ ꯀꯩꯅꯣꯒꯁꯦ ꯌꯥꯝ ꯃꯇꯨ ꯃꯃꯦꯟ ꯌꯥꯝ ꯅꯥꯟꯕꯗꯣ ꯁ꯭ꯀꯤꯟꯒꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯃꯥꯁꯦ ꯊꯥꯛ ꯂꯥꯎꯅꯅꯦ ꯄꯨꯊꯔꯛꯄꯩ ꯀꯨꯝꯃꯛꯄꯁꯤꯗ ꯄꯨꯂꯤꯁ ꯃꯌꯥꯝ ꯂꯩꯔꯝꯃꯤꯕ ꯁꯟꯇ꯭ꯔꯤꯒ ꯂꯣꯏ ꯌꯦꯡꯅꯩꯕ ꯁꯤꯗꯤ ꯐꯖꯈ꯭ꯔꯦꯗ ꯋꯥꯡ ꯆꯥꯎꯔꯗꯅ ꯁꯕꯥꯟꯃꯨꯛꯇꯤ ꯐꯖꯔꯗꯅꯀꯣ ꯑꯗꯩ ꯑꯁ ꯐꯖꯈ꯭ꯔꯦꯗ ꯑꯁꯨꯛ ꯐꯖꯕꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯗ ꯑꯃꯨꯛꯇꯕꯨ ꯍꯦꯛ ꯀꯩꯅꯣ ꯂꯥꯛꯇ꯭ꯔꯤꯌꯦ ꯑꯁꯨꯛ ꯐꯖꯕꯁꯤꯗꯤ ꯒꯥꯔꯤ ꯌꯦꯡꯅꯕꯗꯣ ꯑꯗꯩ ꯃꯥꯁꯦ ꯄꯨꯊꯔꯦ ꯑꯗꯨꯒ ꯃꯥꯒꯤ
magi mapase mapa mama asobo officer amamniko ado magi moi mapagi manai masen kaino gari thaubo ro magi private secretary loi leirame hanana ko ado moina hai mai lockup se asama akoi ibungo sanana leigidaba lockup se madi RK sagai ni ko ado ibungo sanana leigidaba lockup se akoi hapeta sengdok sage na moi nyum changna lockup ka sengdok tana lockup sigi manungda hana thanilana hallamaga adai mu khaba na pakhang macha atang sana gumba amaga sung leirame bako moina sengdok tana khotana dei magi phak hanbaga thadana phi angaubaga phajana thadana adai mon ga je hanba dei mongum angauba taw phajana sem sai ko moina adai di maje osi manak ta hana pusangi wahang bahong khara tawgre adu puthora ga ma lokap to thajale ko maje ubada ngasai gi magi kano je mana kaka kaujai ko moi mapa gi driver je yam nungai te kaka je mana ga lokap ta ga leiba je ubada maje mapi je lon tai thoi ko yam nungai ta bado ado mana koi gi sana ba kakai semaga pire ado mana tang sana jin hai ai kaka kaim janing ba pokte ado kaka na semak pagi ai amatang di sage na ama kaka sai ko ado madi ado ai du da sum leire hai tare ji kaka je nungai ta bagi ko aduga sangaga dai di ma leiramiba halani sina suma sina kira yam khunba yam taru tanan ba nupa ma khakne habajima gi ma ong ma tawsina dum khangba ngamme ba ko adai moi sak ki matam daga je magi kaino je magi sana ba pokham je khoi gi sana ma su gi kori sengjeng gum bai tare ne yam special loina moi mayum da sa ba kaino je aduna ta di ma je adu da na ta sa da ba adu maina adu ga je pora ga magi kaino adu maina adu da ga je mana hapa ga moi police kai ji da pisal le ba ko adam adu zuma je amani khak sarga dum tokreba amdi makaka du nungai roi mana wana seba tro pirak pagi haibagi ko adagi magi kaino isinga je iruja bai gana ising jar oina pisaleba adai ising thakna baga je water mineral je bottle pack se pisale adagi di kaino magi pot sai je sinta pibiu ma aboksina pirak pani magi na haraga piraiba kaino maam ji khoi gi sana ba maam ji khoi haira angur sem komla maam je yame pirai je adai sina kaino saroi maam sabi yoga na police ki ju pidana adai magi ju manung da pidana adai di kaino ga je magi koi gi cream hai tare ko body lotion oiro adai perfume oiro adai magi cocktail tha oiro loi pajana pire adai magi furit firon ka je yam na maong ta na thuppa ga ko yam pajana pire ba dai da moi police kai jina lokap to pot pusan ba loi sek tawidana sidi simai siam na pire ne sidi gai na moi mam je moi di lokap se fashion show to ko moi khalura mane ne magi sidi gai na moi je no eba ko mai na pisale dai manung jida moi je kaino nungdhangi saka je pirak pa je kaino moi mai kon ga do sinarame moi kaka do na ko manung da leiba mi ga do pibi wana do moi kaino do na huje gi thanil hanjina ne mana yam phajana seba tawe aduga mangon daga loi sinarame moi na ko ma isinga je koi gi asauba gi kaino flax ga je loi pisaleba mai kon sak saram dai da asauba do haira ga phajana sambi yo ko piyo ga na aduga hanjina am phajana seba tawje ibungo sana taraga dai moi nungdhangi ga pisalak pa je injang je makhan ga pisale ko adai ngasai gi khaba ji khara awaba macha ne ba made to majina muk majina mara silairaga nupa moi nyam phajaba atang sana jina ngauraga yam phajaba mabani ji ko khaba ji ju phajai ne ba yamna mara si jam laiba aduga asnga sigi injang mathen myam ji di syam gare da hawni da ga madi sop ka chai ko aduga atang sana ji di madi makhuna sa de spoon na kitang khakta ga hapaga tarutana amani khaka sa dum to ebo ko bungo sana na adu khaksa di ya roi da ga na atang sana kaino jang than jina them jai ko adai mai sa ba thak loire ma ji moi gi lokap sigi kaino je mamang ji da tha jam san thoi ko ma ji yeng adom pham lai wa jungang de ma jungang de adai moi ne kai do bai chang ino hang ba zweng ngam da ba ko wari diam khangning ba moi je adai di bungo theng matam je nang hak tum jira khwasira kakai tumning de yani kakai tum biro na ma je adum tum dana phammaga magi haugi ba kaino je ma thodok se magi ningjang nungai tana lei ko adai nongan bagi ayuk sida mabok sila maya bok se je ko ada mi una bala pa je ngak tang thok pai matam pi dana ko sma sen jallaga mai mabok si gi makhong je paira ko la kap khib dei chu hogalu ya de ko adai mabok si ju kap ko asadai mi lainari ba mayam si am nungai na de ko masuma ben gi kaino je ubada adai mabok sina kong khalle aduga dai mana hange akoi ke ima si kamai da hori
ꯑꯕꯣꯛꯁꯤ ꯑꯗꯩ ꯄꯥꯕꯨꯡ ꯀꯃꯥꯏꯅ ꯇꯧꯍꯧꯔꯤ ꯑꯩ ꯉꯥꯡꯕ꯭ꯔꯥ ꯑꯩ ꯆꯩꯕ꯭ꯔꯥ ꯑꯕꯣꯛꯁꯤ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯑꯕꯣꯛꯁꯤ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯄꯥꯕꯨꯡꯒꯤ ꯃꯥꯁꯤꯒꯤ ꯑꯩ ꯑꯕꯣꯛꯁꯤꯒꯤ ꯏꯃꯨꯡꯒꯤ ꯃꯥꯏ ꯀꯔꯤꯝ ꯌꯦꯡꯗ꯭ꯔꯦ ꯑꯩ ꯄꯨꯡꯉꯥꯎ ꯉꯥꯎꯔꯨꯔꯦ ꯑꯕꯣꯛꯁꯤ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯃꯥꯁꯦ ꯌꯥꯝ ꯀꯞꯄꯤꯀꯣ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯗꯦ ꯑꯩꯅ ꯇꯧꯔꯨꯔꯤꯁꯦ ꯀꯔꯤꯅꯣ ꯑꯕꯣꯛꯁꯤꯅ ꯌꯥꯝ ꯀꯞꯄꯤ ꯑꯗꯩꯗꯤ ꯁꯨꯁꯅꯥ ꯇꯣꯛꯑꯣ ꯅꯪ ꯃꯇꯨꯡꯗꯤꯅꯦ ꯁꯤꯁꯤꯅ ꯅꯪꯉꯣꯟꯗ ꯑꯆꯧꯕ ꯂꯦꯁꯟ ꯑꯃ ꯑꯣꯏꯔꯒ ꯅꯪ ꯃꯇꯨꯡꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯁꯨꯝꯕꯁꯦ ꯊꯣꯛꯇꯅꯕ ꯍꯣꯠꯅꯔോ ꯏꯃꯨꯡ ꯀꯅꯥꯝꯇ ꯆꯥꯛ 이ꯁꯤꯡ ꯆꯥꯅꯗ꯭ꯔꯦ ꯏꯃꯨꯡꯒꯤ ꯂꯩꯔꯝꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯅꯪꯒꯤ ꯄꯥꯕꯨꯡꯁꯨ ꯑꯗꯨꯝ ꯎꯪꯉꯒ ꯂꯩꯈ꯭ꯔꯦ ꯑꯣꯐꯤꯁ ꯆꯠꯇ꯭ꯔꯦ ꯅꯃꯥꯁꯤꯁꯨ ꯑꯣꯐꯤꯁ ꯆꯠꯇ꯭ꯔꯦ ꯏꯃꯨꯡꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯑꯗꯣ ꯐꯔꯦ ꯍꯧꯈ꯭ꯔꯖꯅꯨ ꯃꯇꯨꯡ ꯊꯣꯛꯇꯅꯕ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣꯀꯣ ꯁꯤꯗꯩꯗꯤꯅ ꯃꯕꯣꯛꯁꯤꯁꯨ ꯍꯥꯏꯔꯦ ꯑꯗꯩ ꯎꯅꯕꯩ ꯃꯇꯝ ꯂꯣꯏꯔꯦ ꯈꯣꯠꯂꯦꯅ ꯄꯨꯂꯤꯁꯈꯩꯅ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯕꯣꯛꯁꯤꯁꯦ ꯃꯕꯣꯛꯁꯤꯁꯤꯅ ꯄꯨꯂꯤꯁ ꯃꯌꯥꯝꯁꯤꯗꯒꯁꯦ ꯑꯩ ꯏꯁꯨꯁꯦ ꯁꯅꯥꯁꯦ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ ꯅꯣꯏ ꯑꯗꯨ ꯑꯁꯤꯅ ꯁꯤꯟꯅꯔꯝꯗꯅ ꯈꯣꯠꯇꯅ ꯃꯕꯣꯛꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ ꯃꯆꯨꯁꯦ ꯌꯦꯡꯉ ꯆꯠꯈꯤꯀꯣ ꯑꯗꯩ ꯃꯆꯨꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯗꯅ ꯃꯕꯣꯛꯁꯦ ꯆꯠꯈꯤꯕꯁꯦ ꯌꯥꯝ ꯀꯞꯄꯦ ꯑꯗꯩ ꯅꯨꯡꯗꯥꯡ ꯑꯣꯏꯔꯦ ꯃꯣꯏꯁꯦ ꯁꯨꯝ ꯂꯩꯃꯤꯟꯅꯕꯗꯒꯤꯗꯤ ꯊꯥꯅꯤꯜ ꯍꯣꯏ ꯑꯗꯒꯤꯗꯤ ꯈꯥꯕꯣꯏ ꯃꯣꯏꯁꯦ ꯁꯨꯝ ꯅꯨꯡꯁꯤꯅꯔꯦꯀꯣ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯅ ꯃꯣꯏꯁꯨ ꯏꯕꯨꯡꯉꯣ ꯁꯅꯥ ꯍꯩꯁꯦ ꯆꯥꯎꯗ ꯆꯥꯎꯅ ꯀꯩꯅꯣꯅꯒꯁꯦ ꯄꯤꯁꯟꯗꯅ ꯆꯥꯝꯗꯅ ꯈꯣꯠꯇꯅ ꯇꯔꯨ ꯇꯅꯥꯟ ꯇꯧꯗꯅ ꯍꯣꯠꯅꯩ ꯑꯗꯩ ꯅꯨꯡꯗꯥꯡꯁꯦ ꯀꯩꯅꯣꯁꯤꯅ ꯍꯪꯉꯦ ꯃꯣꯏ ꯄꯨꯂꯤꯁ ꯈꯔ ꯑꯗꯨꯋꯥꯏꯒꯤ ꯂꯣꯀꯞꯀꯤ ꯁꯪꯕꯩ ꯇꯥꯕꯈꯩꯗꯣ ꯑꯗꯨꯒꯩꯁꯨ ꯑꯁ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯈꯪꯅꯤꯡꯉꯤ ꯅꯪ ꯑꯝꯇ ꯋꯥꯔꯤꯁꯦ ꯐꯖꯅ ꯂꯤꯔꯛꯑꯣꯅ ꯃꯣꯏꯅ ꯍꯥꯏꯀꯣ ꯑꯗꯩꯗꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯅꯁꯨ ꯍꯥꯏ ꯊꯥꯅꯤꯟꯁꯤꯅꯁꯨ ꯏꯕꯨꯡꯉꯣ ꯁꯅꯥ ꯌꯥꯝ ꯈꯪꯅꯤꯡꯉꯤ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯑꯝꯇ ꯂꯤꯌꯣ ꯑꯩꯈꯣꯏꯗ ꯑꯁ ꯃꯥꯁꯤꯅ ꯐꯖꯅ ꯍꯥꯏꯔꯛꯏꯀꯣ ꯑꯩꯅ ꯉꯁꯤ ꯐꯪꯉꯤꯕ ꯆꯩꯔꯥꯛꯁꯦ ꯀꯀꯥ ꯅꯨꯡꯁꯤ ꯆꯩꯔꯥꯛꯅꯤ ꯑꯩꯅ ꯐꯪꯉꯤꯁꯦꯅ ꯃꯥ ꯍꯥꯏꯀꯣ ꯃꯥꯁꯤ ꯀꯃꯥꯏꯅ ꯄꯣꯛꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯗ ꯃꯥꯏ ꯄꯣꯛꯂꯛꯄꯩ ꯃꯇꯦꯛ ꯑꯃ ꯍꯥꯏꯔꯝꯒꯦꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯦ ꯆꯍꯤ 7ꯃꯨꯛ ꯑꯉꯥꯡꯁꯦ ꯄꯣꯛꯇꯗꯅ ꯌꯥꯝ ꯋꯥꯅ ꯗꯥꯛꯇꯔ ꯌꯦꯡꯗꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯗꯅ ꯇꯧꯔꯒ ꯃꯆꯥꯁꯦ ꯄꯣꯛꯑꯔꯣꯏꯗ꯭ꯔꯥꯅ ꯏꯃꯨꯡꯁꯦ ꯃꯊꯥꯁꯦ ꯌꯥꯝ ꯁꯥꯟꯅꯕꯗꯒꯤ ꯃꯥꯁꯦ ꯌꯥꯝ ꯋꯥꯅ ꯄꯣꯛꯂꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯊꯟꯇꯅꯦꯕ ꯄꯣꯛꯏꯁꯦ ꯑꯗꯨꯒ ꯃꯥꯁꯦ ꯑꯌꯥꯝꯕꯅ ꯃꯃꯥꯁꯦ ꯑꯣꯐꯤꯁ ꯊꯕꯛ ꯇꯧꯕꯅꯤ나 ꯃꯕꯣꯛꯁꯤꯅ ꯍꯔꯥꯎꯗꯅ ꯃꯁꯨꯁꯤ ꯐꯪꯉꯤ ꯏꯃꯨꯡꯒꯤ ꯙꯔꯥ ꯅꯥꯂꯥ ꯃꯨꯠꯂꯔꯣꯏꯅ ꯃꯁꯨꯁꯤ ꯃꯥꯅꯗ ꯆꯦꯜꯂꯛꯈ꯭ꯔꯕꯅꯦꯕ ꯑꯗꯩꯃꯨꯛ ꯃꯥꯒꯤ ꯃꯄꯨꯁꯦ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯣ ꯃꯥꯏ ꯃꯄꯨꯁꯦ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯨ ꯑꯃ ꯐꯪꯍꯧꯔꯦ ꯃꯣꯏꯒꯤ ꯑꯗꯨꯒ ꯏꯃꯨꯡꯁꯦ ꯃꯨꯠꯂꯔꯣꯏꯅ ꯌꯥꯝꯅ ꯏꯃꯨꯡꯁꯦ ꯃꯨꯠꯂꯗ꯭ꯔꯥ ꯏꯆꯥꯒꯤ ꯍꯥꯡꯇꯛꯇꯅ ꯅꯨꯡꯉꯥꯏꯔꯝꯗꯕꯗꯣ ꯏꯁꯨ ꯑꯃ ꯐꯪꯍꯧꯔꯦꯅ ꯅꯨꯡꯉꯥꯏꯔꯒ ꯁꯤꯖꯈꯤꯕꯗꯣ ꯃꯄꯨꯁꯦ ꯑꯗꯨꯃꯥꯏꯅ ꯄꯣꯛꯂꯛꯈꯤꯕ ꯑꯉꯥꯡ ꯈꯛꯇꯅꯦꯕ ꯇꯥꯡ ꯁꯅꯥꯁꯦ ꯑꯗꯩ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯅꯨꯃꯤꯠꯁꯦ ꯃꯣꯏꯁꯦ ꯃꯥꯁꯦ ꯀꯩꯅꯣꯅꯦ ꯃꯄꯥꯟꯗ ꯑꯗꯨꯝ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯩꯔꯛꯄꯅꯤ ꯃꯥꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯃꯤ ꯑꯗꯨꯒ 3rd ꯁꯦꯝ ꯇꯝꯃꯤ ꯑꯗꯨ ꯃꯥꯁꯦ 3rd ꯁꯦꯃꯤꯁꯇꯔꯁꯦ ꯂꯣꯏꯔꯒ ꯁꯨꯇꯤ ꯊꯣꯛꯂꯛꯄꯅꯦ ꯃꯌꯨꯝꯗ ꯑꯗꯨ ꯃꯥꯗꯤ ꯀ꯭ꯂꯥꯁ 9, 10ꯗꯩ ꯃꯄꯥꯟꯗ ꯃꯣꯏꯁꯦ ꯃꯄꯥꯟꯗ ꯌꯥꯝ ꯆꯥꯎꯅ ꯃꯣꯏꯒꯤ ꯐ꯭ꯂꯦꯠ ꯂꯩ ꯑꯗꯨꯗ ꯀꯩꯅꯣ ꯍꯣꯁꯇꯦꯜ ꯊꯝꯃꯦ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯀꯣ ꯌꯥꯝ ꯆꯥꯎꯅ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗꯁꯨ ꯃꯥꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯅꯕ ꯃꯤ ꯃꯥꯒꯤ ꯃꯄꯥꯟꯒꯤ ꯌꯨꯝꯁꯤꯗꯁꯨ ꯃꯣꯏꯒꯤ ꯂꯣꯏ ꯂꯩꯌꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯁꯨꯇꯤ ꯊꯣꯛꯂꯛꯄꯅꯦ ꯑꯗꯨꯅ ꯃꯥꯗꯤ ꯀ꯭ꯂꯥꯁ 9, 10ꯗꯩ ꯑꯥꯗ ꯑꯗꯨꯝ ꯂꯥꯏꯔꯤꯛꯁꯦ ꯇꯝꯃ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯦ ꯀꯌꯥ ꯂꯣꯏꯅꯗ꯭ꯔꯕꯅꯤꯅ ꯃꯉꯣꯟꯗ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯔ ꯍꯣꯠꯅ ꯃꯃꯥ ꯃꯄꯥ ꯇꯧꯔꯒ ꯃꯥꯁꯦ ꯅꯨꯡꯁꯤꯕꯁꯦ ꯀꯩꯅꯣ ꯁꯨꯈꯪ ꯈꯪꯗ꯭ꯔꯤꯕ ꯃꯥꯒꯤ ꯂꯥꯏꯐꯇ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯅꯨꯄꯤ ꯑꯃꯗꯅꯦ ꯁꯤꯃꯗꯤ ꯑꯩ ꯅꯨꯡꯁꯤꯍꯦꯅ ꯍꯥꯏꯕꯁꯤ ꯃꯥ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯀꯩꯅꯣꯁꯤ ꯃꯥꯅꯁꯨ ꯃꯥꯁꯦ ꯃꯣꯗꯦꯂꯔ ꯐꯦꯁꯟ ꯁꯣ ꯊꯣꯛꯄꯒꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯑꯩꯁꯦ ꯂꯥꯏꯔꯤꯛꯁꯦ ꯍꯣꯠꯅꯅ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯨ ꯇꯧꯔꯕꯅꯤꯅ ꯑꯩ ꯁꯤꯁꯦ ꯈꯤꯇꯪ ꯇꯧꯒꯦ ꯀꯥꯏꯅ ꯃꯄꯥꯟꯗꯗꯤ ꯃꯥꯅ ꯃꯥꯒꯤ ꯀꯩꯅꯣ ꯈꯤꯇꯪꯒ ꯊꯣꯛꯄꯒ ꯃꯤꯡꯒ ꯆꯟꯁꯤꯜꯂꯒ ꯃꯣꯗꯦꯂꯤꯡ ꯀ꯭ꯂꯕ ꯑꯝꯗꯀꯣ ꯑꯗꯨ ꯈꯤꯇꯪꯗꯤ ꯍꯧꯔꯦ ꯑꯗꯨꯒ ꯃꯥ ꯍꯟꯗꯛ ꯁꯨꯇꯤ ꯊꯣꯛꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯐꯅꯌꯥꯝ ꯃꯁꯛ ꯈꯪꯉꯁꯨ ꯏꯔꯝꯗꯝꯁꯤꯗ ꯈꯪꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯟꯗꯛ ꯁꯨꯇꯤ ꯊꯣꯛꯄꯁꯤꯗ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯈꯤꯇꯪ ꯃꯅꯤꯄꯨꯔꯗꯁꯨ ꯑꯣꯖꯥ ꯒꯨꯔꯨ ꯑꯃꯒꯤ ꯃꯈꯥꯗ ꯑꯩ ꯁꯨꯝꯕꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯝꯒꯦ ꯀꯥꯏꯅ ꯃꯥꯁꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯥꯇ꯭ꯔ ꯑꯗꯨꯝꯕ ꯁꯦꯝꯒꯠꯄ ꯑꯣꯖꯥ ꯑꯃꯈꯛꯇꯗ ꯃꯥꯁꯤ ꯃꯤꯡ ꯆꯟꯗꯅ ꯈꯣꯠꯇꯅ ꯑꯣꯖꯥꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯇꯧꯕꯗꯩ ꯑꯣꯖꯥꯁꯤꯅ ꯁꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯐꯣꯇꯣ ꯁꯨꯠ ꯑꯃ ꯂꯩ ꯑꯅꯧꯕ ꯀꯩꯅꯣꯁꯤꯡ ꯂꯧꯒꯗꯕꯅꯤ ꯃꯣꯗꯦꯂꯔ ꯀꯩꯗ ꯅꯪꯁꯨ ꯂꯥꯛꯑꯣꯅ ꯂꯣꯛꯇꯥꯛꯇ ꯇꯧꯒꯗꯕꯅꯤꯅ ꯍꯥꯏꯗꯅ ꯅꯨꯃꯤꯠꯁꯦ ꯃꯥꯁꯦ ꯄꯨꯡ 7ꯗ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯊꯝꯃꯦ ꯑꯗꯨ ꯊꯝꯃꯒ ꯈꯤꯡꯉꯛꯄꯁꯦ ꯃꯥꯁꯦ ꯄꯨꯛ ꯍꯧꯒꯠꯂꯦ ꯑꯁ ꯑꯩ ꯊꯦꯡꯒꯅꯤ ꯍꯥꯏꯔꯒ ꯃꯥ ꯏꯔꯨꯖꯕꯁꯦ ꯄꯠ ꯆꯪꯉꯦ ꯃꯥꯅ ꯏꯔꯨꯖꯕ ꯆꯪꯉꯤꯉꯩꯗ ꯃꯣꯏ ꯏꯃꯨꯡꯒꯤ ꯍꯦꯜꯄꯔꯁꯤꯅ ꯃꯥꯒꯤ ꯐꯃꯨꯡ ꯐꯥꯅꯨꯡ ꯀꯥꯅꯨꯡꯁꯦ ꯁꯤꯠ ꯅꯥꯟꯅ ꯁꯦꯝꯃꯤ ꯁꯥꯏ ꯑꯗꯩ ꯃꯥꯒꯤ ꯆꯥꯅꯕ ꯈꯣꯠꯅꯕ ꯄꯨꯁꯜꯂꯛꯏ ꯑꯗꯩ ꯃꯥ ꯊꯣꯛꯂꯛꯑꯦ ꯃꯕꯣꯛ ꯀꯝꯕꯥꯏꯟꯁꯦ ꯀꯩꯅꯣ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯅ ꯇꯧꯔꯦꯀꯣ ꯑꯗꯩ ꯀꯩꯅꯣ ꯃꯕꯣꯛꯁꯤꯅ ꯃꯥ ꯉꯔꯥꯡ ꯉꯁꯤ ꯐꯣꯇꯣ ꯁꯨꯠ ꯆꯠꯀꯅꯤ ꯍꯥꯏꯕꯗ ꯃꯥꯒꯤ ꯃꯨꯀꯥ ꯐꯩꯖꯣꯝ ꯁꯨꯠ ꯃꯈꯟ ꯀꯣ ꯃꯈꯜ 2 ꯐꯖꯅ ꯄꯦꯛ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯣ ꯁꯦꯁꯦ ꯑꯩꯁꯨ ꯁꯅꯥ ꯅꯪ ꯍꯣꯔꯦꯟ ꯐꯣꯇꯣ ꯁꯨꯠꯇ ꯁꯦꯠꯅꯕ ꯀꯥꯏꯅ ꯄꯨꯊꯣꯔꯛꯇꯅ ꯃꯕꯣꯛꯁꯤꯅ ꯑꯗꯒꯤ ꯀꯩꯅꯣꯁꯤ ꯃꯕꯣꯛꯁꯤꯅ ꯏꯟꯗꯅ ꯈꯣꯠꯇꯅ ꯑꯁ ꯑꯕꯣꯛꯁꯦ ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯈꯣꯠꯂꯒꯦꯅ ꯑꯁ ꯅꯄꯥꯅꯗꯤ ꯊꯣꯛꯅ ꯄꯥꯝꯈꯤꯗꯕꯅꯤꯀꯣ ꯅꯪ ꯁꯨꯝꯕ ꯊꯕꯛꯁꯦ ꯅꯄꯥꯁꯦ ꯉꯔꯥꯡꯗꯩꯅꯦ ꯁꯥꯎꯔꯤꯕꯅꯤ ꯁꯨꯝꯕ ꯊꯕꯛꯁꯦ ꯀꯌꯥ ꯄꯥꯝꯗꯦꯅ ꯌꯥꯅꯤ ꯑꯕꯣꯛꯁꯦ ꯑꯩ ꯍꯥꯏꯒꯦꯅ ꯑꯗꯩ ꯃꯃꯥꯗꯁꯨ ꯃꯥꯁꯦ ꯏꯃꯥꯁꯦ ꯑꯩ ꯆꯠꯎꯈꯤꯒꯦꯅ
ꯀꯨꯏꯔꯛꯀꯅꯨꯀꯣ ꯊꯦꯡꯉꯛꯀꯅꯨ ꯃꯝꯃꯛꯀꯅꯨ ꯅꯪ ꯆꯠꯇꯣꯏ ꯂꯝꯗꯣ ꯌꯥꯝ ꯂꯥꯞꯄꯤ ꯐꯖꯅ ꯊꯧ ꯒꯥꯔꯤꯗꯣ ꯀꯥꯏꯅꯅꯦ ꯇꯧꯋꯦ ꯑꯗꯩ ꯅꯣꯏ ꯄꯥꯕꯨꯡꯗꯣ ꯅꯪ ꯐꯖꯅ ꯑꯝꯇ ꯍꯥꯏꯔꯝꯃꯨ ꯃꯥ ꯄꯥꯝꯗꯕꯅꯤꯀꯣꯅ ꯑꯗꯩ ꯃꯣꯏ ꯄꯥꯕꯨꯡꯁꯦ ꯃꯥ ꯆꯪꯉ ꯈꯣꯠꯂ ꯈꯣꯏꯔꯝꯗꯅ ꯐꯖꯅ ꯍꯥꯏꯔꯝꯃꯦ ꯑꯁ ꯑꯩꯗꯤ ꯁꯅꯥ ꯀꯌꯥ ꯄꯥꯝꯗꯦꯍꯦ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯂꯥꯏꯔꯤꯛ ꯁꯣꯏꯔꯛꯅꯕꯅꯤꯗ ꯀꯩ ꯀꯥꯟꯅꯕꯅ ꯄꯥꯕꯨꯡ ꯑꯩ ꯃꯇꯝ ꯈꯔ ꯈꯛꯇꯅꯦ ꯁꯨꯝ ꯁꯤꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯕꯅꯤꯗ ꯑꯩꯅ ꯒꯥꯏꯅ ꯍꯥꯏꯔꯝꯃꯒ ꯄꯥꯝꯖꯕꯒꯤꯅ ꯑꯗꯨꯒ ꯒꯥꯔꯤꯗꯣ ꯊꯧꯗꯣꯔꯦ ꯁꯣꯝꯗꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯅ ꯉꯥꯏꯔꯤꯀꯣ ꯃꯃꯥꯟꯅꯕꯁꯤꯅ ꯉꯥꯏꯔꯦ ꯃꯥꯁꯦ ꯃꯃꯥꯟꯅꯕ ꯀꯣꯔꯧꯁꯤꯅ ꯑꯁ ꯂꯥꯛꯇꯦꯅ ꯑꯗꯩ ꯎꯆꯤꯟ ꯅꯥꯆꯤꯟ ꯌꯧꯁꯜꯂꯛꯑꯦ ꯑꯗꯩ ꯑꯁ ꯂꯥꯛꯑꯣ ꯇꯣꯡꯉꯣꯅ ꯑꯁ ꯅꯪ ꯉꯥꯏꯕꯗ ꯏꯕꯨꯡꯉꯣ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥ ꯅꯪ ꯉꯥꯏꯕꯗ ꯑꯩꯁꯦ ꯁꯤꯗꯣꯔꯦ ꯂꯥꯛꯄꯁꯦ ꯂꯣꯏ ꯆꯣꯛꯑꯦꯅꯦ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥ ꯅꯣꯏꯁꯦ ꯇꯤꯟꯅꯕ ꯌꯥꯝ ꯋꯥꯏꯅꯦ ꯂꯥꯏꯔꯕ ꯑꯩꯈꯣꯏꯅꯗ ꯉꯥꯏꯅꯦꯅ ꯑꯗꯒꯤ ꯅꯣꯏꯒꯤ ꯂꯥꯏ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯈꯣꯏꯔꯝꯃꯤꯉꯩ ꯅꯣꯏ ꯄꯥꯕꯨꯡ ꯑꯃꯨꯛ ꯈꯣꯏꯔꯝꯃꯤꯉꯩ ꯅꯕꯣꯛꯁꯤ ꯑꯃꯨꯛ ꯅꯃꯥꯁꯤ ꯑꯃꯨꯛ ꯃꯊꯪ ꯈꯣꯏꯔꯝꯃꯤꯉꯩꯗ ꯄꯨꯡꯈꯥꯏ ꯑꯃꯗꯤ ꯆꯪꯉꯝꯒꯅꯤ ꯒꯥꯏꯀꯣ ꯑꯗꯩ ꯅꯣꯏꯗ ꯂꯥꯛꯀꯗꯕꯁꯨ ꯁꯝꯁꯥ ꯆꯪꯕ ꯌꯥꯕ ꯏꯃꯨꯡꯁꯨ ꯅꯠꯇꯦ ꯒꯦꯠꯇꯣ ꯑꯃꯨꯛ ꯍꯥꯡꯕꯩ ꯑꯃꯨꯛ ꯍꯥꯏꯅꯅꯤ ꯁꯦꯀꯨꯔꯤꯇꯤ ꯑꯃꯨꯛ ꯑꯗꯨ ꯆꯪꯉꯧ ꯌꯥꯅꯤ ꯌꯥꯔꯣꯏ ꯑꯃꯨꯛ ꯇꯧꯅꯤ ꯑꯁ ꯇꯜꯂꯤꯅꯦ ꯑꯗꯩ ꯅꯣꯏꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥ ꯅꯣꯏꯁꯦ ꯇꯤꯟꯅꯕꯗ ꯌꯥꯝ ꯇꯜꯂꯤꯁꯦ ꯅꯣꯏ ꯅꯃꯥ ꯅꯄꯥꯅꯀோ ꯍꯌꯦꯡ ꯁꯣꯏꯔꯀꯥꯟꯗꯅꯦ ꯑꯗꯨ ꯇꯤꯟꯅꯕꯗ ꯏꯆꯥ ꯃꯥꯡꯉꯦ ꯍꯦꯛꯇ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥ ꯂꯥꯏꯔꯕꯒꯤ ꯃꯆꯥꯅꯗꯤ ꯑꯗꯨꯗꯣ ꯂꯥꯏꯔꯕ ꯃꯃꯥ ꯃꯄꯥꯅꯗꯤ ꯀꯩꯁꯨ ꯍꯥꯏꯗꯦ ꯏꯅꯥꯛ ꯈꯨꯟꯕ ꯅꯣꯏꯗꯤ ꯌꯥꯝ ꯍꯥꯏꯒꯠꯂꯦ ꯑꯗꯨꯅ ꯌꯥꯝ ꯇꯜꯂꯤꯅꯦ ꯀꯥꯏꯅꯀꯣ ꯃꯥꯅ ꯑꯁ ꯉꯥꯡꯉꯦ ꯅꯪꯁꯤꯗꯤ ꯍꯥꯏꯔꯒ ꯃꯕꯥꯏꯅꯁꯦ ꯒꯥꯔꯤꯁꯦ ꯊꯧꯔꯦꯀꯣ ꯑꯗꯒꯤꯗꯤ ꯃꯣꯏꯁꯦ ꯃꯣꯏꯒ ꯑꯣꯖꯥꯁꯦ ꯎꯅꯕ ꯆꯠꯄ ꯅꯨꯃꯤꯠꯇ ꯃꯣꯏ ꯑꯣꯖꯥꯁꯤꯒꯤ ꯃꯦꯀꯞ ꯍꯥꯏꯇꯥꯔꯦꯅꯦꯀோ ꯃꯦꯀꯞ ꯃꯦꯟꯁꯦ ꯀꯩꯅꯣ ꯕꯤꯅꯥꯎ ꯉꯥꯛꯇꯅꯦꯕ ꯍꯣꯃꯣ ꯃꯣꯏ ꯑꯅꯤ ꯃꯣꯏꯁꯦ ꯈꯪꯅꯔꯦꯕ ꯑꯁ ꯅꯪ ꯌꯥꯝ ꯐꯖꯩꯌꯦ ꯍꯟꯗꯛꯅ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯃꯣꯗꯦꯂꯔ ꯃꯌꯥꯝꯁꯤꯗꯩ ꯅꯪꯅ ꯏꯄꯥ ꯐꯖꯩ ꯑꯗꯨ ꯀꯥꯏꯅ ꯃꯣꯏꯅ ꯈꯪꯅ ꯆꯠꯄ ꯅꯨꯃꯤꯠꯇꯨꯗ ꯀꯩꯁꯨ ꯌꯥꯝ ꯇꯧꯔꯛꯑꯦꯕ ꯃꯣꯏ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯕꯤꯈꯤꯁꯤ ꯒꯥꯏ ꯂꯩꯀꯣ ꯑꯗꯩ ꯃꯣꯏꯁꯦ ꯌꯧꯁꯟꯕꯗ ꯐꯣꯇꯣ ꯁꯨꯠꯁꯦ ꯍꯥꯟꯅꯒꯤ ꯃꯣꯏ ꯁꯥꯇ꯭ꯔ ꯈꯔ ꯍꯧꯔꯝꯃꯦꯀꯣ ꯃꯥꯅ ꯑꯣꯖꯥꯁꯦ ꯊꯥꯛ ꯂꯥꯎ ꯈꯣꯏꯔꯝꯃꯤ ꯑꯣꯖꯥꯅ ꯂꯥꯎ ꯅꯪ ꯆꯠꯀꯦꯔꯣ ꯃꯊꯪ ꯀꯩꯅꯣ ꯇꯧꯔꯁꯤ ꯅꯪ ꯀꯦꯔꯣ ꯑꯅ ꯍꯥꯏ ꯑꯗꯩꯗꯤ ꯀꯦꯕ ꯆꯪꯕꯁꯤꯗ ꯁꯦ ꯅꯣꯏ ꯑꯆꯥꯄꯣꯠꯀ ꯄꯤꯕꯗꯨ ꯋꯥꯈꯪ ꯌꯦꯡꯉꯣ ꯃꯁꯛ ꯃꯤꯗꯤ ꯉꯁꯥꯏꯗꯒꯤ ꯑꯁꯤ ꯃꯌꯥꯝꯁꯦ ꯑꯆꯥꯄꯣꯠꯅꯦ ꯂꯨꯄꯥ ꯄꯤꯕ ꯑꯃꯕꯨ ꯍꯦꯛ ꯌꯥꯅ ꯀꯛ ꯆꯤꯛꯀꯦ ꯐꯪꯗ꯭ꯔꯤꯃꯦ ꯀꯅꯥꯝꯕ ꯍꯦꯛ ꯂꯩꯔꯛꯇꯦ ꯅꯪ ꯂꯥꯛꯑꯗꯤ ꯏꯁ ꯀꯌꯥ ꯌꯥꯡꯈ꯭ꯔꯕ ꯑꯆꯥꯄꯣꯠꯅꯣ ꯁꯤꯗꯤ ꯑꯗꯨꯒꯅꯦ ꯁꯛꯇꯥꯁꯤꯡꯁꯤꯒꯅꯦ ꯃꯦꯀꯞ ꯍꯩꯇꯦ ꯐꯖꯗꯦ ꯑꯗꯨ ꯇꯧꯗꯦ ꯒꯥꯏ ꯃꯃꯥꯏꯗꯤ ꯌꯦꯡꯗꯅ ꯅꯪꯉꯣꯟꯗ ꯀꯦꯕꯗ ꯑꯩꯈꯣꯏꯅ ꯁꯨꯡꯍꯩ ꯍꯩꯇ꯭ꯔꯁꯨ ꯑꯗꯨꯝ ꯐꯖꯗꯧ ꯂꯩꯔꯦ ꯀꯥꯏꯅ ꯑꯗꯩ ꯃꯃꯥꯟꯅꯕ ꯀꯣꯔꯧꯁꯤꯅꯒ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯊꯤꯅ ꯏꯁꯥꯡ ꯈꯪꯗꯅ ꯑꯩꯈꯣꯏ ꯇꯨꯡ ꯏꯟꯁꯟ ꯑꯣꯏꯅ ꯑꯗꯨꯝ ꯂꯩ ꯑꯩꯈꯣꯏ ꯃꯣꯗꯦꯂꯔꯁꯨ ꯑꯣꯏꯖꯗꯦ ꯀꯥꯏꯅ ꯃꯣꯏꯁꯦ ꯐꯥꯒꯤꯒ ꯇꯧꯅꯩꯀꯣ ꯑꯗꯣ ꯃꯥꯒꯤ ꯀꯦꯕ ꯈꯣꯠꯄꯁꯦ ꯂꯣꯏꯔꯦ ꯃꯥꯏ ꯐꯣꯇꯣ ꯁꯨꯠꯁꯦ ꯍꯧꯗꯣꯔꯦ ꯃꯥꯅ ꯐꯣꯇꯣ ꯁꯨꯠꯁꯦ ꯍꯧꯗꯣꯔꯦꯅ ꯑꯣꯖꯥ ꯑꯩ ꯈꯨꯔꯨꯝꯖꯔꯤꯅ ꯍꯧꯔꯝꯗꯥꯏ ꯈꯨꯔꯝꯅꯩꯗꯅ ꯑꯗꯨ ꯈꯨꯔꯝꯕꯒꯤ ꯅꯣꯟꯊꯔꯤꯉꯩꯁꯤꯗ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯖꯥ ꯑꯩ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯔ ꯈꯨꯔꯝꯃꯛꯄ ꯃꯥꯅ ꯄꯠ ꯂꯣꯡꯈꯔ ꯃꯀꯣꯛꯁꯦ ꯊꯦꯡꯅꯩ ꯃꯕꯥꯏꯁꯦ ꯐꯠ ꯌꯦꯡꯈꯠꯄꯗꯅꯦ ꯅꯨꯄꯤꯁꯦ ꯃꯃꯥꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯃꯃꯥꯏꯒꯁꯦ ꯁꯤꯠ ꯅꯥꯜꯂ ꯉꯧꯔꯣꯛ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯁꯦ ꯑꯗꯨꯝ ꯌꯦꯡꯈ꯭ꯔꯦꯕ ꯑꯗꯨꯗ ꯄꯨꯔꯥ ꯃꯥꯒꯤ ꯑꯍꯥꯟꯕ ꯎꯕꯗꯅꯦ ꯃꯥꯅ ꯐꯖꯈꯤꯕ ꯅꯨꯡꯁꯤꯈꯤꯕ ꯅꯨꯄꯤꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯁꯦ ꯑꯗꯨ ꯑꯣꯏꯔꯦꯕ ꯑꯗ ꯆꯣ ꯏꯕꯦꯝꯃ ꯅꯪ ꯂꯣꯏꯁꯜꯂꯣ ꯅꯪꯁꯨ ꯅꯕꯥꯅꯤꯁꯦ ꯑꯅꯧꯕꯅꯤ ꯉꯁꯤ ꯅꯕꯥꯅꯤ ꯄꯨꯟꯅ ꯐꯣꯇꯣ ꯁꯨꯠꯁꯦ ꯅꯕꯥꯅꯤꯒꯤ ꯇꯧꯃꯤꯟꯅꯔꯁꯤ ꯀꯥꯏꯅ ꯑꯗꯩꯗꯤ ꯅꯨꯄꯤꯁꯦ ꯅꯣꯡꯊꯥꯡꯂꯩꯃ ꯀꯧꯏ ꯃꯥꯁꯨ ꯃꯆꯦ ꯑꯃ ꯌꯥꯎꯔꯛꯏ ꯃꯆꯦꯁꯤꯗꯤ ꯃꯣꯏ ꯑꯣꯖꯥ ꯍꯣꯏꯁꯤꯒ ꯍꯥꯟꯅꯗꯩ ꯈꯪꯅꯔꯦ ꯑꯗꯣ ꯅꯣꯡꯊꯥꯡꯂꯩꯃꯁꯤꯗꯤ ꯉꯁꯤ ꯈꯛ ꯂꯥꯛꯏꯕ ꯑꯗꯒꯤ ꯃꯥꯁꯨ ꯀꯦꯔꯦ ꯑꯗꯩ ꯃꯥ ꯀꯦꯕꯁꯦ ꯑꯗꯨꯝ ꯌꯦꯡꯉꯤ ꯇꯥꯡꯁꯅꯥꯁꯤꯅ ꯁꯨꯝ ꯌꯦꯡꯉꯦ ꯃꯉꯣꯟꯁꯤꯗ ꯑꯗꯨꯝ ꯃꯥꯁꯦ ꯌꯦꯡꯅꯤꯡꯉ ꯂꯩꯕ ꯇꯥꯅ ꯌꯦꯡꯅꯤꯡꯕ ꯑꯗꯨꯝ ꯐꯥꯎꯔꯦꯀꯣ ꯑꯗꯩꯗꯤ ꯃꯕꯥꯅꯤ ꯀꯦꯕ ꯂꯣꯏꯗꯅ ꯈꯣꯠꯇꯅ ꯐꯣꯇꯣ ꯁꯨꯠꯁꯦ ꯍꯧꯔꯦ ꯑꯗ ꯃꯥꯅ ꯑꯣꯖꯥꯁꯤꯅ ꯍꯥꯏꯌꯦ ꯍꯤꯁꯤꯗ ꯇꯣꯡꯉꯣ ꯑꯗꯨꯒꯅꯦ ꯀꯩꯅꯣ ꯇꯥꯡꯁꯔꯥ ꯅꯪꯅ ꯅꯣꯡꯊꯥꯡꯂꯩꯃꯗ ꯏꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯆꯥꯏꯁꯜꯂꯣ ꯑꯗꯨꯗ ꯅꯣꯡꯊꯥꯡꯂꯩꯃ ꯅꯪꯅ ꯏꯁꯤꯡ ꯆꯥꯏꯔꯛꯄꯩ ꯊꯦꯡꯉꯛꯄꯒꯤ ꯍꯩꯅꯗꯕꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯒ ꯍꯥꯏꯔꯒ ꯇꯥꯛꯑꯒꯅꯦꯕ ꯃꯣꯏ ꯐꯣꯇꯣ ꯀꯥꯞꯄꯤꯁꯦ ꯐꯣꯇꯣ ꯁꯨꯠꯁꯦ ꯑꯗꯨꯒ ꯑꯗꯩ ꯅꯕꯥꯅꯤꯁꯦ ꯁꯨꯃꯥꯏꯅ ꯇꯥꯡꯁꯔꯥ ꯅꯪꯁꯦ ꯐꯝꯃꯣ ꯑꯗꯩ ꯅꯪꯅ ꯁꯨꯃꯥꯏꯅ ꯐꯝꯃꯛꯑꯣ ꯑꯗꯨꯒ ꯅꯕꯥꯅꯤꯁꯦ ꯁꯨꯃꯥꯏꯅ ꯏꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯑꯣ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯃꯈꯟ ꯑꯗꯩ ꯅꯕꯥꯅꯤꯁꯦ ꯃꯨꯟꯅ ꯌꯦꯡꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯗ ꯇꯥꯡꯁꯅꯥꯁꯤꯗꯤ ꯌꯦꯡꯉꯦ ꯅꯣꯡꯊꯥꯡꯂꯩꯃꯁꯤꯗꯤ ꯌꯦꯡꯕ ꯁꯨꯡꯉꯝ ꯉꯝꯗꯦꯕꯀꯣ ꯅꯪ ꯑꯗꯨꯗꯤ ꯌꯥꯔꯔꯣꯏ ꯍꯌꯦꯡ ꯐꯣꯇꯣꯗ ꯐꯖꯔꯔꯣꯏ ꯌꯦꯡꯅꯒꯗꯕꯅꯤꯒ ꯍꯥꯏꯕꯁꯤꯗ ꯌꯥꯝ ꯋꯥꯅ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯅ ꯌꯦꯡꯕꯁꯦ ꯅꯣꯡꯊꯥꯡꯂꯩꯃꯁꯤꯅ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯣꯇꯣꯁꯦ ꯃꯈꯟ ꯀꯥꯞꯄꯦ ꯑꯗꯩ ꯃꯣꯏ ꯀꯩꯅꯣ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝꯒꯁꯦ ꯌꯧꯔꯦ ꯑꯗꯨꯗ ꯏꯟꯖꯥꯡꯒꯁꯦ ꯃꯥꯏ ꯀꯣꯠꯅꯔ ꯃꯈꯟꯁꯦ ꯆꯥꯕꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯣꯜ ꯂꯤꯛꯁꯦ ꯄꯨꯊꯣꯔꯛꯑꯒ ꯍꯧꯖꯤꯛꯀꯤ ꯀꯣꯔꯧꯁꯤꯅ ꯍꯥꯞꯇꯅ ꯈꯣꯠꯇꯅ ꯃꯥꯒꯤ ꯍꯣꯠꯅꯩ ꯑꯗꯩ ꯀꯣꯔꯧꯁꯤꯒꯤꯗꯤ ꯃꯌꯥꯝ ꯑꯃ ꯂꯧꯁꯜꯂꯛꯑꯦꯕꯀꯣ ꯏꯟꯖꯥꯡꯁꯤꯗ ꯃꯥꯅ ꯃꯣꯏꯁꯨ ꯀꯩꯅꯣ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛꯀꯤ ꯐꯨꯝꯗꯤ ꯃꯔꯛꯁꯤꯗ ꯆꯥꯏꯌꯦꯗ ꯃꯥꯁꯤꯗꯤ ꯑꯗꯨꯝ ꯆꯥꯅ ꯇꯥꯡꯁꯅꯥꯁꯤ ꯇꯥꯅ ꯌꯦꯡꯉꯦꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯅꯣꯡꯊꯥꯡꯂꯩꯃꯁꯦ ꯑꯗꯩꯗꯤ ꯀꯣꯔꯧꯁꯤꯅ ꯍꯥꯏꯌꯦ ꯆꯥꯔꯤꯃꯦꯅꯦ ꯈꯖꯤꯛꯈꯛ ꯂꯦꯝꯃꯤꯃꯦꯅ ꯑꯁ ꯏꯁꯄꯨꯟꯅ ꯆꯥꯛ ꯆꯥꯕꯗꯨꯕꯨ ꯀꯔꯤꯗ ꯍꯥꯎꯒꯦꯕ ꯄꯨꯛꯁꯨ ꯊꯟꯗꯦ ꯊꯟꯐꯝ ꯈꯪꯗꯦ ꯑꯁ ꯅꯣꯏ ꯁꯨꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯁꯨꯝꯕꯁꯦ ꯍꯥꯎꯁꯨ ꯆꯥꯕ ꯐꯪꯉꯤ ꯐꯖꯕ ꯅꯨꯄꯤꯁꯨ ꯎ ꯐꯪꯉꯤ ꯒꯥꯏꯅꯅꯦ ꯅꯪ ꯅꯇꯨꯡꯗ ꯏꯟꯅꯔꯒꯦ ꯉꯣꯏꯗꯤ ꯒꯥꯏꯅ ꯃꯥꯅ ꯐꯥꯒꯤꯒ ꯇꯧꯋꯦꯕ ꯑꯗꯩ ꯑꯃꯨꯛ
ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯦ ꯃꯥꯗꯤ ꯍꯥꯟꯅꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯌꯥꯏꯈꯣꯝꯕꯅ ꯑꯃ ꯂꯩꯖꯩꯕꯀꯣ ꯑꯗꯣ ꯌꯥꯏꯈꯣꯝꯕꯁꯦ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯃꯥꯁꯦ ꯐꯣꯇꯣ ꯁꯨꯠ ꯆꯠꯈꯤꯕ ꯌꯥꯝ ꯁꯥꯎꯔꯤꯅꯤꯀꯣ ꯁꯣꯝꯗ ꯃꯁꯥꯏꯁꯨ ꯈꯔ ꯁꯥꯎꯒꯟꯕ ꯅꯨꯄꯥ ꯑꯣꯏ 마주 마 야이콤버지주 그레주에이션 담미 로이데 마주 수티 ꯊꯣꯛꯂꯛꯄꯅꯦꯕ ꯑꯗꯨꯒ ꯑꯩꯗꯤ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯅꯪꯒꯤꯗꯨꯕꯣ ꯅꯥꯊꯟꯗ ꯀꯥꯞꯄꯤꯔꯣ ꯑꯗꯩ ꯅꯨꯄꯥ ꯌꯥꯎꯕ꯭ꯔꯣ ꯅꯨꯄꯥꯒ ꯀꯥꯞꯃꯤꯟꯅꯩꯔꯣ ꯀꯥꯏꯅꯒ ꯁꯨꯝ ꯍꯪꯉꯦ ꯀꯣ ꯑꯃꯗꯨꯅꯗꯤ ꯈꯨꯝꯕꯝ ꯆꯥꯐꯝꯗꯤ ꯈꯪꯗ ꯑꯗꯩ ꯑꯩꯗꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯒꯤ ꯍꯦꯛꯇꯪ ꯆꯥꯛꯀꯧꯕ ꯂꯩꯗꯅ ꯑꯩꯁꯦ ꯅꯪ ꯊꯤꯟꯕꯁꯦ ꯐꯪꯗꯦꯕ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯑꯩ ꯈꯪꯗꯦꯗ ꯌꯥꯝ ꯄꯥꯝꯗꯦꯗ ꯅꯨꯄꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯒꯗꯤ ꯌꯥꯝꯁꯨ ꯆꯥꯟꯅꯔꯣꯏ ꯈꯔ ꯊꯨꯅ ꯍꯜꯂꯛꯅꯕ ꯍꯣꯠꯅꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯅꯦ ꯅꯨꯄꯥ ꯀꯌꯥꯝ ꯌꯥꯝꯃꯤ ꯅꯨꯄꯤ ꯀꯌꯥꯝ ꯌꯥꯝꯃꯤ ꯀꯌꯥꯝ ꯍꯪꯉꯦꯕꯀꯣ ꯑꯗ ꯃꯥꯅ ꯋꯥ ꯍꯪꯕ ꯈꯣꯠꯄꯁꯦ ꯅꯣꯡꯊꯥꯡ ꯂꯩꯃꯁꯦ ꯀꯌꯥ ꯈꯨꯝꯕ ꯉꯝꯗꯦꯕ ꯈꯨꯝꯕꯩ ꯃꯇꯝꯁꯨ ꯄꯤꯗꯕ ꯃꯥꯅ ꯑꯗꯨꯝ ꯉꯥꯡꯁꯤꯜꯂꯛꯄ ꯑꯗꯨꯝ ꯈꯤꯇꯪꯈꯛ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯦ ꯌꯥꯝ ꯀꯤꯅ ꯈꯣꯠꯅ ꯂꯣꯏꯅꯩꯌꯦꯕ ꯑꯗꯣ ꯅꯣꯡꯊꯥꯡ ꯂꯩꯃꯁꯤꯗꯤ ꯍꯟꯗꯛꯈꯛ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯃꯛꯄꯗ ꯉꯥꯏꯔꯤꯕ ꯑꯣꯏꯌꯦꯕꯀꯣ ꯐꯥꯔꯁ ꯏꯌꯥꯔ ꯈꯛ ꯀꯥꯕ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯃꯣꯏꯁꯦ ꯐꯣꯇꯣ ꯁꯨꯠꯁꯦ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯣꯖꯥꯁꯤꯅ ꯍꯥꯏꯔꯦ ꯃꯣꯏ ꯑꯅꯤꯁꯦ ꯉꯁꯥꯏꯗꯤ ꯃꯣꯏ ꯃꯕꯨꯡꯅ ꯊꯤꯜꯂꯛꯑꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯐꯔꯛ ꯇꯥꯔꯦꯌꯦ ꯑꯗ ꯑꯩꯅꯁꯨ ꯅꯣꯏꯒ ꯂꯝꯕꯤꯁꯨ ꯄꯨꯟꯕꯅꯤꯅ ꯅꯣꯏꯅ ꯑꯗꯨꯝ ꯊꯥꯗꯕꯤꯔꯝꯃꯣ ꯂꯧ ꯂꯥꯛꯑꯅꯨ ꯍꯥꯏꯈ꯭ꯔꯦ ꯃꯣꯏ ꯑꯅꯤꯁꯦ ꯅꯣꯏ ꯒꯥꯔꯤꯗ ꯍꯥꯞꯈ꯭ꯔꯣ ꯍꯥꯏꯕꯁꯤꯗ ꯑꯇꯥꯡ ꯁꯅꯥꯗꯤ ꯍꯔꯥꯎꯔꯦꯀꯣ ꯑꯗꯩ ꯇꯣꯡꯉꯦ ꯑꯗꯨꯒ ꯒꯥꯔꯤꯁꯦ ꯁꯨꯝ ꯊꯧꯔꯛꯄꯁꯤꯗ ꯅꯣꯡꯊꯥꯡ ꯂꯩꯃꯗꯤ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦ ꯑꯗꯣ ꯃꯆꯦꯁꯤꯒ ꯃꯣꯏꯒꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯁꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯏꯆꯦ ꯅꯣꯏ ꯏꯅꯥꯎꯄꯤꯔꯣ ꯁꯤꯕꯣꯅ ꯑꯥꯎ ꯃꯥꯅꯦ ꯏꯅꯥꯎꯄꯤꯅꯦ ꯑꯩꯒ ꯃꯥꯒ ꯏꯃꯥ ꯄꯣꯛꯃꯤꯟꯅꯕꯅꯦ ꯈꯣꯠꯅꯦꯅ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯍꯟꯗꯛ ꯉꯍꯥꯟꯈꯩꯗꯤ ꯀꯥꯏꯗ ꯂꯣꯠꯁꯜꯂ ꯊꯝꯃꯨꯒꯦ ꯏꯆꯦ ꯑꯊꯤꯕ ꯅꯣꯏꯗꯤ ꯊꯣꯛꯂꯛꯏꯅꯦ ꯑꯗꯨꯒ ꯐꯖꯕꯁꯤꯗꯤ ꯄꯨꯊꯣꯔꯛꯇꯦꯅꯦ ꯀꯥꯏꯅꯒ ꯃꯥ ꯉꯍꯥꯟꯈꯩꯗꯤ 12 ꯐꯥꯎꯗꯤ ꯌꯥꯈꯩꯔꯣꯏꯅ ꯂꯩꯕꯅꯦ ꯑꯗꯣ ꯃꯥꯁꯨ ꯁꯨꯝ ꯄꯥꯝꯃꯦꯅ 12 ꯂꯣꯏꯕꯁꯤꯗ ꯁꯨꯝ ꯊꯣꯛꯂꯛꯄꯅꯤꯗ ꯀꯥꯏꯅ ꯃꯣꯏꯁꯦ ꯁꯨꯝ ꯇꯧꯋꯦꯗ ꯃꯥ ꯑꯇꯥꯡ ꯁꯅꯥꯁꯤꯅ ꯍꯥꯏꯀꯣ ꯏꯆꯦ ꯑꯃ ꯅꯣꯏ ꯏꯅꯥꯎꯄꯤꯁꯤꯗꯤ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦꯅ ꯃꯥꯗꯤ ꯉꯥꯡꯒꯟꯗꯕꯅꯦ ꯏꯆꯦ ꯑꯩꯈꯣꯏꯁꯨ ꯉꯥꯡꯒꯟꯗꯦ ꯑꯗꯨꯏꯁꯨ ꯃꯤ ꯈꯔ ꯄꯨꯜꯂꯗꯤ ꯉꯥꯡꯗ ꯌꯥꯗꯕ ꯃꯇꯥꯡ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯗꯨꯒꯤ ꯑꯩꯅ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯗ꯭ꯔꯗꯤ ꯃꯤꯈꯩꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯒꯤ ꯑꯩꯁꯨ ꯉꯥꯡꯉꯤꯅꯦ ꯀꯥꯏꯅ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯃꯇꯥꯡ ꯈꯪꯒꯗꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯁꯤꯗꯤ ꯁꯨꯡꯈꯪ ꯈꯪꯗ꯭ꯔꯕꯅꯤ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯗꯕꯅꯤ ꯀꯥꯏꯅ ꯃꯣꯏꯁꯦ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗ꯭ꯔꯗꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯁꯥꯡꯅꯤ ꯀꯥꯏꯅ ꯋꯥꯔꯤꯁꯦ ꯁꯨꯝ ꯁꯥ ꯑꯗꯨꯝ ꯂꯥꯛꯏꯀꯣ ꯃꯥꯅ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯧꯕꯩ ꯑꯩꯈꯣꯏꯒꯤ ꯃꯤꯡꯆꯦꯟ ꯁꯥꯏꯠ ꯒ꯭ꯂꯥꯁꯁꯦ ꯁꯤꯗꯒꯤ ꯌꯦꯡꯉꯤꯀꯣ ꯅꯨꯄꯤꯁꯦ ꯁꯨꯝ ꯌꯦꯡꯉꯤ ꯃꯥꯅ ꯂꯣꯟ ꯁꯨꯝ ꯌꯦꯡꯉꯤ ꯑꯗꯩ ꯍꯦꯛ ꯁꯥꯡꯈ꯭ꯔꯕ ꯃꯣꯏꯔꯥꯡꯁꯤꯗꯒꯤ ꯃꯣꯏꯒꯤ ꯃꯌꯨꯝꯐꯧ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯉꯥꯛꯇꯅꯤꯀꯣ ꯃꯣꯏꯁꯦ ꯑꯗꯨꯐꯧꯁꯦ ꯋꯥ ꯃꯆꯦꯠ ꯑꯝꯇ ꯑꯗꯨꯝ ꯉꯥꯡꯗꯅ ꯑꯗꯩ ꯁꯤꯗꯅꯤ ꯌꯨꯝ ꯈꯥꯝꯃꯣ ꯈꯣꯠꯂꯣꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯒꯥꯔꯤ ꯈꯥꯝꯃꯦ ꯑꯗꯩꯗꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯌꯥꯝ ꯂꯧꯅꯤꯡꯕ ꯃꯥꯅꯀꯣ ꯑꯗꯩꯗ ꯀꯣꯔꯧꯗꯤ ꯂꯣꯏ ꯈꯪꯕꯅꯤꯅꯅꯦ ꯏꯆꯦ ꯃꯆꯦꯁꯤꯒꯤ ꯅꯝꯕꯔ ꯂꯧꯈ꯭ꯔꯒꯗꯤ ꯏꯊꯣꯛꯇ ꯊꯣꯛꯑꯅꯤꯁꯦ ꯈꯪꯉꯦ ꯑꯗ ꯏꯆꯦꯒꯤ ꯅꯝꯕꯔ ꯂꯧꯈꯤꯒꯦꯅ ꯀꯣꯔꯧꯁꯤꯅ ꯂꯧꯋꯦꯕꯀꯣ ꯑꯗ ꯀꯩꯅꯣ ꯌꯨꯝ ꯃꯊꯛꯇꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯌꯥꯏꯈꯣꯝꯕꯁꯦ ꯃꯣꯏꯒ ꯍꯧꯖꯤꯛꯀꯤ ꯅꯣꯡꯊꯥꯡ ꯂꯩꯃꯁꯦ ꯌꯨꯝꯁꯦ ꯁꯨꯃꯥꯏꯅ ꯗꯥꯏꯔꯦꯛ ꯃꯥꯌꯣꯛꯅꯩꯅꯦꯕ ꯃꯥꯒꯤꯅ ꯕꯤꯜꯗꯤꯡꯅꯤ ꯃꯣꯏꯗꯤ ꯌꯥꯝ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥꯅꯤ ꯃꯥꯒꯤꯁꯨ ꯃꯃꯥ ꯃꯄꯥꯅꯤꯃꯛꯁꯦ ꯌꯥꯝ ꯆꯥꯎꯅ ꯊꯕꯛ ꯇꯧꯕ ꯉꯥꯛꯇꯅꯦꯕ ꯅꯨꯄꯤꯁꯤꯗꯤ ꯃꯃꯥꯁꯤꯅ ꯐꯤ ꯌꯣꯜꯂ ꯆꯥꯖꯕꯅꯦꯕ ꯌꯥꯝ ꯋꯥꯕ ꯑꯗꯣ ꯅꯨꯄꯤꯁꯤꯒꯤꯅ ꯌꯨꯝꯗꯣ ꯎꯅ ꯁꯥꯕ ꯃꯆꯥ ꯑꯃꯈꯛ ꯑꯃꯁꯤꯒꯤꯅ ꯁꯨꯃꯥꯏꯅ ꯋꯥꯡꯅ ꯌꯦꯡꯊꯔꯦ ꯃꯥꯁꯤ ꯌꯦꯡꯉ ꯑꯗꯨꯝ ꯂꯩꯔꯕꯅꯦ ꯍꯜꯂꯛꯄ꯭ꯔꯥꯁꯦꯀꯣ ꯑꯗ ꯃꯣꯏꯅ ꯅꯨꯄꯥꯈꯩꯗꯨꯒ ꯋꯥꯔꯤꯒ ꯁꯥꯗꯅ ꯃꯆꯦꯗꯨꯒ ꯐꯣꯟ ꯅꯝꯕꯔ ꯄꯤꯅꯗꯅ ꯃꯥꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕꯀꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯗꯩꯗꯤ ꯐꯣꯟꯁꯦ ꯈꯤꯡꯖꯜꯂꯛꯑꯦꯕ ꯐꯣꯟꯁꯦ ꯈꯤꯡꯖꯜꯂꯛꯄꯗꯩ ꯃꯥꯁꯦ ꯐꯠ ꯌꯦꯡꯈꯠꯂꯦ ꯅꯣꯡꯊꯥꯡ ꯂꯩꯃꯁꯤꯅ ꯃꯥ ꯂꯩꯔꯝꯃꯅꯦꯁꯦ ꯈꯪꯕ ꯌꯨꯝ ꯃꯊꯛꯇ ꯑꯗꯩ ꯐꯠ ꯌꯦꯡꯈꯠꯄꯗꯩꯗꯤ ꯏꯆꯦ ꯑꯩ ꯆꯪꯉꯝꯃꯒꯦ ꯍꯥꯏ ꯐꯠ ꯆꯪꯈ꯭ꯔꯦꯕꯀꯣ ꯑꯗꯩ ꯀꯅꯥꯅ ꯋꯥꯔꯤꯒ ꯁꯥꯟꯅꯗꯅ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯣꯏꯅ ꯊꯤꯜꯂꯛꯄꯅꯤ ꯈꯣꯠꯄꯅꯤꯅ ꯆꯪꯉꯨ ꯌꯥꯝ ꯊꯨꯅ ꯊꯣꯡꯒꯥꯟꯗ ꯁꯨꯃꯥꯏꯅ ꯅꯨꯄꯥꯒ ꯍꯦꯡꯉꯣ ꯇꯧꯕꯁꯦ ꯑꯩ ꯍꯩꯅꯗꯦꯅꯦ ꯑꯩꯅ ꯍꯩꯅꯗꯕꯁꯦ ꯑꯗꯨꯝ ꯍꯧꯔꯛꯑꯦꯕ ꯅꯨꯄꯤꯅ ꯃꯄꯥꯟ ꯊꯣꯛꯑꯗꯤ ꯑꯗꯨꯝ ꯍꯩꯅꯗꯕꯁꯦ ꯍꯧꯔꯛꯑꯦꯕ ꯑꯩ ꯁꯥꯎꯍꯜꯂꯛꯀꯅꯨ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯪꯉꯦ ꯑꯗꯩꯗꯤ ꯅꯨꯡꯗꯥꯡꯁꯦ ꯀꯩꯅꯣ ꯁꯣꯝꯗꯗꯤ ꯑꯇꯥꯡ ꯁꯅꯥꯁꯦ ꯑꯁ ꯃꯥꯁꯦ ꯒꯥꯔꯤ ꯃꯅꯨꯡꯁꯦ ꯃꯪꯉꯦ ꯑꯁ ꯉꯁꯤꯒꯤꯗꯨꯗꯤ ꯗꯨꯛ ꯐꯖꯕ ꯅꯨꯄꯤꯗꯤ ꯑꯩ ꯎꯗ꯭ꯔꯤꯌꯦꯅ ꯑꯁ ꯅꯪ ꯉꯥꯎꯔꯦꯒ ꯑꯁ ꯑꯁꯤꯗꯤ ꯍꯥꯏꯗ ꯌꯥꯔꯔꯣꯏ ꯑꯩꯒ ꯇꯧꯔꯦ ꯑꯗꯣ ꯃꯥꯁꯦ ꯃꯕꯣꯛꯁꯤꯡꯁꯦ ꯉꯥꯏꯔꯝꯃꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯑꯦ ꯃꯃꯥꯟꯅꯕꯁꯨ ꯂꯩꯍꯧꯔꯦ ꯑꯗꯣ ꯃꯕꯣꯛꯁꯤꯡꯁꯦ ꯉꯥꯏꯔꯝꯃꯤ ꯑꯁ ꯊꯦꯡꯉꯦꯅꯦ ꯏꯆꯨꯁꯅꯥ ꯅꯪꯕꯨ ꯃꯝꯃꯦ ꯃꯇꯝꯗꯣꯀꯣ ꯊꯦꯡꯉꯦꯅꯦꯅ ꯅꯣꯏ ꯄꯥꯕꯨꯡ ꯉꯁꯥꯏꯗꯩꯅꯦ ꯍꯪꯉꯤꯁꯦꯅ ꯑꯗꯩ ꯑꯁ ꯑꯕꯣꯛꯁꯤ ꯑꯁ ꯑꯩ ꯉꯁꯤꯗꯤ ꯉꯥꯎꯔꯦꯍꯦ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯑꯣꯛꯅꯔꯛꯑꯦ ꯀꯥꯏꯅ ꯃꯥꯁꯤꯅ ꯇꯧꯋꯦ ꯍꯦ ꯐꯠꯇꯕꯅꯦ ꯂꯥꯏꯔꯦꯝꯕꯤꯗꯤ ꯀꯥꯏꯅ ꯑꯁ ꯈꯪꯗꯦ ꯑꯕꯣꯛꯁꯤ ꯑꯩ ꯉꯁꯤꯗꯤ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯑꯣꯛꯅꯔꯦ ꯀꯗꯥꯏꯗꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯣ ꯃꯥꯁꯤꯕꯨ ꯑꯋꯣꯏꯕꯩꯗ ꯃꯁꯤ ꯉꯥꯡꯁꯤꯕꯣ ꯀꯥꯏꯅ ꯃꯕꯣꯛꯁꯤꯁꯤ ꯈꯪꯗꯕꯅꯤꯅꯀꯣ ꯑꯗꯩ ꯐꯃꯨꯡꯗꯒ ꯃꯥꯁꯦ ꯆꯜꯂ ꯇꯥꯔꯒ ꯑꯁ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯎꯔ ꯃꯃꯤꯠꯇ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯈꯤꯕ ꯀꯩꯀꯩ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯎꯔ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯃꯣꯟꯗꯪ ꯇꯧꯔꯦ ꯑꯗꯩ ꯃꯥꯁꯦ ꯐꯣꯟ ꯇꯧꯔꯦꯀꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯗ ꯃꯆꯦꯗ ꯅꯠꯇꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯗ ꯐꯣꯟ ꯇꯧꯔꯦ ꯀꯣꯔꯧꯁꯤꯗ ꯑꯗꯩ ꯃꯣꯏ ꯏꯆꯦꯗꯣ ꯐꯣꯟ ꯇꯧꯁꯜꯂꯣ ꯃꯥꯏ ꯅꯝꯕꯔ ꯂꯧꯔꯣ ꯁꯤꯅꯦꯕ ꯅꯪ ꯉꯥꯏ ꯉꯝꯗ꯭ꯔꯦ ꯅ ꯍꯥꯏꯔꯦ ꯍꯣꯏ ꯑꯩ ꯇꯧꯒꯦꯅ ꯍꯥꯏꯔꯦ ꯃꯆꯦꯁꯦ ꯐꯣꯟ ꯇꯧꯔꯦꯀꯣ ꯏꯆꯦꯅ ꯐꯣꯟ ꯇꯧꯔꯛꯏꯁꯤꯒꯤ ꯃꯔꯝ ꯈꯪꯗ꯭ꯔꯣ ꯏꯆꯦ ꯀꯥꯏꯅ ꯇꯧꯋꯦ ꯑꯗꯩꯗꯤ ꯍꯥꯏꯔꯛꯑꯣꯅꯦ ꯀꯩꯒꯤꯅꯣꯅ ꯁꯣꯝꯗ ꯃꯤ ꯂꯩꯕ ꯌꯥꯗꯕ ꯌꯥꯎꯅꯔꯦ ꯃꯤ ꯅꯣꯏ ꯏꯅꯥꯎꯄꯤꯒꯤ ꯅꯝꯕꯔꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯃꯤꯅ
ꯀꯥꯏꯗꯩꯅꯣꯍꯦ ꯄꯤꯕ ꯌꯥꯔꯣꯏ ꯃꯥꯒꯤꯗꯤ ꯀꯥꯏꯗꯩꯅꯣ ꯁꯝꯁꯥꯒ ꯄꯤ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯐꯖꯅꯒ ꯍꯪꯉꯒ ꯑꯌꯥꯕꯒ ꯐꯖꯅ ꯂꯧꯔ ꯄꯤꯔꯛꯀꯗꯕꯅꯤꯒ ꯍꯥꯏꯀꯣ ꯃꯆꯦꯁꯤꯅ ꯑꯁ ꯃꯤ ꯆꯥꯛꯅꯗꯣꯔꯦꯗ ꯁꯣꯝꯗꯗꯤ ꯏꯆꯦ ꯑꯩ ꯍꯥꯏꯈ꯭ꯔꯒꯦ ꯃꯔꯣꯜꯅ ꯍꯥꯏꯔꯦ ꯑꯗꯩ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯦꯕꯀꯣ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯔꯤꯉꯩꯁꯦ ꯁꯤꯗ ꯁꯨꯝ ꯐꯣꯟ ꯇꯧꯁꯜꯂꯛꯑꯦꯕ ꯀꯩꯅꯣꯁꯤꯅ ꯑꯇꯥꯡ ꯁꯅꯥꯁꯤꯅ ꯀꯣꯔꯧꯁꯤꯗꯀꯣ ꯇꯨ ꯏꯆꯦ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯔꯤꯉꯩꯁꯦ ꯉꯥꯏ ꯉꯝꯗꯅ ꯇꯧꯁꯜꯂꯛꯑꯦ ꯐꯣꯟ ꯏꯆꯦ ꯊꯝꯃꯒꯦꯅ ꯍꯥꯏꯔꯦ ꯄꯥꯎꯁꯦ ꯄꯤꯈ꯭ರೆ ꯑꯣꯅꯦ ꯁꯝꯁꯥ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯑꯌꯥꯕꯒ ꯐꯖꯅ ꯂꯧꯔꯛꯈꯤꯒꯦ ꯃꯁꯥꯗꯒ ꯐꯖꯅ ꯍꯪꯉꯒꯅꯦ ꯄꯤꯈꯣꯒ ꯍꯥꯏꯔ ꯄꯤꯗ꯭ꯔꯗꯤ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯑꯗꯨꯝ ꯈꯪꯉꯤꯅꯦ ꯉꯁꯥꯏ ꯁꯛꯇꯥꯗꯣ ꯑꯁ ꯐꯣꯟ ꯇꯧꯅꯤꯡꯃꯦ ꯀꯥꯏꯅ ꯇꯧꯁꯟꯕ ꯃꯦꯁꯦꯖ ꯊꯥꯅꯤꯡꯃꯦ ꯀꯥꯏꯅ ꯊꯥꯖꯟꯕꯗꯤ ꯌꯥꯔꯔꯣꯏ ꯈꯔ ꯂꯨꯔꯅꯤ ꯀꯥꯏ ꯑꯗꯨꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯤꯁꯨ ꯑꯩ ꯑꯗꯨ ꯌꯥꯝ ꯄꯥꯝꯃꯦꯕ ꯅꯨꯄꯤꯅ ꯌꯥꯝꯅ ꯈꯠꯄ ꯌꯥꯝ ꯕꯥꯕꯥ ꯂꯥꯎꯕ ꯋꯥ ꯌꯥꯝ ꯉꯥꯡꯒꯟꯕ ꯌꯥꯝ ꯅꯣꯛꯀꯟꯕ ꯑꯗꯨꯝꯕꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯗꯦꯕ ꯍꯣꯏꯅꯦ ꯑꯗꯨꯏꯗꯤ ꯈꯔ ꯉꯥꯏꯔꯣꯅꯦꯀꯣ ꯑꯩꯗꯤ ꯊꯝꯃꯦ ꯍꯥꯏꯔꯒ ꯑꯁ ꯑꯩꯗꯤ ꯑꯍꯤꯡꯁꯦ ꯋꯥꯅ ꯇꯨꯝꯗꯣꯔꯤꯗ ꯑꯗꯨꯗꯤ ꯒꯥꯏ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯑꯅꯨꯀꯣ ꯑꯍꯤꯡꯒ ꯑꯩ ꯐꯣꯟ ꯇꯧꯁꯜꯂ ꯑꯩ ꯐꯣꯟ ꯑꯣꯐ ꯇꯧꯔꯒ ꯇꯨꯝꯕꯗ ꯃꯤ ꯌꯥꯝ ꯋꯥꯔꯦ ꯒꯥꯏ ꯀꯣꯔꯧꯁꯤꯅꯒ ꯍꯥꯏꯀꯣ ꯑꯗꯩꯗꯤ ꯃꯥꯗꯤ ꯑꯍꯤꯡꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯁꯦ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯃꯥꯏ ꯐꯣꯟ ꯅꯝꯕꯔꯁꯦ ꯄꯥꯝꯕꯒꯤꯀꯣ ꯍꯥꯏꯐꯝ ꯇꯧꯐꯝꯁꯦ ꯈꯪꯗ꯭ꯔꯦꯕ ꯃꯥꯁꯦ ꯑꯗꯩꯗꯤ ꯃꯕꯣꯛꯁꯤꯁꯦ ꯃꯥ ꯀꯩꯅꯣ ꯅꯨꯡꯗꯥꯡꯁꯦ ꯍꯦꯛ ꯆꯪꯉꯛꯑꯦꯕ ꯃꯥꯏ ꯃꯅꯥꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯈꯣꯠꯇꯅ ꯑꯗ ꯅꯨꯃꯤꯠꯁꯤꯗꯤ ꯃꯥꯅ ꯉꯍꯥꯟꯈꯩ ꯁꯨꯡꯇꯧ ꯇꯧꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯋꯦꯕꯀꯣ ꯉꯁꯥꯏꯒꯤ ꯃꯕꯣꯛꯁꯤꯁꯦ ꯋꯥꯔꯤ ꯁꯥꯔ ꯂꯩꯔꯅꯦꯅ ꯃꯥꯅ ꯁꯥꯅꯤꯡꯗꯕꯒꯤ ꯇꯨꯝꯁꯤꯟꯅꯩꯑꯕ ꯐꯩꯔꯤꯞꯁꯦ ꯆꯨꯞꯄꯒꯀꯣ ꯅꯪ ꯇꯨꯝꯃꯕ꯭ꯔꯅꯦ ꯑꯩꯁꯨ ꯁꯅꯥ ꯅꯪ ꯆꯥꯛꯁꯨ ꯆꯥꯗꯅ ꯆꯥꯛ ꯈꯔ ꯆꯥꯊꯣꯛꯈꯣꯒ ꯇꯧꯔꯒ ꯁꯨꯛꯈꯨꯝ ꯈꯨꯝꯗ꯭ꯔꯦ ꯂꯝꯁꯥꯡ ꯆꯠꯂꯨꯕꯩ ꯋꯥꯔ ꯃꯥꯅꯦ ꯇꯨꯝꯃꯣ ꯒꯥꯏ ꯐꯩꯌꯨꯞꯀ ꯁꯦꯝꯕꯤꯔ ꯃꯕꯣꯛꯁꯦ ꯊꯣꯛꯈ꯭ꯔꯦꯀꯣ ꯃꯥꯗꯤ ꯋꯥꯈꯜꯅ ꯌꯥꯗ꯭ꯔꯦ ꯑꯗꯩꯗꯤ ꯃꯣꯏ ꯏꯃꯨꯡꯁꯦ ꯂꯣꯏ ꯇꯨꯝꯅꯈ꯭ꯔꯦ ꯃꯥꯁꯦ ꯌꯨꯝ ꯃꯊꯛꯇ ꯇꯦꯔꯦꯁꯇ ꯀꯥꯈꯠꯂꯒ ꯃꯥꯒꯤ ꯒꯤꯟꯇꯔꯁꯦ ꯈꯣꯡꯉ ꯑꯗꯨꯝ ꯃꯥꯗꯤ ꯅꯤꯡꯁꯤꯡꯉ ꯑꯍꯤꯡꯁꯦ ꯂꯩꯔꯦꯀꯣ ꯑꯗꯩ ꯑꯌꯨꯛꯁꯦ ꯑꯃꯨꯛ ꯐꯣꯟ ꯇꯧꯁꯜꯂꯛꯑꯦ ꯌꯥꯝ ꯉꯜꯂꯤ ꯑꯗꯩ ꯇꯝꯅꯕ ꯍꯧꯔꯛꯑꯕ ꯅꯪ ꯑꯃꯨꯛ ꯉꯟꯇꯥꯁꯤꯗ ꯃꯤꯉꯣꯟꯗ ꯀꯃꯥꯏꯅ ꯐꯣꯟ ꯇꯧꯔꯗꯣꯏꯅꯣ ꯉꯥꯏꯈꯣ ꯑꯝꯇ ꯉꯥꯏ ꯉꯝꯗꯕ ꯇꯧꯔꯛꯈꯤꯅꯨ ꯑꯩ ꯇꯞꯅ ꯂꯧꯔꯛꯀꯦ ꯑꯁ ꯂꯧꯔꯛꯑꯣ ꯌꯥꯅꯦꯕ ꯑꯝꯇ ꯍꯥꯏꯅꯔꯕ ꯍꯪꯉꯣ ꯃꯣꯏ ꯃꯆꯦꯗꯣ ꯀꯥꯏꯅ ꯑꯗꯩꯗꯤ ꯐꯣꯟꯁꯦ ꯇꯧꯁꯜꯂꯦ ꯑꯗꯩ ꯃꯆꯦꯗꯨꯅ ꯑꯁ ꯉꯥꯏꯈꯣ ꯑꯩ ꯃꯁꯥꯗ ꯍꯪꯉ ꯐꯖꯅ ꯂꯧꯔꯛꯀꯦ ꯃꯤ ꯑꯝꯇ ꯌꯥꯔꯣꯏ ꯃꯤ ꯅꯥꯈꯣ ꯅꯣꯏꯕꯨ ꯑꯝꯇ ꯉꯥꯏꯈꯣ ꯃꯤ ꯐꯖꯅ ꯑꯝꯇ ꯍꯥꯏꯈꯤꯒꯦ ꯃꯤꯅ ꯍꯥꯏꯔꯦ ꯃꯥ ꯃꯁꯥꯁꯨ ꯇꯥꯔꯤꯅꯦ ꯇꯨꯅ ꯍꯥꯏꯔꯦꯀꯣ ꯑꯗꯨ ꯏꯆꯦ ꯁꯣꯝꯗꯗꯤ ꯑꯩꯉꯣꯟꯗ ꯈꯥꯡꯉꯝꯗ꯭ꯔꯦ ꯑꯝꯇ ꯂꯧꯔꯛꯑꯣ ꯑꯝꯇ ꯄꯤꯈꯤꯁꯦꯕ ꯃꯁꯥ ꯃꯥꯏ ꯁꯥꯟꯅꯖꯖꯅꯤ ꯏꯆꯦ ꯏꯕꯥꯅꯤꯁꯨ ꯑꯩ ꯋꯥꯔꯅꯦꯕꯒ ꯍꯥꯏꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣ ꯊꯝꯅꯔꯦ ꯐꯣꯟꯁꯦ ꯑꯗꯩ ꯑꯇꯥꯡ ꯁꯅꯥꯁꯤꯅ ꯅꯪ ꯈꯪꯅꯅꯤꯡꯉꯦꯅ ꯐꯣꯟꯁꯦ ꯒ꯭ꯔꯤ ꯇꯛꯏꯁꯦ ꯑꯝꯇ ꯅꯝꯕꯔꯁꯦ ꯄꯤꯈꯤꯖꯗꯅꯅ ꯍꯥꯏ ꯀꯥꯏꯗꯩꯅꯣ ꯏꯆꯦ ꯅꯪ ꯉꯥꯎꯕ꯭ꯔꯥ ꯑꯁꯤꯅ ꯑꯃꯁꯤꯅ ꯉꯥꯡꯗꯣꯏꯒꯤ ꯆꯩꯗꯣꯏ ꯉꯥꯏ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩ ꯑꯔꯦꯞꯄ ꯂꯩ ꯈꯪꯉꯤ ꯅꯠꯇ꯭ꯔ ꯏꯆꯦ ꯐꯖꯅ ꯍꯥꯏꯗꯣꯛꯄꯤꯈꯣ ꯍꯥꯏꯀꯣ ꯃꯥꯅ ꯑꯁ ꯈꯪꯗꯦꯗ ꯑꯅ ꯍꯥꯏ ꯑꯁ ꯑꯗꯨ ꯏꯕꯦꯝꯃ ꯅꯣꯏ ꯑꯁꯤꯒꯤ ꯌꯥꯏꯈꯣꯝꯕ ꯂꯩꯀꯥꯏ ꯅꯣꯡꯕꯥꯜ ꯑꯁꯤꯒꯗꯤ ꯃꯥ ꯂꯩꯀꯥꯏ ꯅꯣꯡꯕꯥꯜ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯃꯆꯦꯁꯤꯅ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦꯕ ꯌꯥꯏꯈꯣꯝꯕꯁꯦ ꯑꯗ ꯑꯁꯤꯒꯗꯤ ꯑꯇꯥꯡ ꯁꯅꯥꯒꯗꯤ ꯁꯥꯊꯤꯅ ꯈꯦꯠꯅꯩꯌꯦ ꯏꯕꯦꯝꯃ ꯑꯇꯥꯡ ꯁꯅꯥ ꯍꯣꯏꯅ ꯌꯥꯝ ꯐꯩꯀꯣ ꯑꯩꯈꯣꯏꯗꯒꯁꯦ ꯌꯥꯝ ꯕꯦꯕꯥꯔ ꯇꯧꯏ ꯑꯗꯣ ꯅꯣꯏ ꯑꯁꯤꯗꯤ ꯑꯩꯈꯣꯏꯗꯒꯁꯦ ꯏꯆꯦꯒ ꯀꯧꯕꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯁꯦ ꯎꯁꯤꯠꯇꯦ ꯑꯩꯈꯣꯏꯁꯦ ꯃꯥꯅ ꯂꯨꯛꯗꯥꯎꯟ ꯇꯧꯋꯤꯗ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯋꯥꯕꯅꯤꯅ ꯑꯗꯣ ꯑꯁ ꯑꯁꯤꯁꯤꯗꯤ ꯅꯪ ꯍꯌꯦꯡ ꯂꯩꯔꯁꯨꯅꯦ ꯑꯇꯥꯡ ꯁꯅꯥꯗ ꯂꯩꯔꯒꯅ ꯅꯪꯅ ꯉꯝꯅ ꯂꯩꯅꯤ ꯑꯁꯤꯗ ꯂꯩꯔꯒꯅꯦ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯉꯥꯡꯕꯒ ꯇꯧꯔꯒ ꯅꯪꯁꯦ ꯇꯣꯟꯅ ꯂꯩꯗꯣꯏꯕ ꯅꯁꯥꯅꯗꯤ ꯈꯔꯗꯤ ꯈꯜꯂꯨ ꯇꯣꯛꯅꯕ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯕꯅꯤ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯒꯥꯏꯅ ꯃꯆꯦꯁꯤꯅ ꯍꯥꯏꯀꯣ ꯑꯗꯩꯗꯤ ꯐꯣꯟꯁꯦ ꯇꯧꯁꯜꯂꯛꯑꯦ ꯑꯃꯨꯛꯀꯁꯨ ꯀꯣ ꯑꯗꯩ ꯑꯗꯨꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯀꯧꯔꯦ ꯑꯇꯥꯡ ꯁꯅꯥꯁꯤꯅ ꯀꯣꯔꯧꯁꯦ ꯀꯧꯔꯦ ꯃꯥꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯗꯅ ꯑꯗꯨꯒ ꯐꯣꯟꯁꯦ ꯇꯧꯁꯜꯂꯛꯑꯦ ꯃꯥꯏ ꯃꯅꯥꯛꯇ ꯂꯩꯔ ꯂꯥꯎ ꯊꯥꯔ ꯇꯧꯔꯛꯑꯦ ꯏꯆꯦ ꯍꯥꯏꯅꯔꯕ꯭ꯔꯥ ꯃꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦꯅ ꯑꯃꯗꯤ ꯁꯣꯝꯗ ꯌꯥꯗ꯭ꯔꯦ ꯃꯤꯅ ꯑꯗꯩꯗꯤ ꯀꯩꯅꯣ ꯑꯁ ꯉꯥꯏꯈꯣꯍꯦ ꯅꯣꯏꯅ ꯃꯔꯣꯜ ꯑꯃ ꯀꯔꯤ ꯇꯛꯄꯅꯦ ꯁꯣꯝꯗꯅ ꯃꯔꯣꯜ ꯑꯃ ꯇꯧꯋꯦ ꯑꯗꯣ ꯏꯆꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯇꯥꯡ ꯁꯅꯥꯏ ꯃꯅꯥꯛꯇ ꯂꯩꯌꯦ ꯑꯩ ꯃꯥꯅ ꯀꯧꯗꯅ ꯑꯗꯣ ꯏꯆꯦ ꯃꯥ ꯑꯝꯇ ꯄꯥꯏꯔꯛꯀꯦꯌꯦꯅ ꯄꯥꯏꯔꯦꯀꯣ ꯑꯗꯨꯒ ꯃꯥ ꯑꯝꯇ ꯄꯥꯏꯔꯛꯀꯦ ꯏꯆꯦꯅ ꯍꯣꯏ ꯄꯥꯏꯍꯜꯂꯛꯑꯣ ꯍꯥꯏꯔꯦ ꯌꯥꯝ ꯅꯨꯡꯁꯤꯅꯒ ꯃꯥꯅ ꯀꯧꯔꯛꯄꯁꯦꯀꯣ ꯏꯆꯦꯒ ꯀꯧꯔꯛꯑꯦꯕ ꯍꯥꯎ ꯍꯥꯏꯔꯛꯑꯣ ꯑꯇꯥꯡ ꯁꯅꯥꯅ ꯅꯅꯥꯎꯗꯤ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯦ ꯏꯆꯦ ꯑꯗꯣ ꯃꯥꯒ ꯀꯔꯤꯝꯇ ꯋꯥꯔꯤ ꯁꯥꯕꯤꯗ꯭ꯔꯤꯕꯣ ꯏꯆꯦ ꯅꯅꯥꯎꯒꯤ ꯑꯋꯥꯕꯁꯤ ꯈꯤꯇꯪꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯏꯆꯦ ꯑꯩ ꯁꯨꯃꯥꯏꯅ ꯉꯁꯤꯐꯥꯎ ꯀꯅꯥꯝꯇ ꯑꯩ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯏꯆꯦ ꯀ ꯍꯥꯏꯀꯣ ꯑꯁ ꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯔꯤꯗ꯭ꯔꯥ ꯈꯜꯂꯦ ꯃꯆꯦꯁꯤꯗꯤꯀꯣ ꯑꯗꯩ ꯃꯥꯁꯨ ꯂꯥꯎ ꯊꯥꯏꯀꯣ ꯑꯗꯩ ꯑꯃꯁꯤꯁꯨ ꯇꯥꯔꯤꯀꯣ ꯑꯗꯨ ꯏꯆꯦ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ ꯑꯝꯇꯗꯤ ꯄꯤꯕꯤꯌꯨꯕꯅ ꯑꯁ ꯑꯗꯨꯅꯤ ꯌꯥꯝ ꯂꯨꯔꯤꯁꯦ ꯃꯥꯁꯦ ꯌꯥꯒꯟꯗꯦꯕ ꯃꯤꯉꯣꯟꯗ ꯐꯣꯟ ꯅꯝꯕꯔ ꯄꯤꯊꯣꯛꯄꯁꯦꯒ ꯍꯥꯏꯀꯣ ꯑꯗꯩꯗꯤ ꯑꯗꯨ ꯏꯆꯦ ꯃꯥ ꯂꯩꯇ꯭ꯔꯕ ꯑꯝꯇ ꯄꯥꯏꯍꯟꯕꯤꯌꯨꯕ ꯒꯥꯏ ꯑꯣ ꯂꯩ ꯃꯥꯁꯨ ꯇꯥꯔꯤ ꯁꯦ ꯄꯥꯏꯍꯜꯂꯛꯀꯦ ꯒ ꯍꯥꯏꯀꯣ ꯑꯗꯩ ꯄꯥꯏꯌꯨꯁꯦꯒ ꯇꯧꯅꯩꯀꯣ ꯑꯗꯩꯗꯤ ꯑꯁ ꯇꯜꯂꯦ ꯀꯩꯗꯧꯕꯩꯅꯣ ꯑꯝꯇ ꯊꯝꯈꯣꯒ ꯇꯧꯅꯔꯦ ꯑꯗꯩ ꯄꯥꯏꯌꯣꯗꯤ ꯄꯥꯏꯌꯣꯅ ꯍꯥꯏ ꯑꯗꯩꯗꯤ ꯄꯥꯏꯔꯕꯅꯦ ꯍꯥꯏꯌꯨ ꯍꯥꯏꯔꯦ ꯃꯥꯅ ꯀꯧꯔꯛꯑꯦꯕ ꯌꯥꯝ ꯐꯖꯅ ꯂꯨꯝ ꯂꯥꯎꯅꯀꯣ ꯑꯁ ꯅꯣꯡꯊꯥꯡ ꯂꯩꯃꯥꯅ ꯀꯧꯔꯛꯑꯦ ꯈꯨꯝꯗꯦ ꯑꯃꯁꯦ ꯇꯥꯗꯕ꯭ꯔꯣ ꯀꯧꯔꯤꯁꯤꯕꯣꯒ ꯍꯥꯏꯀꯣ ꯇꯥꯔꯤꯃꯤ ꯈꯨꯝꯗ꯭ꯔꯤꯃꯤꯒ ꯍꯥꯏꯀꯣ ꯑꯗꯩꯗꯤ ꯌꯥꯝ ꯇꯞꯅ ꯑꯃꯨꯛꯀ ꯀꯧꯔꯛꯄꯗ ꯍꯅ ꯇꯞꯅꯒ ꯈꯨꯝꯃꯤꯀꯣ ꯑꯗꯨ ꯈꯨꯝꯃ ꯑꯁ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯝꯇ ꯀꯣꯛꯍꯜꯂꯣ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ ꯄꯤꯌꯣ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯁꯤ ꯈꯣꯠꯁꯤ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗ ꯐꯣꯟ ꯇꯧꯁꯜꯂꯛꯑꯦ ꯃꯥꯏ ꯐꯣꯟꯗꯨꯗ ꯉꯁꯥꯏꯒꯤ ꯌꯥꯏꯈꯣꯝꯕꯁꯤꯅ
ꯑꯗꯩ ꯐꯣꯟ ꯍꯦꯛ ꯂꯥꯛꯈꯤꯕꯁꯤ ꯊꯠ ꯌꯦꯡꯕꯗ ꯃꯥꯗꯤ ꯈꯪꯈ꯭ꯔꯦꯕ ꯃꯁꯥꯁꯦ ꯑꯗꯩ ꯊꯝꯃꯒꯦ ꯑꯩꯅ ꯍꯥꯏꯔꯒ ꯄꯠ ꯂꯥꯎ ꯊꯝꯈ꯭ꯔꯦꯕ ꯃꯥꯅ ꯑꯗꯩ ꯐꯣꯟꯗꯨꯗꯤ ꯌꯥꯏꯈꯣꯝꯕꯒꯤ ꯐꯣꯟꯁꯤꯗꯤ ꯇꯧꯔꯛꯄꯒꯅꯦ ꯄꯥꯏꯗꯕ ꯌꯥꯗꯦꯕ ꯑꯗꯩ ꯑꯗꯩꯗꯤ ꯄꯥꯏꯔꯦ ꯃꯥꯅ ꯐꯣꯟꯁꯦ ꯑꯗꯩꯗꯤ ꯅꯪ ꯉꯁꯤꯗꯤ ꯀꯩꯁꯨ ꯆꯠꯊꯣꯛꯏꯗꯕ ꯅꯠꯇ꯭ꯔꯣ ꯑꯅ ꯇꯧꯔꯦ ꯍꯣꯏ ꯆꯠꯂꯣꯏꯅ ꯍꯥꯏꯔꯦ ꯏꯔꯦꯟꯅ ꯌꯨꯝꯗ ꯂꯩꯌꯣ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨ ꯀꯥꯏꯅꯀꯣ ꯃꯥꯁꯦ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯉꯔꯥꯡ ꯐꯣꯇꯣ ꯁꯨꯠ ꯆꯠꯄꯩ ꯁꯨꯝ ꯇꯧꯔꯤꯅꯦꯕ ꯑꯗꯩꯗꯤ ꯅꯨꯡꯊꯤꯟ ꯃꯇꯝ ꯌꯧꯔꯛꯑꯦ ꯅꯨꯡꯊꯤꯟꯁꯦ ꯌꯧꯔꯛꯄꯁꯤꯗ ꯑꯇꯥꯡ ꯁꯅꯥꯁꯤꯅ ꯆꯧꯁꯦ ꯃꯣꯏꯔꯣꯝ ꯆꯧꯁꯦ ꯑꯩ ꯃꯥꯏ ꯃꯁꯛ ꯌꯦꯡꯅꯤꯡꯉꯦꯅ ꯂꯥꯛꯑꯦꯀꯣ ꯃꯣꯏ ꯊꯣꯡꯒꯥꯟ ꯖꯒꯥꯏꯁꯦ ꯈꯥꯝꯃꯦ ꯃꯥꯅꯒ ꯑꯁ ꯌꯥꯝ ꯇꯔꯨ ꯇꯅꯥꯟꯕ ꯃꯥꯅꯒ ꯃꯉꯣꯟꯗ ꯁꯦꯠꯄꯗ ꯌꯥꯝ ꯄꯛꯆꯔꯦ ꯈꯟꯕ ꯗ꯭ꯔꯦꯁꯀꯁꯦ ꯁꯦꯠꯂ ꯂꯥꯛꯑꯦ ꯃꯣꯏ ꯊꯣꯡꯒꯥꯟ ꯖꯒꯥꯏꯁꯦ ꯈꯥꯝꯃꯦꯀꯣ ꯈꯥꯝꯃ ꯂꯩꯔꯦ ꯑꯗꯩ ꯐꯣꯟ ꯇꯧꯁꯜꯂꯣ ꯃꯣꯏ ꯃꯆꯦꯗꯅ ꯇꯧꯅꯔꯤꯉꯥꯏꯁꯤꯗ ꯉꯁꯥꯏꯒꯤ ꯑꯃꯁꯨ ꯃꯥ ꯖꯨꯏꯁ ꯑꯃ ꯀꯣ ꯍꯩ ꯃꯍꯤꯒꯨꯝꯕ ꯑꯃ ꯊꯛꯑꯒ ꯃꯣꯏ ꯇꯦꯔꯦꯁ ꯃꯊꯛꯁꯤꯗ ꯊꯣꯛꯂꯛꯄꯁꯤꯗ ꯌꯥꯏꯈꯣꯝꯕꯁꯦ ꯃꯣꯏꯅ ꯒꯥꯔꯤꯁꯦ ꯈꯥꯝꯃ ꯂꯩꯔꯝꯕꯁꯦ ꯎꯕꯗ ꯈꯣꯏꯗꯧꯁꯦ ꯄꯤꯡ ꯁꯥꯎꯒꯠꯈ꯭ꯔꯦꯕ ꯃꯥꯁꯦ ꯉꯔꯥꯡꯒꯤ ꯅꯨꯄꯥꯈꯩꯗꯨꯅꯤꯅꯦ ꯍꯧꯔꯦꯗꯣ ꯀꯥꯏꯅ ꯁꯥꯎꯅꯤꯡꯉꯦ ꯃꯥꯁꯦ ꯑꯗꯩꯗꯤ ꯐꯣꯟꯁꯦ ꯇꯧꯁꯜꯂꯦ ꯅꯣꯏꯒꯤ ꯊꯣꯡꯅꯥꯎꯗꯨꯗ ꯌꯦꯡꯉꯣ ꯅꯣꯏ ꯊꯣꯡꯒꯥꯟꯗꯨꯗ ꯈꯥꯝꯃꯤꯗꯣ ꯃꯣꯏꯁꯨ ꯎꯒꯤ ꯌꯨꯝꯁꯦ ꯃꯊꯪ ꯈꯥ ꯑꯣꯏꯕ ꯃꯥꯒꯤ ꯀꯥꯁꯦ ꯃꯊꯛ ꯑꯣꯏꯌꯦꯕ ꯅꯨꯡꯊꯥꯡꯂꯩ ꯃꯣꯏꯒꯤ ꯃꯊꯛꯇ ꯌꯦꯡꯊꯔꯛꯄꯗ ꯃꯣꯏꯁꯨ ꯃꯣꯏ ꯒꯦꯠꯁꯦ ꯂꯣꯏ ꯎꯕ ꯌꯦꯡꯉꯨ ꯑꯗꯨ ꯂꯥꯛꯏꯕ ꯃꯤꯈꯩꯗꯣ ꯉꯔꯥꯡꯒꯤ ꯅꯨꯄꯥꯈꯩꯗꯨꯔꯥ ꯀꯩꯗꯧ ꯂꯥꯛꯏꯅꯣꯗ ꯊꯣꯡꯒꯥꯟꯗꯒ ꯂꯩꯔꯤꯗꯣ ꯅꯪ ꯁꯨꯛꯇꯣꯛ ꯊꯣꯛꯄ ꯌꯥꯔꯣꯏ ꯀꯥꯏꯅ ꯃꯥꯁꯤꯅ ꯍꯥꯟꯅ ꯍꯥꯏꯔꯛꯈ꯭ꯔꯦꯀꯣ ꯑꯗꯩ ꯃꯆꯦꯁꯤꯗ ꯐꯣꯟ ꯂꯥꯛꯑꯦ ꯀꯩꯅꯣꯒꯤ ꯀꯣꯔꯧꯒꯤ ꯑꯗꯩ ꯏꯆꯦ ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ ꯍꯥꯏꯐꯦꯠꯇꯪ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣꯅ ꯑꯁ ꯉꯔꯥꯡ ꯑꯩꯈꯣꯏ ꯐꯣꯇꯣ ꯁꯨꯠ ꯆꯠꯂꯨꯕꯒꯤꯅꯦ ꯊꯦꯡꯉꯛꯄꯒꯤꯅꯦ ꯉꯥꯡꯗꯅ ꯂꯣꯏꯔꯦ ꯁꯣꯝꯗ ꯑꯗꯨꯅ ꯊꯣꯛꯂꯛꯄ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯕ ꯅꯣꯏ ꯉꯁꯤꯒꯤꯗꯤ ꯆꯠꯂꯣꯕꯅ ꯏꯆꯦ ꯀꯩꯅꯣ ꯑꯇꯥꯡ ꯁꯅꯥ ꯑꯝꯇ ꯄꯥꯏꯒꯦꯅ ꯍꯥꯏ ꯑꯃꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯁꯤꯗ ꯑꯩ ꯄꯥꯏꯒꯦ ꯇꯧꯁꯜꯂꯛꯏꯅꯦꯕꯀꯣ ꯑꯗꯩ ꯏꯆꯦ ꯑꯝꯇ ꯄꯥꯏꯒꯦ ꯁꯣꯝꯗ ꯑꯃ ꯂꯩ ꯌꯥꯗ꯭ꯔꯦꯅ ꯇꯥꯛꯂꯥꯎ ꯄꯥꯏ ꯏꯆꯦ ꯉꯥꯏꯍꯥꯛꯇꯪ ꯀꯛꯊꯣꯛꯄꯤꯔꯛꯎꯕ ꯅꯨꯡꯗꯥꯡ ꯑꯃ ꯄꯨꯊꯣꯛꯑꯒ ꯍꯥꯏꯔꯦ ꯑꯁ ꯑꯇꯥꯡ ꯁꯅꯥ ꯅꯪ ꯉꯁꯤꯗꯤ ꯁꯥꯎꯔꯅꯨ ꯑꯍꯟꯈꯩꯁꯦ ꯌꯥꯝ ꯁꯥꯎꯔꯤꯕ ꯑꯗꯨꯅ ꯅꯪ ꯆꯠꯂꯣ ꯉꯁꯤꯒꯤꯗꯤ ꯀꯣꯟꯅ ꯑꯩ ꯁꯤꯜꯂꯛꯀꯦꯕ ꯇꯞꯅ ꯈꯤꯇꯪꯁꯨ ꯉꯥꯏꯕ ꯉꯝꯕ ꯇꯝꯃꯨ ꯀꯩꯗꯧꯔꯒꯦ ꯅꯪꯁꯦ ꯉꯥꯏ ꯉꯝꯁꯤ ꯉꯝꯗꯦꯍꯦ ꯉꯔꯥꯡ ꯈꯛ ꯅꯠꯇ꯭ꯔꯣ ꯅꯕꯥꯅꯤ ꯊꯦꯡꯅꯩꯗꯨꯕꯣ ꯅꯒ ꯍꯥꯏꯀꯣ ꯑꯗꯩꯗ ꯐꯣꯟꯁꯦ ꯑꯩ ꯊꯝꯃꯒꯦꯀꯣꯅ ꯊꯝꯈ꯭ꯔꯦ ꯑꯇꯥꯡ ꯁꯅꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯑꯗꯩ ꯐꯣꯟꯗꯣ ꯑꯃꯨꯛꯀ ꯇꯧꯁꯤꯅꯦ ꯑꯁ ꯑꯩ ꯇꯜꯂꯦꯁꯦ ꯅꯪ ꯇꯧꯖꯔꯣꯅ ꯍꯥꯏꯔꯦ ꯑꯗꯩ ꯄꯥꯏꯔꯛꯑꯦꯀꯣ ꯏꯆꯦ ꯑꯩꯅꯦ ꯑꯗꯣ ꯅꯣꯏ ꯊꯣꯛꯂꯛꯄ ꯌꯥꯗ꯭ꯔꯁꯨ ꯅꯣꯏ ꯊꯣꯡꯅꯥꯎꯗꯨꯗ ꯑꯝꯇꯪ ꯈꯛꯇꯗꯤ ꯃꯥꯗꯣ ꯌꯦꯡꯊꯣꯛꯍꯟꯕꯤꯔꯧꯕ ꯑꯩ ꯃꯥꯏ ꯃꯁꯛꯇꯣ ꯍꯥꯏꯐꯦꯠꯇꯪ ꯎꯔ ꯆꯠꯆꯈꯤꯒꯦ ꯉꯔꯥꯡꯗꯩ ꯃꯥꯏ ꯃꯁꯛ ꯎꯗ꯭ꯔꯤꯌꯦ ꯏꯁ ꯌꯥꯝ ꯀꯨꯏꯈ꯭ꯔꯕꯩ ꯃꯑꯣꯡꯅꯤꯅꯦ ꯉꯔꯥꯡ ꯈꯛꯇꯗꯣꯒ ꯍꯥꯏꯀꯣ ꯑꯗꯩ ꯑꯃꯗꯨꯅ ꯃꯔꯣꯝ ꯁꯣꯝꯗ ꯌꯥꯔꯣꯏꯌꯣ ꯆꯠꯈ꯭ꯔꯣꯌꯣ ꯇꯧꯋꯦ ꯅꯪ ꯁꯥꯎꯔꯅꯨ ꯇꯥꯡ ꯁꯅꯥ ꯑꯩ ꯇꯞꯅ ꯁꯤꯜꯂꯛꯀꯦꯕ ꯅꯪ ꯆꯠꯂꯣꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯀꯀꯥ ꯂꯩꯌꯦꯕ ꯁꯤꯗ ꯑꯗꯨꯅꯅꯦ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯅꯔꯅꯦꯕ ꯆꯠꯂꯣ ꯅꯣꯏ ꯊꯣꯡꯒꯥꯟꯗꯒ ꯑꯩ ꯀꯨꯏꯅ ꯈꯥꯡꯒꯅꯨ ꯑꯩꯈꯣꯏ ꯀꯀꯥꯗꯣ ꯅꯥꯇꯩ ꯌꯥꯝ ꯆꯥꯗꯦꯕ ꯆꯠꯂꯣ ꯑꯝꯇ ꯅ ꯍꯥꯏꯔꯦ ꯑꯗꯩ ꯃꯣꯏꯅꯗꯤ ꯊꯣꯡꯅꯥꯎꯁꯤꯗꯒꯤꯗꯤ ꯃꯅꯨꯡꯗꯩꯗꯤ ꯂꯣꯏ ꯎꯕꯤ ꯃꯄꯥꯟꯗꯩꯗꯤ ꯎꯗꯕꯤꯗꯨꯅꯦꯕ ꯑꯌꯨꯛꯗꯤꯟꯗ ꯑꯗꯩ ꯃꯣꯏꯅꯗꯤ ꯂꯣꯏ ꯎꯔꯤꯅꯦ ꯃꯣꯏ ꯂꯩꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯃꯊꯛꯇ ꯉꯁꯥꯏ ꯌꯥꯏꯈꯣꯝꯕꯅ ꯂꯦꯞꯄꯒ ꯐꯩ ꯐꯩ ꯌꯦꯡꯕ ꯂꯣꯏ ꯎꯔꯤꯅꯦꯕ ꯑꯗꯨꯗꯤ ꯄꯥꯈꯠꯄꯗ ꯉꯁꯥꯏꯒꯤ ꯅꯣꯡꯊꯥꯡ ꯂꯩꯃꯁꯤꯗꯤ ꯂꯣꯏꯔꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯗꯤ ꯏꯆꯦ ꯐꯔꯦ ꯏꯆꯦ ꯐꯠꯂꯥꯎ ꯀꯨꯝꯕꯤꯔꯛꯑꯣ ꯑꯩ ꯑꯆꯥꯄꯣꯠ ꯈꯤꯇꯪ ꯄꯤꯔꯝꯒꯦꯅ ꯍꯥꯏꯔꯦꯀꯣ ꯑꯗꯩꯗꯤ ꯆꯠꯂꯣꯌꯣ ꯀꯨꯝꯈꯤꯅꯣꯅ ꯍꯥꯏ ꯑꯆꯥꯄꯣꯠꯇꯤ ꯑꯩꯗꯤ ꯂꯧꯔꯨꯔꯅꯤ ꯏꯕꯦꯝꯃ ꯅꯉꯣꯟꯗ ꯄꯤꯒꯦ ꯍꯥꯏꯕ ꯅꯠꯇꯦꯅꯒ ꯍꯥꯏꯔꯒ ꯐꯣꯟꯁꯦ ꯊꯝꯃꯦ ꯍꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯊꯪꯅꯕ ꯗꯨꯀꯥꯟꯗꯨꯗ ꯑꯆꯥꯄꯣꯠꯁꯦ ꯌꯥꯝꯃꯦ ꯃꯥꯅ ꯀꯣꯔꯧ ꯊꯥꯔ ꯂꯩꯍꯜꯂꯨꯔꯦ ꯑꯗꯨꯒ ꯑꯆꯥꯄꯣꯠꯁꯦ ꯃꯆꯦꯁꯦ ꯊꯣꯛꯂꯛꯑꯦ ꯑꯆꯥꯄꯣꯠꯁꯦ ꯄꯤꯔꯦꯀꯣ ꯑꯗꯩꯗꯤ ꯑꯆꯥꯄꯣꯠꯁꯦ ꯄꯤꯕꯁꯤꯗ ꯑꯃꯁꯤꯗꯤ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯔꯤꯅꯤꯀꯣ ꯌꯨꯝ ꯃꯊꯛꯇꯒꯤ ꯌꯥꯏꯈꯣꯝꯕꯁꯤꯗꯤ ꯃꯥꯅ ꯐꯣꯟ ꯇꯧꯁꯜꯂꯦ ꯅꯨꯄꯤꯁꯤꯗ ꯑꯁꯤ ꯑꯆꯥꯄꯣꯠꯀ ꯄꯤꯅꯩꯁꯦ ꯀꯩꯒꯤꯅೋ ꯅꯣꯏ ꯅꯆꯦ ꯃꯁꯛ ꯊꯤꯕꯤꯁꯤꯗꯗꯤ ꯄꯤꯕ ꯑꯣꯏꯔꯝꯃꯣꯏꯕ ꯅꯉꯣꯟꯗ ꯄꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯁꯦ ꯑꯅ ꯇꯧꯋꯦꯕꯀꯣ ꯃꯥ ꯑꯆꯥꯄꯣꯠ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ ꯃꯥ ꯑꯆꯥꯄꯣꯠ ꯌꯥꯝ ꯄꯥꯝꯃꯒꯅꯅꯦ ꯀꯩꯁꯥꯝꯄꯥꯠꯀꯤ ꯍꯦꯛ ꯀꯣꯔꯅꯔꯗ ꯐꯝꯕ ꯗꯣꯞ ꯑꯆꯥꯄꯣꯠ ꯌꯣꯟꯐꯝꯗꯣ ꯑꯗꯨꯒꯨꯝꯕ ꯄꯨꯂꯞ ꯗꯣꯞ ꯁꯦꯟꯇꯔꯗꯨꯃꯅꯦ ꯄꯨꯂꯞ ꯂꯩꯕꯤꯒꯦꯌꯨ ꯃꯥ ꯀꯥꯏꯅꯀꯣ ꯅꯣꯏ ꯅꯆꯦꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯇꯣꯔꯤꯗ ꯃꯁꯦ ꯑꯩ ꯑꯅ ꯇꯧꯔꯦ ꯅꯪ ꯑꯝꯇ ꯆꯥꯕ ꯌꯥꯔꯣꯏꯀꯣ ꯁꯤ ꯑꯆꯥꯄꯣꯠꯁꯦ ꯀ ꯍꯥꯏ ꯑꯗꯩ ꯁꯣꯝꯗ ꯑꯆꯥꯄꯣꯠꯇꯣ ꯂꯧꯁꯜꯂꯒ ꯆꯪꯈ꯭ꯔꯦ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤꯗ ꯃꯥꯅ ꯃꯊꯛ ꯌꯧꯔꯦ ꯃꯕꯥꯅꯤꯁꯦ ꯋꯥꯔꯤ ꯁꯥ ꯂꯩꯔꯝꯃꯤꯀꯣ ꯃꯥ ꯂꯥꯎ ꯊꯥꯏꯌꯦ ꯃꯥꯁꯨ ꯇꯥꯏꯌꯦꯀꯣ ꯃꯆꯦꯁꯤꯁꯨ ꯃꯥ ꯇꯥꯍꯟꯕ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯅ ꯅꯣꯡꯊꯥꯡ ꯂꯩꯃꯁꯤꯅ ꯑꯗ ꯅꯣꯏ ꯅꯆꯦ ꯃꯁꯛ ꯊꯤꯒꯩ ꯈꯣꯏꯗꯧꯁꯨ ꯄꯨꯆꯥꯎ ꯁꯥꯎꯒꯠꯂꯤꯗ ꯑꯩ ꯀꯥꯏꯅ ꯇꯧꯔꯒ ꯃꯥꯁꯨ ꯇꯥꯍꯧꯔꯦꯕꯀꯣ ꯀꯥꯏꯅ ꯁꯥꯎꯔꯦ ꯃꯥꯁꯨꯀꯣ ꯑꯗꯩꯗꯤ ꯆꯥꯒꯦ ꯑꯆꯥꯄꯣꯠꯁꯦ ꯑꯩ ꯑꯗꯨꯝ ꯆꯥꯊꯣꯛꯀꯦꯅ ꯍꯥꯏꯔꯒꯅꯦ ꯑꯆꯥꯄꯣꯠꯁꯦ ꯈꯣꯛꯑ ꯃꯥꯅ ꯆꯥꯏ ꯃꯁꯛꯅ ꯐꯖꯔꯤꯕ ꯇꯥꯡ ꯁꯅꯥꯁꯦ ꯑꯩꯗꯤ ꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯦ ꯑꯗꯨꯒꯅꯦ ꯑꯩꯅ ꯍꯪꯕꯗꯁꯨ ꯑꯁ ꯃꯌꯨꯝ ꯃꯀꯩꯒꯁꯦ ꯄꯨꯔꯥ ꯀꯣꯅꯨꯡꯅꯦ ꯍꯥꯏꯔꯤꯅꯦ ꯌꯥꯝ ꯊꯤꯅ ꯈꯨꯟꯕ ꯏꯃꯨꯡꯅꯦ ꯍꯥꯏꯔꯦ ꯃꯃꯥ ꯃꯄꯥꯒꯗꯣ ꯑꯣꯐꯤꯁꯥꯔꯅꯦꯌꯦ ꯑꯩꯒꯤ ꯋꯥꯗꯤ ꯉꯜꯂꯤꯉꯩꯗꯅꯦ ꯑꯁꯤꯅ ꯐꯅꯤꯀꯣ ꯅꯪ ꯅꯨꯡꯁꯤꯕ ꯈꯣꯠꯄꯁꯨ ꯌꯥꯝ ꯍꯦꯜꯂꯤ ꯃꯥꯅ ꯒꯥꯏꯅ ꯃꯥꯅ ꯍꯥꯏꯀꯣ ꯑꯗꯩ ꯆꯥꯎꯍꯦ ꯑꯆꯥꯄꯣꯠꯁꯦ ꯑꯩ ꯆꯥꯔꯣꯏ ꯍꯥꯏ ꯑꯣ ꯑꯆꯥꯄꯣꯠ ꯆꯥꯕꯗꯨꯗꯤ ꯀꯅꯥꯝ ꯎꯔꯣꯏ ꯆꯥꯎꯁꯦꯅ ꯃꯌꯥꯗꯒ ꯏꯟꯁꯤꯜꯂꯦꯕꯀꯣ ꯅꯪ ꯆꯥꯎꯅ ꯄꯤꯔꯝꯃꯤꯕ ꯑꯆꯥꯄꯣꯠꯁꯤꯕꯣꯒ ꯑꯗꯒꯤ ꯃꯣꯏꯁꯤꯅ ꯐꯣꯟꯁꯦ ꯁꯨꯝ ꯇꯧꯔꯛꯄꯁꯤꯗꯅꯦ ꯃꯆꯦꯁꯤꯅ ꯅꯨꯡꯉꯥꯏꯇꯗꯅ ꯅꯝꯕꯔꯁꯦ ꯄꯤꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯅꯝꯕꯔꯁꯦ ꯄꯤꯈ꯭ꯔꯦ ꯃꯣꯏ ꯍꯟꯈ꯭ꯔꯒ ꯑꯃꯨꯛ ꯐꯣꯟꯁꯦ ꯇꯧꯁꯜꯂꯛꯄ ꯑꯗꯣ ꯅꯁꯥ ꯍꯥꯏꯅꯖꯔꯁꯦ ꯑꯩ ꯅꯝꯕꯔ ꯄꯤꯔꯛꯑꯒꯦꯅ ꯑꯗꯩ ꯃꯉꯣꯟꯗꯁꯨ ꯍꯥꯏꯔꯦ ꯅꯨꯄꯤꯁꯤꯗ
ꯅꯝꯕꯔ ꯄꯤꯈ꯭ꯔꯃꯤꯀꯣ ꯅꯕꯥꯅꯤ ꯇꯧꯅꯔꯣ ꯅꯝꯕꯔ ꯄꯤꯈ꯭ꯔꯃꯤ ꯃꯤꯅ ꯐꯣꯟ ꯇꯧꯔꯛꯑꯗꯤ ꯄꯥꯏꯌꯣꯅ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯐꯣꯟꯁꯦ ꯇꯧꯁꯜꯂꯛꯑꯦꯕ ꯑꯗꯩꯗꯤ ꯐꯣꯟꯁꯦ ꯇꯧꯁꯜꯂꯛꯄꯁꯤꯗꯩꯗꯤ ꯉꯁꯥꯏꯒꯤ ꯄꯥꯏꯈꯠꯂꯣ ꯅꯁꯥꯅ ꯍꯥꯏꯒꯣ ꯑꯩꯉꯣꯟꯗꯅꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯅꯁꯥꯅ ꯍꯥꯏꯒꯣ ꯑꯅ ꯍꯥꯏꯔꯒ ꯑꯁ ꯏꯆꯦꯅ ꯅꯁꯥꯅ ꯍꯥꯏꯒꯣꯕ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯍꯥꯏꯔꯁꯨ ꯌꯦꯜꯂꯛꯀꯅꯨ ꯍꯥꯏꯔꯁꯨ ꯑꯔꯦꯞꯄ ꯂꯩ ꯍꯥꯏꯔꯁꯨ ꯅꯁꯥꯅ ꯍꯥꯏꯖꯒꯣꯕ ꯑꯅ ꯍꯥꯏꯔꯦꯀꯣ ꯃꯥꯁꯦ ꯄꯥꯏꯈꯠꯅꯤꯡꯗ ꯐꯣꯟꯁꯦ ꯄꯥꯏꯈꯠꯂꯦꯕꯀꯣ ꯑꯗꯨꯒ ꯅꯣꯡꯊꯥꯡꯂꯩꯃꯥꯅ ꯀꯧꯔꯛꯑꯦ ꯑꯃꯁꯤꯅꯀꯣ ꯑꯁ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯝꯇꯗꯤ ꯀꯣꯛꯍꯜꯂꯨꯕ ꯅꯪꯒꯤ ꯋꯥ ꯉꯥꯡꯒꯟꯗꯕ ꯅꯇꯧꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯍꯜꯂꯦ ꯀꯥꯏꯅ ꯍꯥꯏꯔꯛꯑꯦꯕꯗꯤ ꯁꯨꯝ ꯃꯥꯅ ꯁꯨꯝ ꯍꯥꯏꯕꯁꯤꯗ ꯅꯣꯡꯊꯥꯡꯂꯩꯃꯁꯤꯅ ꯈꯨꯝꯃꯛꯑꯦꯕꯀꯣ ꯀꯩꯅꯣ ꯀꯩꯝ ꯈꯨꯝꯗꯣꯏꯁꯤꯕꯨ ꯀꯩꯝ ꯉꯥꯡꯉꯔꯣꯏ ꯍꯥꯏꯔꯣ ꯑꯩꯅ ꯍꯥꯏꯁꯤꯕꯨ ꯀꯩꯝ ꯇꯥꯗ꯭ꯔꯕꯣꯅ ꯍꯥꯏ ꯑꯗ ꯃꯥꯅ ꯈꯨꯝꯃꯦꯕ ꯃꯇꯥꯡꯁꯤꯅ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯔꯒꯅꯦ ꯑꯗꯨ ꯍꯥꯏꯔꯤꯉꯩꯁꯤꯗ ꯐꯣꯟꯁꯦ ꯂꯥꯛꯁꯜꯂꯦꯕ ꯋꯥꯏꯇꯤꯡ ꯂꯩꯁꯜꯂꯛꯑꯦꯕꯀꯣ ꯃꯥꯒꯤ ꯌꯥꯏꯈꯣꯝꯕꯁꯦ ꯄꯥꯈꯠꯈ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩ ꯊꯝꯃꯦ ꯍꯥꯏꯔꯒ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤꯌꯦ ꯍꯥꯏꯔꯝꯃꯒ ꯐꯣꯟꯁꯦ ꯋꯥꯏꯇꯤꯡ ꯂꯥꯛꯁꯜꯂꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯄꯠ ꯀꯛꯊꯠꯈ꯭ꯔꯦꯕ ꯐꯣꯟꯁꯦ ꯃꯥ ꯑꯃꯁꯤꯒꯤꯀꯣ ꯑꯩ ꯊꯝꯃꯦ ꯍꯥꯏꯔꯒ ꯑꯗꯨꯒ ꯐꯣꯟꯁꯦ ꯄꯥꯏꯈꯠꯂꯦꯀꯣ ꯑꯗꯩ ꯑꯃꯁꯤꯅ ꯀꯅꯥꯒꯅꯣ ꯅꯪ ꯍꯧꯖꯤꯛ ꯕꯤꯖꯤ ꯂꯩꯗꯣ ꯀꯅꯥꯒꯅꯣ ꯅꯪ ꯍꯧꯖꯤꯛ ꯋꯥꯏꯇꯤꯡ ꯂꯩꯗꯣ ꯋꯥꯔꯤ ꯁꯥꯏꯁꯤꯅ ꯇꯧꯈꯠꯂꯛꯑꯦꯕꯀꯣ ꯊꯣꯛꯂꯛꯑꯣ ꯐꯣꯟ ꯊꯝꯕ ꯌꯥꯔꯣꯏ ꯊꯣꯛꯂꯛꯑꯣ ꯀꯛꯊꯠꯄꯁꯨ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯁꯥꯟꯅꯈꯤꯕ ꯐꯣꯟꯗꯣ ꯀꯨꯝꯊꯔꯛꯑꯣ ꯅꯣꯏ ꯌꯨꯝ ꯃꯈꯥꯗ ꯀꯨꯝꯊꯔꯛꯑꯣ ꯍꯥꯏꯔꯒ ꯀꯨꯝꯊꯔꯦ ꯃꯥꯁꯦ ꯀꯨꯝꯊꯔꯦ ꯊꯣꯛꯂꯛꯑꯦꯀꯣ ꯊꯣꯡꯒꯥꯟꯗꯩ ꯐꯣꯟꯁꯦ ꯇꯥꯞ ꯍꯦꯛꯇ ꯃꯨꯟꯈꯤꯕꯅꯦꯃꯤ ꯑꯗꯨꯒ ꯐꯣꯟꯁꯦ ꯌꯦꯡꯉꯦ ꯁꯤ ꯀꯅꯥꯅꯣ ꯁꯤ ꯅꯝꯕꯔꯁꯦ ꯀꯅꯥꯅꯣ ꯉꯁꯥꯏ ꯂꯥꯛꯑꯝꯕ ꯅꯨꯄꯥꯗꯣ ꯅꯠꯇ꯭ꯔꯥ ꯅꯪ ꯍꯧꯔꯦꯅꯦ ꯅꯪ ꯁꯨꯝ ꯍꯧꯔꯦꯕ ꯑꯩꯉꯣꯟꯗ ꯍꯥꯏꯔꯒ ꯐꯣꯟ ꯄꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯑꯩꯅ ꯑꯃ ꯂꯩꯔ ꯄꯤꯔꯛꯀꯅꯤ ꯀꯅꯥꯝꯇꯗꯅꯦ ꯅꯪ ꯀꯩꯅꯣ ꯄꯤꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯁꯦ ꯑꯩ ꯐꯣꯟꯁꯦ ꯑꯣꯏꯅ ꯄꯥꯏꯌꯣ ꯅꯪꯒꯤꯁꯤꯅ ꯑꯩ ꯄꯥꯏꯔꯅꯤ ꯍꯥꯏꯔꯒ ꯃꯥꯏ ꯐꯣꯟꯗꯣ ꯑꯣꯏꯅ ꯄꯤꯔꯝꯃꯦꯕꯀꯣ ꯃꯥꯅ ꯑꯗꯩꯗꯤ ꯁꯣꯝꯗꯅ ꯑꯃꯗꯨꯗꯤ ꯐꯣꯟꯗꯣ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤꯌꯦ ꯍꯥꯏꯔꯝꯃꯒ ꯀꯛꯊꯠꯈ꯭ꯔꯒ ꯐꯣꯟꯁꯦ ꯁꯣꯝꯗꯗꯤ ꯅꯨꯄꯥꯁꯤꯅ ꯑꯣꯐ ꯊꯝꯖꯟꯈ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯐꯣꯟꯁꯦ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯇ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯔꯝꯃꯒꯅ ꯐꯣꯟꯁꯦ ꯑꯣꯐ ꯂꯩꯒꯤꯁꯤꯕꯣꯅ ꯑꯗꯨꯝ ꯁꯣꯝꯗꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯃꯆꯦꯗ ꯑꯃꯨꯛ ꯇꯧꯔꯛꯑꯦ ꯏꯆꯦ ꯃꯥꯏ ꯐꯣꯟꯗꯣ ꯑꯣꯐ ꯂꯩꯈ꯭ꯔꯦꯅ ꯑꯣ ꯂꯧꯈ꯭ꯔꯦ ꯑꯩ ꯑꯁꯦꯡꯕ ꯍꯥꯏꯔꯛꯑꯒꯦ ꯑꯩꯈꯣꯏ ꯌꯨꯝ ꯃꯊꯛꯇ ꯑꯃ ꯑꯗꯨꯝ ꯅꯣꯏꯅ ꯊꯣꯡꯒꯥꯟꯗ ꯉꯥꯏꯕꯗꯅꯦ ꯌꯨꯝ ꯃꯊꯛꯇ ꯅꯨꯄꯥ ꯑꯃ ꯑꯗꯨꯝ ꯌꯦꯡꯕꯗꯣ ꯑꯗꯨꯗꯣ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯀꯨꯏꯔꯦ ꯆꯍꯤ 3 ꯐꯥꯔꯦ ꯃꯥ ꯀ꯭ꯂꯥꯁ 9 ꯀꯥꯔꯤꯉꯩꯗꯩ ꯅꯨꯡꯁꯤꯅꯕꯅꯦ ꯑꯗꯨꯅꯅꯦ ꯀꯩꯅꯣ ꯇꯧꯔꯦ ꯇꯥꯡꯁꯅꯥ ꯃꯥꯅ ꯐꯣꯟꯒꯗꯣ ꯂꯧꯈ꯭ರೆ ꯅꯣꯏ ꯉꯔꯥꯡꯗꯒꯤ ꯅꯣꯏ ꯉꯁꯥꯏꯁꯨ ꯂꯥꯛꯑꯝꯕ ꯉꯔꯥꯡꯁꯨ ꯅꯣꯏꯅ ꯊꯤꯜꯂꯝꯕ ꯑꯗꯨꯗꯒꯤꯅꯦ ꯁꯥꯎꯅꯗꯅ ꯁꯣꯝꯗ ꯂꯣꯏꯅꯔꯦ ꯑꯗꯨꯅ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨ ꯑꯩꯁꯨ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯅꯤꯡꯉꯤ ꯑꯗꯨꯕꯨꯅꯦ ꯃꯥꯁꯦ ꯑꯔꯦꯞꯄꯗꯤ ꯂꯩꯈ꯭ꯔꯦ ꯅꯪ ꯀꯩ ꯈꯟꯗꯣꯏꯅꯣ ꯈꯜꯂꯣ ꯑꯔꯦꯞꯄꯗꯤ ꯂꯩꯈ꯭ꯔꯦ ꯅꯪ ꯉꯜꯂꯤꯉꯩꯗ ꯊꯥꯗꯣꯛꯍꯧꯕꯅ ꯐꯅꯤ ꯅꯪ ꯑꯅ ꯃꯥꯁꯦ ꯃꯆꯦꯁꯤꯅ ꯌꯥꯝꯅ ꯐꯖꯅ ꯍꯥꯏꯕꯤꯔꯛꯑꯦꯕꯀꯣ ꯇꯥꯡꯁꯅꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯁꯦ ꯑꯗꯩꯗꯤ ꯐꯣꯟꯁꯨ ꯑꯣꯐ ꯂꯩꯕ ꯑꯗꯩ ꯆꯠꯂꯦ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦ ꯅꯨꯃꯤꯠ 2-3 ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯎꯕꯁꯨ ꯐꯪꯗꯕ ꯑꯗꯩ ꯃꯆꯦꯗ ꯐꯣꯟ ꯇꯧꯁꯟꯕꯁꯨ ꯏꯀꯥꯏꯕ ꯃꯆꯦꯅꯁꯨ ꯇꯧꯔꯛꯑꯅꯨ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯣꯏ ꯃꯇꯧꯁꯤꯗ ꯃꯆꯦꯁꯤꯅ ꯅꯨꯡꯉꯥꯏꯇꯗꯅꯅꯦ ꯃꯆꯦꯁꯤꯅ ꯑꯣꯏꯅ ꯐꯣꯟꯁꯦ ꯇꯧꯕꯤꯔꯦꯕꯀꯣ ꯃꯥ ꯀꯣꯂꯦꯖꯇ ꯑꯣꯏꯅ ꯅꯣꯏ ꯆꯠꯂꯣ ꯃꯥ GPꯗ ꯇꯝꯕꯅꯤ ꯑꯗꯣ ꯍꯔꯥꯎꯔꯦ ꯃꯥꯁꯦ ꯇꯥꯡꯁꯅꯥꯁꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯑꯌꯨꯛꯁꯦ ꯃꯥꯁꯦ ꯉꯥꯏꯉꯝꯗꯦ ꯑꯗꯨꯒ ꯑꯌꯨꯛꯁꯦ ꯆꯠꯂꯦ ꯃꯥꯁꯦ ꯃꯃꯥꯟꯅꯕꯁꯤꯒ ꯃꯕꯥꯅꯤꯁꯦ ꯀꯣꯔꯧ ꯃꯕꯥꯅꯤꯁꯦ ꯆꯠꯂꯒ ꯉꯥꯏꯔꯦ ꯑꯗꯩ ꯅꯨꯄꯤꯁꯦ ꯀꯣꯂꯦꯖ ꯀꯥꯔꯛꯑꯦꯕꯀꯣ ꯑꯗꯩ ꯉꯁꯥꯏꯗꯩ ꯋꯥꯅ ꯉꯥꯏꯔꯒ ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯃꯥꯁꯦ ꯇꯥꯛꯂꯥꯎ ꯆꯪꯁꯜꯂꯦ ꯑꯁ ꯄꯥꯎꯈꯨꯝ ꯑꯝꯇꯗꯤ ꯄꯤꯔꯝꯃꯨꯕ ꯀꯩꯅꯣ ꯅꯪ ꯄꯥꯎꯈꯨꯝ ꯑꯝꯇ ꯄꯤꯗ꯭ꯔꯤꯁꯤꯕꯣ ꯑꯅ ꯍꯥꯏꯔ ꯆꯪꯁꯤꯟꯕꯁꯤꯗꯅꯦ ꯃꯥ ꯀꯔꯤꯝ ꯈꯨꯝꯃꯝꯗꯕꯤꯗꯅꯦ ꯐꯣꯟꯁꯨ ꯑꯗꯨꯝ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯄꯥꯎꯈꯨꯝ ꯑꯝꯇꯗꯤ ꯄꯤꯌꯨꯕ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯤꯇꯪꯗꯤ ꯎꯕ ꯅꯣꯡꯊꯥꯡꯂꯩꯃ ꯅꯪꯑꯅ ꯇꯥꯟꯅ ꯃꯥꯗꯤ ꯒꯦꯠ ꯑꯗꯨꯝ ꯆꯪꯁꯤꯟꯈ꯭ꯔꯦꯕ ꯀꯔꯤꯝ ꯈꯨꯝꯃꯝꯗꯕꯤꯗ ꯑꯗꯩꯗꯤ ꯑꯁ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯦ ꯑꯗꯨꯒꯗꯤ ꯀꯣꯂꯦꯖ ꯊꯣꯔꯛꯄꯐꯥꯎꯁꯦ ꯉꯥꯏꯔꯦ ꯑꯗꯨꯒꯗꯤꯅꯦ ꯅꯨꯄꯤꯁꯦ ꯊꯣꯛꯂꯛꯑꯦꯅ ꯃꯥꯅ ꯍꯔꯥꯎꯖꯔꯒꯅꯦ ꯆꯪꯁꯤꯟꯒꯦ ꯇꯧꯕꯗ ꯍꯣꯔꯣꯜ ꯑꯃ ꯒꯥꯔꯤ ꯑꯃ ꯈꯣꯡꯉꯛꯑꯦꯕꯀꯣ ꯐꯠ ꯌꯦꯡꯊꯣꯛꯎꯕꯗ ꯉꯁꯥꯏ ꯌꯥꯏꯈꯣꯝꯕꯁꯦ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯄ꯭ꯔꯕꯞ ꯑꯗꯨꯝ ꯒꯥꯔꯤꯁꯦ ꯀꯥꯈꯠꯂ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯕ ꯑꯗꯩ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯗ꯭ꯔꯦ ꯑꯗꯩ ꯌꯥꯏꯈꯣꯝꯕꯁꯦ ꯌꯥꯝ ꯁꯥꯎꯔꯦ ꯌꯨꯝꯗꯁꯨ ꯀꯣꯂꯦꯖꯇꯁꯨ ꯁꯛꯇꯥꯁꯤꯡꯁꯦ ꯀꯣꯂꯦꯖ ꯐꯥꯎ ꯌꯧꯁꯜꯂꯦꯅꯦ ꯑꯩ ꯅꯪ ꯉꯥꯡꯉꯩ ꯅꯨꯄꯤꯁꯤꯗꯀꯣ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯁ ꯑꯩ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯍꯩꯅꯗꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯒ ꯅꯪꯒ ꯅꯨꯡꯁꯤꯅꯩꯅ ꯈꯪꯕꯗꯩ ꯀꯅꯥꯝꯐꯥꯎꯅ ꯅꯪꯉꯣꯟꯗ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯕꯅꯦ ꯑꯗꯨꯒ ꯑꯁꯤ ꯌꯥꯝꯅ ꯍꯩꯅꯔꯣꯏꯗꯣꯔꯤ ꯃꯁꯥꯗ ꯐꯖꯅ ꯍꯥꯏꯗ꯭ꯔꯤꯕꯣ ꯁꯤꯕꯣꯅ ꯍꯥꯏꯈ꯭ꯔꯃꯤ ꯏꯆꯦꯅ ꯑꯗꯨ ꯀꯩꯗꯧꯕꯩꯅꯣ ꯁꯨꯝ ꯍꯟꯖꯤꯟ ꯆꯠꯂ ꯀꯣꯂꯦꯖꯁꯤꯅ ꯁꯤꯗ ꯇꯝꯃꯤꯁꯤ ꯀꯅꯥꯅ ꯇꯥꯛꯊꯣꯛꯏꯕ ꯁꯤꯅ ꯐꯣꯟ ꯅꯝꯕꯔꯅ ꯀꯅꯥꯅ ꯄꯤꯊꯣꯛꯏꯅꯣꯕ ꯅꯣꯏ ꯏꯆꯦꯗꯣ ꯑꯩ ꯐꯥꯒꯤꯗꯒꯤꯀꯣ ꯑꯩ ꯁꯨꯝ ꯁꯥꯎꯍꯜꯂꯛꯀꯅꯣ ꯃꯥ ꯌꯥꯝ ꯐꯗꯣꯔꯤꯅꯦ ꯃꯥ ꯀꯥꯏꯅ ꯃꯥꯁꯤꯅ ꯉꯥꯡꯉꯦ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗꯒꯁꯦ ꯑꯗꯩ ꯃꯥꯗꯤ ꯌꯥꯝ ꯀꯤꯖꯩꯕ ꯅꯣꯡꯊꯥꯡꯂꯩꯃꯁꯤꯅ ꯌꯥꯏꯈꯣꯝꯕꯁꯦ ꯑꯗꯩꯗꯤ ꯑꯌꯨꯛꯁꯨ ꯃꯥꯁꯦ ꯅꯣꯡꯉꯥꯜꯂꯦ ꯑꯗꯨꯁꯨ ꯉꯥꯏꯔꯦꯀꯣ ꯀꯣꯂꯦꯖ ꯂꯥꯛꯄꯁꯦ ꯑꯗꯨꯁꯨ ꯌꯥꯏꯈꯣꯝꯕꯁꯤꯅ ꯊꯤꯜꯂꯛꯑꯦꯕ ꯑꯗꯩꯗꯤ ꯑꯁ ꯁꯤꯈꯩꯁꯦ ꯉꯔꯥꯡꯁꯨ ꯉꯥꯏ ꯉꯁꯤꯁꯨ ꯉꯥꯏ ꯑꯩꯁꯦ ꯌꯥꯝ ꯍꯩꯅꯔꯣꯏꯗꯣꯔꯤ ꯅꯪꯁꯦ ꯑꯩꯅ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯊꯤꯟꯕꯗꯤ ꯉꯝꯕ ꯅꯠꯇꯦ ꯑꯩꯗꯤ ꯆꯪꯈ꯭ꯔꯅꯤ ꯈꯔ ꯂꯩꯔꯗꯤ ꯑꯃꯨꯛ ꯌꯥꯝ ꯐꯔꯛ ꯇꯥꯗꯣꯔꯤꯗ ꯁꯤꯗꯤ ꯑꯗꯨꯅ ꯃꯥꯁꯦ ꯁꯥꯎꯋꯦ ꯑꯗꯩꯗꯤ ꯑꯩ ꯍꯦꯛ ꯒꯥꯔꯤ ꯂꯥꯛꯇ꯭ꯔꯤꯕꯣ ꯅꯪ ꯍꯣꯔꯦꯟ ꯊꯣꯛꯂꯝꯕ ꯌꯥꯔꯣꯏꯀꯣ ꯑꯩ ꯒꯥꯔꯤ ꯈꯣꯡꯉꯀꯥꯟꯗ ꯅꯪ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯑꯗꯨ ꯊꯣꯛꯂꯛꯀꯗꯕꯅꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯡꯊꯤꯟꯁꯨ ꯉꯥꯏꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯥꯅ ꯂꯧ ꯂꯥꯛꯑꯦꯗꯅ ꯑꯗꯩ ꯑꯃꯨꯛ ꯑꯁ ꯅꯨꯡꯉꯥꯏꯇ꯭ꯔꯦ
ꯀꯩꯅꯣꯁꯤꯁꯨ ꯌꯥꯏꯈꯣꯝꯕꯁꯤꯁꯨ 마지 tumvam 잡am mai mayumda tabak tawang ko amata khangdre 마지 pura nupiji kainosina wari ju phadana saabsu phanghaudaba 마지 nuaitre ba yamna adai nongan bai ayuk sisu 마지 college ngai lakidre nong ni je chung college ni nium ni je ngai bada amu lakidre ba college mase jong phone tawre se ma do college su lakidre na ye college at pa thingre noi nang ngai ram na college at ju thingre ai ga je loira ngang bada nang wa khan thadu ho tangsna moini se kaisu kaina roi yam sang nusina rabanina na mase jin hai ko adai atang sa je khumde ma se am nungai te nung dang se am batumdre ma de sadre thaktre dai adamaina magi maong da ahong ba on ba je ure ko moi manung na jo adai di kaidore mama na je kok the nung dang se mana to ma je khoi kabui khullam da sangaga ma je yu ji thakpadi mama na ga pulla kan da khoi no ma to chana da thakta adabi kitang thakpado adumba oina tawba thaweni thakjaba na teba thae pajana thae nang apamba kauro ga haraga korau ji ko skaino ne nang sanai pukham noi sanai kon du yarok te mi bender ji nang kamai cha doino ga na aswa thi ngang no ga na ko kamai sa dan khotana ba ji tawre pajang ngawre adai thaure ko aduga moi dong thang lai moi kitang wali ngai tala pa chawbam leiba pa tum ma ji long ka long na gai dei ko ma tum ma ga lei ko chala ji da nang bo noi na yum dam ngai na ramani da chala ji da ai khon thi ja ba yong ning de ba chala ji ngai ko na sum hai ko adai di nung dang oi re adai di moi je num se mai kai no je bullet la em num se di ma je car thau de ko aduga di sa ji la mai pung je sum yeng ko ma je nga lai tana adai di as moi asom da ga di sa se ga haira nu ko nung dang theng e pung mapan makhai tara ta sale chatoi ni moi rom da ne chatoi je as talle mi chala roi je mi nu te mi thongan du da soi chai ja ba soi tre moi rom da chat ke na ne nga sai da gi matam theng mo ngai je nang la ke bra la oi ha bra na hare gai jing ang kakre nang law ya ga na chalo na khong na ai ji chau gi ni moi rom da moi mai ma chau phang da ju moi thong gan du dang de yeng o gi ge na hare dai di tungin sana na bu kai dong ai da tang sana ma than da tha dor pro tungin sana dum na tung ila ge har ga tong khale ko ma ji gari je adu ga tong khala ga moi ji gai ji thaure du ga di moi thong gan pa je sat kha me ba ko adu ga dek ta ma jna khang au da ne ta pa khum pi o phone on ta o har ga ta laksal le mana dai di amaji khang prek khang nge ba ko kaino ne toi ji bo na mi ga chu ko yeng ko dai di sai thongnau de ma ju ma di thonggan je hape pe sen na le ra bani ba yai khom ba je ma lak pra na law gi bam ta ba di thongnau je pa ang do yeng ba je ma sang ning ko ma je ba ma yum dai chen ta re de ma da na chalo de shom ju thongnau dai loi u ri ne ba ko dai nong thang lai moi ma pa hoi ma ma ju tai ba ko kana ne se thonggang on dam law khong ji na na ama je sal ho la je mi nang sal ho la je gai thong ngang tra ga ngang hal la kan na pa khum pi di bo dum la kan ye nong ti gi law ni ye phone to yam tu na on ta o ga law salam ko ama je tra ga thau re ba moi je dai di thau ba je da ama je kum thara ga ta na re dai moi je thau re ko dai di ko rau ji na hai re ba kai no je ki publicity du di law ge khot ken hai pe ta ju hai ra mo kai khulaw no du bo imai mi thong gan du da imai nang di phau ba ju men ga le ne ga ko adai moi je thau re dai di som da ma pa ju kana na no se law khong toi ji na ga na mama da ngang e da moi ma pa ju yu nung khara tha ga sum mama da anu pi na bo pham pham ba kai thian pham ba pam de du tau de nung dang halak pa du tau ban sa ka sung ngang ba moi munung je tang mama ga pa ga tang nungai da bo oi ba mama ju sum khang ja ba adu ga e khum ba ju ya da ba da mai na oi ba adagi kaino je som da ju kaino jai khom ba je saw re ko adai saw re ma je haibam to gong khang de ma je am sawi adai di asom da na nga sai gi masunu pa je da mai na theng na halak pa khot pa kai do ba je ma boi je na ma gi on ba hong ba je khang ne ba adai di kaino taw re no nga le ma je khom ba je saw re je nu pi ji da kari no ma na si bo gi thak yo ba ngam mai je kai no noi phajana haidre ba je pho na ngang e ko somma som henja lai ji kai no ma se ai khot ta ne soi chi ni ai mi hat ka ni ko ma je saw e ko noi se na kai ngom ka sana ram ga ni aduna ni ma na sung ngam mi je ka na taw e ko dai di khana chai na je soi tho ni se ma gi mo mo taw ji di sum u se taw ji henja lai ma khang ga ji mak ta da na saw ra dai ayuk se ma na ba khara phone taw e yai khom ba ji na horen di mi phu je nung dang khoi da law na hai ko ma na ba mani je adai nung dang je la kadra na ne mo sai gi noi pa khom pi di bo nung ti la kan ni noi thong gan da ga hai ram bu do ma ta ho ba ni na dai nung dang je ngai re ma na ba ni um je ga tar ga dai som da ju as nung dang ro pa je mo je mi hun thon yaw na dre ko horen jong law ra di kamai taw ni na tar ga hai ba ga taw ba ga mu nung dang ju som ko jung law sal le ne thong gan je dai di
ꯃꯣꯏꯁꯦ ꯄꯨꯔꯥ ꯀꯨꯝꯊꯔꯛꯏ ꯑꯗꯩ ꯂꯥꯎꯁꯜꯂꯝꯃꯒ ꯒꯥꯔꯤꯁꯦ ꯍꯦꯛ ꯊꯧꯈꯤꯕꯒ ꯌꯥꯏꯈꯣꯝꯕꯁꯤꯅ ꯍꯦꯛꯇ ꯃꯥꯅ ꯄꯥꯏꯔꯝꯕ ꯂꯤꯆꯩ ꯍꯥꯏꯒꯗ꯭ꯔꯥ ꯍꯦꯛꯇ ꯂꯪꯕꯅꯦꯃꯤ ꯒꯥꯔꯤꯁꯤꯗꯀꯣ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯇꯥꯟꯅꯩꯀꯣ ꯃꯣꯏꯁꯨ ꯐꯪꯗ꯭ꯔꯦ ꯑꯗꯨꯝ ꯊꯧꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯄꯥ ꯍꯣꯏꯁꯤꯅ ꯁꯣꯝꯗꯁꯨ ꯉꯥꯡꯉꯦ ꯅꯨꯄꯤꯁꯤꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯑꯗꯨ ꯇꯧꯔꯤꯔꯥ ꯑꯗꯩ ꯃꯃꯥꯅꯁꯨ ꯀꯅꯥꯅꯣꯅꯦ ꯁꯤꯕꯣ ꯅꯨꯡꯇꯤꯒꯤ ꯂꯩꯀꯥꯏ ꯀꯩꯅꯣ ꯇꯧ ꯇꯥꯔꯦꯅꯦ ꯉꯔꯥꯡꯁꯨ ꯂꯣꯏ ꯍꯪꯅꯔꯛꯏꯃꯤꯅꯦ ꯑꯩꯉꯣꯟꯗ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯂꯥꯎꯁꯜꯂꯤꯗꯣ ꯀꯅꯥꯅꯣ ꯑꯗꯨ ꯇꯧꯕ ꯉꯔꯥꯡ ꯊꯦꯡꯀꯥꯟꯗꯅ ꯉꯁꯥꯏ ꯂꯣꯏ ꯍꯪꯅꯔꯛꯏꯃꯤ ꯑꯅ ꯉꯥꯡꯉꯦ ꯁꯣꯝꯗꯁꯨ ꯑꯗꯩ ꯑꯁꯣꯝꯗꯅ ꯉꯁꯥꯏꯒꯤ ꯌꯥꯏꯈꯣꯝꯕꯒꯤ ꯃꯃꯥ ꯃꯄꯥꯁꯤꯁꯨ ꯃꯆꯥꯗꯨꯅ ꯇꯥꯟꯅꯗꯅ ꯉꯥꯏꯈꯣ ꯅꯣꯏ ꯑꯗꯨꯗꯨꯒ ꯊꯣꯡꯒꯥꯟꯗ ꯇꯥꯟꯅꯗꯅ ꯃꯃꯥꯟꯅꯕꯈꯩꯗꯨꯒ ꯇꯧꯕꯗꯨꯗ ꯃꯣꯏꯁꯨ ꯏꯕꯨꯡꯉꯣ ꯂꯥꯎ ꯆꯪꯉꯣꯒ ꯇꯧꯔꯒ ꯀꯧꯁꯜꯂꯦꯕ ꯑꯗꯩꯗꯤ ꯁꯣꯝꯗꯁꯨ ꯃꯣꯏ ꯒꯦꯠꯇ ꯀꯅꯥꯅꯣꯅ ꯃꯄꯥꯗꯨꯅꯦ ꯃꯃꯥꯗꯨꯅꯦ ꯅꯣꯡꯊꯥꯡꯂꯩ ꯃꯣꯏꯁꯨ ꯊꯣꯛꯂꯛꯑ ꯌꯦꯡꯕ ꯑꯗꯩ ꯃꯣꯏꯁꯨ ꯃꯆꯥꯈꯩꯗꯣ ꯂꯧꯁꯜꯂꯨꯔꯒ ꯌꯥꯏꯈꯣꯝꯕꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯆꯪꯉꯛꯄꯀꯣ ꯑꯗꯩ ꯌꯥꯏꯈꯣꯝꯕꯒꯤ ꯃꯃꯥ ꯍꯣꯏꯁꯤꯅꯗꯤ ꯀꯌꯥ ꯄꯥꯝꯗꯦꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯅꯣꯡꯊꯥꯡꯂꯩꯃꯁꯦ ꯈꯔ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯋꯥꯕꯅꯤꯅ ꯑꯗꯨꯕꯨ ꯃꯆꯥꯅ ꯌꯥꯝ ꯄꯥꯝꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯗ ꯀꯣꯏꯌꯨ ꯌꯥꯗꯒꯩ ꯀꯣꯏꯔꯕꯅꯤꯅ ꯃꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯦꯕ ꯑꯗꯨꯒ ꯃꯃꯥꯁꯤꯅꯒ ꯍꯥꯏꯐꯦꯠ ꯁꯥꯎꯅ ꯌꯦꯡꯉꯝꯃꯤꯀꯣ ꯑꯗꯣ ꯃꯣꯏꯅ ꯀꯩꯅꯣ ꯃꯣꯏ ꯊꯣꯡꯒꯥꯟ ꯂꯥꯟꯕꯒꯤ ꯃꯄꯥꯗꯨꯗ ꯃꯣꯏ ꯆꯪꯉꯝꯗꯥꯏꯗꯨꯗ ꯉꯁꯥꯏꯒꯤ ꯅꯣꯡꯊꯥꯡꯂꯩꯃꯒꯤ ꯃꯃꯥ ꯍꯣꯏꯁꯦ ꯁꯨꯃꯥꯏꯅ ꯅꯣꯟꯊꯩꯕ ꯁꯨꯝ ꯑꯗꯩ ꯃꯃꯥꯁꯤꯅ ꯉꯥꯡꯉꯦ ꯑꯁꯨꯝꯕꯁꯦ ꯑꯩ ꯍꯩꯅꯗꯦ ꯍꯥꯏꯗ꯭ꯔꯣ ꯈꯠꯅ ꯆꯩꯅꯕ ꯀꯥꯏꯅ ꯏꯀꯥꯏꯗ꯭ꯔꯣ ꯂꯩꯀꯥꯏꯁꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯊꯥꯛ ꯌꯦꯡꯉꯣ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯑꯁꯨꯝꯕꯁꯤꯒ ꯅꯪꯒ ꯑꯣꯟꯁꯟꯅ ꯌꯥꯕ꯭ꯔꯥ ꯑꯩꯗꯤ ꯍꯩꯅꯗꯦ ꯍꯥꯏꯁꯤꯅꯤ ꯆꯠꯂꯣ ꯀꯥꯈꯠꯂꯣ ꯅ ꯍꯥꯏꯔꯦ ꯑꯗꯩ ꯃꯃꯥꯟꯅꯕꯈꯩꯁꯤꯁꯨ ꯏꯕꯨꯡꯉꯣ ꯆꯣꯠꯆꯣ ꯅꯣꯏꯁꯨ ꯍꯟꯅꯈ꯭ꯔꯦꯀꯣ ꯑꯗꯩ ꯃꯄꯥꯁꯤꯗ ꯃꯥꯅ ꯍꯥꯏ ꯑꯁ ꯑꯩꯗꯤ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩ ꯇꯁꯦꯡꯅ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯅꯆꯥꯅꯗꯤ ꯃꯃꯥꯁꯤ ꯅꯠꯇꯅ ꯅꯨꯄꯤ ꯑꯃꯇ ꯍꯟꯅꯁꯨ ꯌꯦꯡꯉꯨ ꯌꯥꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯃꯁꯛꯇꯤ ꯐꯖꯩꯌꯦ ꯃꯃꯥꯒ ꯍꯥꯏꯅꯩꯀꯣ ꯃꯕꯥꯅꯤꯁꯦ ꯑꯗꯣ ꯅꯪꯒꯤ ꯁꯥꯎꯅꯤꯡꯕꯗꯣ ꯍꯟꯊꯔꯣ ꯎꯄꯥꯏ ꯂꯩꯇꯦ ꯁꯤ ꯑꯗꯨꯝ ꯃꯧ ꯑꯣꯏꯔꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤꯗꯤ ꯀꯥꯏꯅ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯀꯩꯗꯧꯕꯁꯤꯗꯅꯦ ꯃꯁꯤ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯦ ꯑꯗꯨꯒ ꯑꯌꯨꯛꯁꯤꯗ ꯃꯃꯥꯁꯤꯅ ꯉꯥꯡꯉꯦ ꯉꯔꯥꯡꯁꯨ ꯍꯣꯇꯦꯜꯗ ꯁꯨꯃꯥꯏꯅ ꯅꯣꯏꯗ ꯂꯥꯎꯁꯜꯂꯦꯅ ꯍꯪꯅꯔꯦ ꯈꯣꯠꯂꯦ ꯀꯅꯥꯏ ꯃꯆꯥ ꯃꯁꯨꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯍꯜꯂꯛꯀꯅꯨ ꯅꯄꯥꯁꯨ ꯁꯥꯎꯕꯗ ꯂꯣꯏꯔꯝꯃꯤ ꯈꯣꯠꯂꯝꯃꯦꯅ ꯑꯗꯩ ꯃꯆꯦꯁꯤꯅ ꯍꯥꯏꯔꯦꯀꯣ ꯅꯣꯡꯊꯥꯡꯂꯩꯃ ꯐꯖꯅ ꯍꯥꯏꯗꯣꯛꯈ꯭ꯔꯁꯤ ꯑꯝꯇꯪ ꯎꯅꯔꯒ ꯐꯖꯅ ꯍꯥꯏꯕꯤꯈ꯭ꯔꯣ ꯃꯥ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯦꯜꯂꯛꯑꯗꯤ ꯅꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯠꯅ ꯆꯩꯅꯕ ꯁꯣꯏ ꯊꯣꯛꯑꯅꯤ ꯌꯥꯏꯈꯣꯝꯕꯃꯛꯀꯤ ꯃꯇꯧꯅꯦ ꯑꯗꯨꯅ ꯀꯧꯔꯒ ꯏꯔꯦꯟꯅ ꯐꯖꯅꯅꯦ ꯂꯣꯟ ꯑꯝꯇꯪ ꯎꯅꯔ ꯐꯖꯅ ꯍꯥꯏꯕꯤꯈ꯭ꯔꯣ ꯅꯨꯡꯉꯥꯏꯇꯦ ꯃꯤ ꯃꯆꯥꯁꯦ ꯇꯁꯦꯡꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯦ ꯅꯪꯅ ꯐꯖꯅ ꯑꯝꯇꯪ ꯍꯥꯏꯕꯤꯈ꯭ꯔꯒꯗꯤ ꯃꯥꯁꯦ ꯐꯅꯤ ꯍꯥꯏꯔꯦ ꯍꯥꯏꯈ꯭ꯔꯣ ꯏꯆꯦꯅ ꯍꯥꯏꯔꯦ ꯑꯗꯩ ꯃꯆꯦꯁꯤꯅ ꯐꯣꯟ ꯇꯧꯔꯦꯀꯣ ꯌꯥꯏꯈꯣꯝꯕꯁꯤꯗ ꯊꯥꯖꯗꯅ ꯃꯥꯒꯤ ꯐꯣꯟ ꯂꯥꯛꯄꯁꯤꯗ ꯃꯥꯁꯦ ꯀꯩꯅꯣꯁꯦ ꯇꯥꯟꯁꯅꯥꯁꯦ ꯍꯔꯥꯎꯔꯦ ꯃꯥꯁꯦꯀꯣ ꯏꯆꯦ ꯐꯣꯟꯅꯤꯅꯦ ꯀꯩ ꯍꯥꯏꯔꯛꯇꯣꯏꯖꯥꯅꯣꯅ ꯉꯁꯥꯏꯒꯤ ꯃꯆꯦꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯅꯨ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒꯤ ꯃꯥꯁꯦ ꯐꯣꯟꯁꯨ ꯇꯧꯕ ꯉꯝꯗꯕꯅꯦꯕ ꯃꯆꯦꯗ ꯑꯁ ꯍꯔꯥꯎꯔꯦ ꯏꯆꯦ ꯀꯩ ꯂꯩꯔꯒꯦꯅ ꯑꯗ ꯃꯆꯦꯁꯤꯅ ꯍꯥꯏꯔꯦ ꯍꯣꯔꯦꯟꯗꯣ ꯄꯨꯡ 2ꯗ ꯂꯥꯛꯑꯣꯅ ꯍꯥꯏꯔꯒ ꯃꯣꯏꯅ ꯔꯦꯁꯇꯨꯔꯦꯟ ꯑꯃ ꯃꯃꯤꯡ ꯍꯣꯇꯦꯜ ꯀꯦꯐꯦꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯗ ꯂꯥꯛꯑꯣ ꯑꯅ ꯏꯆꯦ ꯃꯥ ꯌꯥꯎꯔꯛꯀꯗ꯭ꯔꯣ ꯃꯥꯅꯅꯦ ꯍꯥꯏꯁꯦ ꯂꯥꯛꯑꯣ ꯅꯣꯏꯅ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯂꯥꯎꯁꯟꯕꯗꯨꯒꯤꯅꯦ ꯁꯣꯝꯗ ꯌꯥꯝ ꯁꯥꯎꯅꯔꯦꯕ ꯑꯗꯣ ꯍꯣꯔꯦꯟ ꯂꯥꯛꯑꯣ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ ꯑꯁꯦꯡꯕꯩꯅꯦ ꯏꯆꯦ ꯑꯁꯦꯡꯕꯩꯅꯦ ꯄꯨꯡ 2ꯗꯀꯣ ꯑꯅ ꯍꯥꯏꯔꯦ ꯌꯥꯝ ꯀꯨꯏꯕ ꯌꯥꯗꯦꯅ ꯍꯥꯏꯔꯦ ꯑꯗꯩ ꯍꯔꯥꯎꯔꯦ ꯃꯥꯗꯤ ꯑꯁ ꯂꯥꯛꯑꯅꯦꯅꯀꯣ ꯑꯗꯩ ꯃꯥꯅ ꯀꯣꯔꯧꯗ ꯄꯥꯎ ꯄꯤꯔꯦ ꯀꯣꯔꯧꯗꯤ ꯈꯪꯉꯤ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯀꯥꯔꯟ ꯇꯨꯔꯟ ꯇꯥꯕꯗꯨꯒꯤ ꯁꯨꯝ ꯍꯥꯏꯗꯣꯛꯄ ꯐꯖꯅ ꯇꯧꯅꯨ ꯈꯣꯠꯅꯨ ꯍꯥꯏꯕ ꯂꯥꯛꯇꯣꯏꯅꯤ ꯍꯥꯏꯕꯁꯤ ꯃꯥꯗꯤ ꯈꯪꯉꯦꯕ ꯑꯗꯩ ꯑꯃꯁꯤꯅꯗꯤ ꯑꯁ ꯌꯥꯔꯦ ꯎꯅꯔꯁꯤ ꯍꯥꯏꯔꯛꯑꯃꯤꯅ ꯌꯥꯔꯦꯅ ꯍꯔꯥꯎꯖꯔꯦꯗꯅ ꯃꯥꯗꯤ ꯑꯗꯩ ꯏꯔꯨꯖꯗꯅ ꯈꯣꯠꯇꯅ ꯃꯥꯗꯤ ꯅꯨꯡꯊꯤꯟ ꯌꯧꯕꯁꯦ ꯌꯥꯝ ꯋꯥꯅꯒ ꯉꯥꯏꯀꯣ ꯑꯗꯩ ꯅꯨꯡꯊꯤꯟꯁꯨ ꯌꯧꯔꯦ ꯃꯥ ꯌꯥꯝ ꯇꯔꯨ ꯇꯅꯥꯟ ꯁꯦꯠꯇꯅ ꯆꯥꯗꯅ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯃꯣꯏ ꯄꯨꯡ 2 ꯇꯥꯒꯗꯕ ꯃꯤꯅꯤꯠ 10ꯃꯨꯛ ꯋꯥꯠꯂꯤꯉꯩꯗ ꯃꯣꯏ ꯃꯐꯝꯁꯦ ꯌꯧꯁꯜꯂꯦ ꯃꯣꯏ ꯉꯥꯏꯑꯦ ꯑꯗꯩ ꯃꯆꯦꯒ ꯃꯕꯥꯅꯤꯁꯨ ꯂꯥꯛꯑꯦꯀꯣ ꯑꯗꯨꯒ ꯂꯥꯛꯑꯦ ꯑꯗꯩ ꯍꯔꯥꯎꯋꯦ ꯃꯥ ꯎꯕꯁꯤꯗ ꯃꯥ ꯒꯥꯔꯤ ꯃꯆꯥꯁꯤꯗ ꯇꯣꯡꯉꯛꯄꯁꯤꯗ ꯊꯥꯅꯂꯩꯃꯁꯤꯅ ꯃꯆꯦꯅ ꯊꯧꯔꯒꯀꯣ ꯍꯔꯥꯎꯋꯦ ꯃꯥꯁꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯆꯪꯃꯤꯟꯅꯔꯦꯀꯣ ꯆꯪꯃꯤꯟꯅꯕꯁꯤꯗ ꯃꯃꯥꯟꯅꯕ ꯑꯃ ꯎꯍꯧꯋꯦꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯒꯤ ꯑꯁꯤꯗꯤ ꯅꯣꯡꯊꯥꯡꯂꯩꯃꯅꯤꯅꯦ ꯅꯨꯄꯥ ꯈꯔꯒ ꯆꯪꯃꯤꯟꯅꯩꯁꯤꯕꯨ ꯍꯥꯏꯔꯒ ꯃꯥꯅ ꯄꯥꯎ ꯄꯤꯈ꯭ꯔꯦꯕ ꯁꯣꯝꯗ ꯑꯗꯩ ꯁꯣꯝꯗꯅ ꯏꯆꯦ ꯏꯕꯥꯅꯤꯅ ꯁꯤꯗ ꯐꯝꯃꯁꯤ ꯈꯣꯠꯂꯁꯤ ꯃꯕꯥꯅꯤꯁꯦ ꯐꯝꯍꯜꯂꯁꯤꯒ ꯐꯝꯍꯜꯂꯒ ꯀꯩꯅꯣ ꯑꯆꯥꯄꯣꯠꯀ ꯀꯧꯗꯅ ꯈꯣꯠꯇꯅ ꯆꯥꯃꯤꯟꯅꯗꯅ ꯃꯣꯏꯁꯦ ꯇꯧꯔꯦ ꯑꯗꯨꯒ ꯅꯣꯡꯊꯥꯡꯂꯩꯃꯁꯤꯅ ꯃꯥ ꯇꯥꯡꯁꯅꯥꯁꯦ ꯋꯥꯁꯦ ꯉꯥꯡꯕꯁꯨ ꯉꯝꯗ ꯑꯃꯁꯨ ꯉꯝꯗ ꯁꯥꯎꯔꯛꯇꯣꯏꯔꯥ ꯀꯩ ꯍꯥꯏꯔꯛꯇꯣꯏꯅꯣꯅ ꯇꯧꯐꯝ ꯈꯪꯗꯅ ꯃꯥꯁꯦ ꯍꯥꯏꯐꯝꯈꯪꯗꯅ ꯂꯩꯀꯣ ꯑꯗꯨꯗ ꯅꯣꯡꯊꯥꯡꯂꯩꯃꯁꯤꯅ ꯍꯥꯏꯌꯦꯕ ꯇꯥꯡꯁꯅꯥꯅ ꯀꯧꯔꯛꯑꯦ ꯃꯥꯅꯀꯣ ꯑꯗꯨꯒ ꯑꯩ ꯅꯉꯣꯟꯗ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯒꯦꯅ ꯍꯥꯏꯌꯣꯅ ꯍꯥꯏꯔꯦ ꯅꯪꯅ ꯍꯥꯏꯕꯗꯨꯅ ꯑꯩꯅ ꯇꯥꯗꯣꯏ ꯉꯥꯏꯔꯤꯁꯦꯅ ꯑꯩꯁꯦ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯄꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯅꯨꯄꯥ ꯊꯣꯛꯄꯁꯦ ꯉꯝꯗꯦ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗꯗꯤ ꯅꯨꯄꯥ ꯊꯣꯛꯄꯁꯦ ꯉꯝꯃꯝꯗ꯭ꯔꯦ ꯀꯥꯏꯅ ꯃꯥꯅ ꯍꯥꯏꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯁꯨ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯈꯤꯇꯪ ꯌꯥꯍꯧ ꯊꯦꯡꯃꯟꯈ꯭ꯔꯦ ꯍꯥꯏꯌꯦꯕꯀꯣ ꯃꯥꯅ ꯑꯩ ꯁꯨꯃꯥꯏꯅ ꯑꯔꯦꯞꯄ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯒ ꯅꯪꯒꯗꯤ ꯌꯥꯝꯗꯤ ꯈꯦꯠꯅꯩ ꯅꯪꯗꯤ ꯌꯥꯝ ꯐꯩ ꯑꯗꯣ ꯃꯥꯗꯤ ꯌꯥꯝ ꯁꯥꯎꯒꯜꯂꯤ ꯑꯩꯅ ꯃꯉꯣꯟꯗ ꯅꯤꯡꯇꯝꯅ ꯋꯥ ꯑꯃ ꯉꯥꯡꯕꯐꯥꯎ ꯉꯁꯤꯐꯥꯎ ꯉꯝꯗꯦ ꯃꯥꯅ ꯉꯥꯡꯕꯗꯅꯤ ꯇꯥꯔꯤꯁꯦ ꯑꯗꯣ
ꯅꯪꯗꯤ ꯌꯥꯝ ꯐꯩ ꯅꯪꯉꯣꯟꯗꯗꯤ ꯑꯩꯅ ꯅꯤꯡꯇꯝꯅ ꯉꯥꯡꯕ ꯍꯥꯏꯕ ꯂꯣꯏ ꯉꯝꯃꯤ ꯇꯁꯦꯡꯅ ꯑꯩ ꯅꯪ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯅꯪ matam hen gi bayni ay warugano ado nangju khallaga yengune nanga aiga je smaina ai ibani je hana nungsinaraba yam matam sangna aduga atopa nupa amana ai jam nungsina hairaba aza aina nang hundo amaga atopa nupa adu da yagarga di nang nungai gadra aduna aidi nungsibada di minam ningde adu nangi hona gadaba nangi lailai su phajana hona matung de aingonda yela anu nang khoirom da su la anu nungdang maina lausang khosam baju tawranu ado matung nang yela anu adu bu hoi aiga hujuki haiba nupajiga yam khetnai imung manungi condition je moi mung nai pamba wale habju ai khangi adu bu kaino matam je yam leiri kaigumba magi ju mana atopa ama pamja dana ai je mana mirai ramaga almani ban je kaina taragadi ibani nungsina ji ai ju yenge mawong tap tap na dum ado nang ju nangi hona bam thokpo hono ana haira kandane mana ma haiba nang khatam like tam da hotar nang phajana hono kholo na hai ada ai hona ge ado ai ju nang jam nuksirure nang gi nuksina balai habjun noi sena ju haire ado ai je nang je kaw bu ngamdre nang dei lapthok bu ngamdre adom nang gi khallaga ai je tumba ju yadre nang ek uba numitu dagi ai je pu hong hong gre ai sa ji sa gi oidre nang ge ngak to oire ai ko ka je pra punglom num jalen ado nang ga phajana wari watai je saraga kholaga nang na ai je guide tawbiramagadi ai je soidana kaino je ai gi awa je kokani nang kaidawri nang sarabra nang laik pau nang adu taw nang na matam khitang di ai gi yengaga ai je guide tawbiramo sigi phibam jina nang na ai je hundok piramagadi ai je soidana ai punsi je manghaurani adum ai thakta bayu ju thae adumaina sum akhoi nupa di nungsiba je khangba ngamaktragadi maicha khangba ngamaktadi akhoi di ni sara tai nai nupa de aduna ai je adumai manghau tare nang na ai je matam khitang di lamjing biramo hai ko hoi ai friend amoina ai nangbu mateng pangke na hai ko di law sala je thengani kholane do hayangai di mai lauksan ko san ba khoirom da lak je tawranu ai kaino phone lama tongana pai ke aduga number pirake adukanda aduga kaino tawji khose hare ai phone do hojik laira piramage nangonda haye ko amai phone lama laigra je aduga ai piramage ga hare adu sala je haraga aurok thominare adana moina tholak pajida sagi ai khombasi ngai leirame ba ko maji yor ko ta ngai rami bai mong ne maju sangge di tawba sangba nang hauda moina tholak na han ba dai mai masakse ubada sagi nong thang nei maji de ta pakhat khre ba ko adai di pakhat khre maji aduga thakat khre dai di mana prawak changjal lekta makose para chmai ching mane aduga khupak se tha bane mi on on dana ko no pisi da aduga paching gari manung hap sela thau khre ba sagi atang sana hoje tawbam ju khangda ma ju khangda tang sana je tana ge taro ju korau jina phare ba ma se ga ma pani na adai de mai gai je thau khre atang sana je tawbam khang hau dre ise mana prom doi ju karom da prom doi no ise na tawre ko pholam da tawsan bi ise na adai de ma se je phone to kan da op lai khre ba adai di sagi keno je saure ba ya ko je saure adu mana hotel am da pusale no pije ko adu thongon jale ibani asi di sela dam mi hare adu di tawbino da ai college tam gi ga kari aina ngan dai tawno har ga nang nupa ju unang amamba yam tawngamba nupa am na noi thongan da lei bai bo saure ngai ji da nang nupa ka ju unang amba nang yam am khalak tori sela dam ni da adu di tawbino ai yam ti nang ngoi ri ai college tam jagi ai phajana mangon da matung moina hanjan hanjan lauksan ko san tawbu da matung de mai tawno khotno na du tawdana bana dana jam sawdu da adu haidom bane adu haidok bu aina dum tawra yabdu bu kada bai smai onnaramino ana tawre adu sela da mi wani sunang an kanu hare no prisne am haija yadre ko adai di maina chen ba dum thokre adai somdana koi ti re nungdang oi sale pung tare ni panda sale nu pas no koi ti re ko tang sana jang gari thawdana karom puram doino na dai ngasagi masih jadi mayum sangre dan ko si halaba hangi halakte phone yam tro kanu message haladi hale harake somda ju ma halakta bagi sauna bada loire ai ga thokraga na ngang bada loire indom jana ju ngai khom ta taksalakinu phone haire ko adai di thengjan gre som matam de thengjan gre pung 13 ta sale adai di my phone ju ang hangde aduga maje mogi thongan maya je jagai je khame aduga maje gai je tumme ko de korong na salaji hai ai ma halakti bok de ai chatloi ma yum da hanjalakti bo ai chatloi ai matam jam thenge moi je selam ko ma le chalaji hare ai aseng ba khang de bo chatloi hare ko ai gai da tumme ma jina dom ngai re
ꯇꯨꯝꯃꯦ ꯅꯣꯡꯉꯥꯟꯈ꯭ꯔꯦ ꯎꯆꯤꯟ ꯅꯥꯆꯤꯟ ꯅꯣꯡꯉꯥꯟꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯁꯣꯝꯗꯁꯨ ꯅꯣꯡꯊꯥꯡ ꯂꯩꯃꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ मादी ꯌꯨꯝ ꯄꯥꯅꯤꯡꯗ꯭ꯔꯤꯕ ꯂꯥꯏꯔꯤꯛꯁꯨ ꯇꯝꯅꯤꯡꯉꯤꯕꯀꯣ ꯑꯣ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯕꯨ ꯊꯝꯃꯨꯔꯗꯤ ꯑꯩ ꯁꯤ ꯃꯇꯝꯁꯤꯗ ꯌꯨꯝ ꯄꯥꯟꯒꯦ ꯑꯅ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯂꯦꯞꯄ ꯌꯥꯗꯦꯀꯣ ꯑꯗꯨꯝ ꯈꯪꯍꯧꯗꯕ ꯊꯧꯗꯣꯛ ꯑꯃꯗ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯅꯨꯄꯥꯁꯤꯡꯅ ꯆꯦꯜꯂꯁꯦ ꯍꯥꯏꯔꯒ ꯅꯝꯐꯨꯗ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯆꯦꯜꯂꯤꯀꯣ ꯑꯩꯁꯦ ꯑꯣ ꯀꯩꯝꯐꯥꯎ ꯍꯦꯛ ꯇꯧꯖꯕ ꯉꯝꯗꯦꯗꯀꯣ ꯊꯣꯡꯁꯦ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯀꯥꯗ ꯑꯩ ꯀꯩꯝ ꯇꯧꯕ ꯉꯝꯗꯦꯗꯀꯣꯅ 마저 ꯉꯁꯥꯏꯒꯤ ꯑꯇꯥꯡ ꯁꯅꯥꯁꯤꯗꯁꯨ ꯁꯥꯎꯅꯤꯡꯉꯦꯕ ꯃꯥꯅ ꯁꯨꯃꯥꯏꯅ ꯀꯥꯔꯟ ꯇꯥꯃꯜꯂꯛꯇꯅꯅꯤꯀꯣ ꯑꯩ ꯉꯁꯤ ꯊꯣꯏꯕ ꯊꯧꯗꯣꯛꯁꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯑꯩ ꯁꯨꯃꯥꯏꯅꯗꯤ ꯆꯦꯟꯈꯩꯔꯣꯏꯀꯣꯅ ꯑꯗꯩ ꯃꯥꯗꯣ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ ꯑꯃꯨꯛꯁꯨ ꯈꯜꯂꯤꯀꯣ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯍꯦꯛ ꯂꯩꯒꯟꯕꯗꯣ ꯃꯥꯏ ꯍꯧꯅꯕꯤ ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯃꯆꯦꯒꯁꯨ ꯄꯥꯎ ꯐꯥꯎꯅꯅꯤꯡꯉꯤ ꯐꯣꯟꯗꯤ ꯉꯁꯥꯏ ꯑꯣꯞ ꯇꯧꯔꯒ ꯄꯥꯏꯁꯟꯈ꯭ꯔꯦꯗꯅ ꯑꯃꯁꯤꯅ ꯑꯗꯩꯗꯤ ꯑꯗꯩ ꯃꯌꯨꯝꯗ ꯃꯃꯥ ꯍꯣꯏꯅ ꯉꯥꯡꯉꯝꯒꯗꯕ ꯃꯇꯝ ꯆꯥꯗꯕꯅꯤꯅꯀꯣ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯦ ꯑꯍꯤꯡꯁꯦ ꯇꯨꯝꯕ ꯌꯥꯗꯦ ꯃꯥꯁꯨ ꯑꯗꯩꯗꯤ ꯅꯣꯡꯉꯥꯜꯂꯦ ꯁꯤꯅꯥꯁꯦ ꯅꯣꯡꯉꯥꯜꯂꯦ ꯑꯗꯩ ꯑꯁꯣꯝꯗꯁꯨ ꯑꯇꯥꯡ ꯁꯅꯥ ꯍꯣꯏꯒꯤ ꯀꯩꯅꯣ ꯍꯣꯏꯁꯦ ꯄꯥꯈꯠꯅꯗꯅ ꯑꯍꯤꯡꯁꯦ ꯍꯜꯂꯛꯇꯕꯁꯤꯗ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯗꯅ ꯉꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯑꯇꯥꯡ ꯁꯅꯥꯅ ꯃꯕꯣꯛꯅ ꯍꯟꯖꯟ ꯍꯟꯖꯟ ꯐꯣꯟ ꯇꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯂꯦꯛꯑꯦ ꯏꯕꯣꯛ ꯉꯁꯤꯁꯦ ꯑꯍꯤꯡ ꯂꯦꯛꯂꯛꯑꯒꯦꯅ ꯃꯥꯅ ꯍꯥꯏꯖꯤꯟꯈ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯅꯣꯡꯉꯥꯜꯂꯦ ꯑꯗꯨꯒꯗꯤ ꯀꯩꯅꯣꯁꯤꯅ ꯃꯆꯦꯁꯤꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯃꯕꯥꯅꯤ ꯆꯦꯜꯂꯦ ꯆꯨꯝꯃꯦ ꯆꯦꯟꯕ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯄ ꯂꯥꯛꯑꯅꯤ ꯍꯥꯏꯔꯦ ꯑꯁ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯇꯥꯡ ꯁꯅꯥꯁꯦꯀꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩꯗꯤ ꯃꯃꯥꯟꯅꯕꯁꯤꯅ ꯀꯣꯔꯧꯁꯤꯅ ꯆꯠꯂꯁꯦꯅ ꯍꯥꯏꯔꯦ ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ ꯃꯥꯏ ꯍꯥꯏꯗꯣꯛꯄ ꯆꯪꯈ꯭ꯔꯒꯗꯤ ꯃꯥ ꯆꯦꯜꯂꯦ ꯍꯥꯏꯕ ꯆꯨꯝꯗꯣꯏꯅꯤ ꯍꯥꯏꯗꯣꯛꯄꯐꯧ ꯗꯪꯗꯤ ꯑꯩ ꯌꯦꯡꯈꯤꯒꯦ ꯑꯃꯨꯛ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯃꯧꯁꯦ ꯑꯌꯨꯛ ꯉꯟꯇꯥꯗ ꯂꯧꯕ ꯆꯠꯅꯩꯗꯅ ꯃꯃꯥ ꯃꯄꯥꯅꯀꯣ ꯑꯗꯣ ꯃꯧꯁꯦ ꯃꯣꯏ ꯍꯣꯇꯦꯜꯗꯨꯗꯩ ꯃꯃꯥ ꯑꯣꯏꯅ ꯂꯧꯔꯨꯔꯒ ꯃꯣꯏꯅ ꯒꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯊꯧꯕꯁꯤꯗ ꯑꯇꯥꯡ ꯁꯅꯥꯗꯤ ꯉꯁꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯁꯨꯃꯥꯏꯅ ꯅꯣꯟꯊꯔꯒ ꯑꯗꯨꯝ ꯒꯥꯔꯤ ꯃꯥꯡꯁꯤꯗ ꯂꯦꯞꯄꯦ ꯑꯗꯨꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯅꯣꯟꯊꯔꯒ ꯑꯗꯨꯝ ꯂꯩꯕꯁꯤꯗ ꯃꯥꯅꯗꯤ ꯎꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣꯁꯤꯅꯗꯤ ꯎꯈ꯭ꯔꯦꯕ ꯅꯣꯡꯊꯥꯡ ꯂꯩꯃꯁꯤꯅꯗꯤ ꯃꯥꯅ ꯉꯥꯏꯕꯁꯦ ꯎꯔꯦꯗꯅ ꯑꯗꯣ ꯃꯣꯏ ꯒꯥꯔꯤꯗꯣ ꯌꯥꯏꯈꯣꯝꯕꯣꯏ ꯒꯦꯠꯇ ꯊꯧꯖꯤꯟꯈ꯭ꯔꯦꯗꯅ ꯃꯣꯏ ꯍꯦꯛ ꯊꯧꯖꯤꯜꯂꯛꯄꯒ ꯃꯧꯁꯤ ꯌꯧꯅꯔꯒ ꯍꯥꯏꯗꯣꯛꯄ ꯆꯠꯂꯤꯗꯅ ꯃꯧꯁꯤ ꯌꯧꯔꯛꯑꯕꯅꯤ나 ꯍꯥꯏꯗꯣꯛꯄꯁꯦ ꯊꯣꯛꯂꯛꯑꯦ ꯃꯣꯏ ꯒꯦꯠꯇꯒꯤ ꯑꯗꯨꯒ ꯆꯪꯈ꯭ꯔꯦ ꯑꯗꯩ ꯄꯨꯔꯥ ꯃꯥꯁꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯗꯨ ꯎꯔꯀꯥꯟꯗ ꯃꯥꯁꯦ ꯒꯥꯔꯤ ꯀꯥꯈꯠꯂ ꯊꯧꯔꯒ ꯍꯜꯂꯛꯑꯦꯀꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯑꯦ ꯀꯣꯔꯧ ꯊꯣꯡꯒꯥꯟ ꯌꯧꯕꯗ ꯃꯥꯁꯤꯅ ꯗꯛ ꯈꯥꯝꯃꯦ ꯀꯣꯔꯧꯁꯦ ꯀꯨꯝꯍꯧꯔꯦ ꯑꯗꯩ ꯃꯕꯣꯛꯁꯦ ꯉꯥꯏ ꯂꯩꯔꯝꯃꯦ ꯀꯔꯤꯝ ꯍꯥꯏꯔꯝꯗꯦ ꯒꯥꯔꯤꯗꯩ ꯀꯨꯝꯊꯔ ꯃꯥꯁꯦ ꯆꯪꯉꯦ ꯑꯗꯩ ꯃꯣꯏꯒꯤ ꯀꯀꯥ ꯍꯣꯏ ꯀꯩ ꯍꯣꯏ ꯃꯣꯏ ꯏꯃꯨꯡꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯃꯥꯏ ꯃꯇꯧꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯅꯩꯀꯣ ꯑꯗꯨꯒꯗꯤ ꯆꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯦ ꯑꯗꯨꯒ ꯃꯕꯣꯛꯁꯤꯅ ꯆꯪꯉꯨꯕꯅꯦꯕ ꯆꯪꯉꯨꯕ ꯀꯥꯟꯁꯤꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤꯅ ꯃꯕꯣꯛꯁꯤꯅ ꯅꯣꯏꯕꯨ ꯑꯝꯇ ꯂꯥꯎꯅꯦ ꯑꯉꯥꯡꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ ꯍꯥꯏꯔꯒ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯐꯤꯅꯥꯏꯟ ꯊꯛ ꯂꯩꯔꯝꯃꯦꯕꯀꯣ ꯍꯦꯛꯇ ꯂꯝꯌꯥꯏꯁꯤꯗ ꯊꯔꯣ ꯑꯣꯟꯗꯅ ꯉꯁꯥꯏꯒꯤ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯍꯦꯛꯇ ꯗꯥꯛꯇꯔꯗ ꯄꯨꯈꯠꯅꯗꯅ ꯑꯗꯩ ꯀꯣꯔꯧꯁꯦ ꯐꯣꯟ ꯇꯧꯗꯅ ꯀꯣꯔꯧꯁꯨ ꯂꯥꯛꯇꯅ ꯃꯣꯏꯁꯦ ꯗꯥꯛꯇꯔꯗ ꯄꯨꯈꯠꯅꯗꯅ ꯆꯦꯟꯅꯗꯅ ꯇꯧꯔꯦꯀꯣ ꯗꯥꯛꯇꯔꯁꯤꯗ ꯃꯥꯁꯦ ꯀꯩꯅꯣꯗꯤ ꯃꯕꯨꯛ ꯃꯅꯨꯡꯗꯤ ꯌꯥꯝꯗꯤ ꯌꯧꯗꯕ ꯑꯗꯩꯗꯤ ꯁꯦꯡꯗꯣꯛꯇꯅ ꯈꯣꯠꯇꯅ ꯗꯥꯛꯇꯔꯁꯤꯗ ꯂꯥꯛꯅꯗꯅ ꯃꯣꯏꯁꯦ ꯃꯃꯥ ꯃꯄꯥ ꯀꯣꯏ ꯆꯦꯟꯅꯗꯅ ꯄꯥꯈꯠꯅꯗꯅ ꯇꯧꯔꯦ ꯑꯗꯩ ꯀꯣꯔꯧꯁꯤꯗ ꯍꯪꯉꯦ ꯀꯣꯔꯧꯅ ꯋꯥꯔꯤꯁꯦ ꯂꯤꯗ ꯌꯥꯗꯕꯅꯤꯅ ꯂꯤꯔꯦꯕ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯦ ꯑꯗꯩ ꯃꯃꯥ ꯍꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯅꯨꯡꯗꯥꯡ ꯌꯧꯔꯦ ꯅꯨꯡꯗꯥꯡ ꯌꯧꯕꯁꯤꯗ ꯊꯤꯜꯂꯛꯑꯦ ꯃꯥꯁꯦ ꯀꯩꯅꯣ ꯃꯥꯁꯤꯅ ꯊꯤꯜꯂꯝꯗꯥꯏꯗ ꯍꯥꯏꯀꯣ ꯅꯨꯄꯤꯁꯤꯅ ꯁꯨꯃꯥꯏꯅ ꯂꯨꯍꯣꯡꯕꯗꯤ ꯆꯦꯜꯂꯕꯅꯤꯅ ꯈꯤꯇꯪ ꯇꯞꯅ ꯍꯣꯡꯁꯦ ꯑꯩ ꯀꯩꯅꯣ ꯃꯁꯇꯔꯐꯧꯗꯗꯤ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦꯅ ꯍꯣꯏ ꯌꯥꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯆꯦꯜꯂꯕꯅꯤꯅ ꯅꯨꯄꯥꯁꯤꯅꯁꯨ ꯍꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯊꯤꯜꯂꯛꯑꯦ ꯊꯤꯜꯂꯛꯄꯗ ꯃꯥꯁꯨ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯦ ꯂꯩꯕꯁꯤꯗ ꯍꯪꯗꯤ ꯌꯥꯝ ꯍꯪꯅꯤꯡꯕ ꯃꯆꯦꯁꯤꯗ ꯍꯪꯕꯗꯤ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯉꯝꯗꯕꯁꯤꯗꯩꯗꯤ ꯃꯣꯏ ꯃꯤꯁꯦ ꯍꯟꯅꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯃꯆꯦꯁꯤꯅ ꯍꯥꯟꯅ ꯇꯥꯛ ꯂꯥꯎ ꯃꯈꯨꯠꯁꯦ ꯄꯥꯏꯔ ꯍꯥꯏꯔꯛꯑꯦꯕ ꯑꯇꯥꯡ ꯁꯅꯥꯗꯣ ꯍꯨ ꯊꯛꯑꯦ ꯗꯥꯛꯇꯔꯗ ꯂꯩꯔꯤ ꯍꯥꯟꯅ ꯇꯧꯔꯦ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯑꯁ ꯉꯔꯥꯡ ꯑꯍꯤꯡꯁꯨꯅꯦ ꯁꯨꯒꯠꯍꯟꯗꯦ ꯅꯪ ꯆꯦꯜꯂꯕ ꯆꯦꯟꯗ꯭ꯔꯤꯕ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯩ ꯅꯪ ꯒꯥꯔꯤ ꯊꯧꯗꯅ ꯀꯣꯏꯊꯤ ꯊꯤꯗꯅ ꯑꯗꯩꯗꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯈꯪꯗ꯭ꯔꯤꯕꯧ ꯍꯜꯂꯣꯏꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯁꯤꯗ ꯑꯗꯨꯝ ꯒꯥꯔꯤ ꯈꯥꯝꯃ ꯂꯩꯗꯅꯅꯦ ꯑꯍꯤꯡꯗꯨꯃ ꯑꯗꯨꯒ ꯑꯌꯨꯛꯁꯨꯅꯦ ꯑꯩꯅ ꯆꯦꯜꯂꯦ ꯍꯥꯏꯔꯦ ꯑꯗꯨꯐꯧꯁꯨ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄꯗꯣ ꯁꯦꯡꯉꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩ ꯏꯆꯦ ꯆꯠꯀꯦꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯣꯛꯄ ꯅꯣꯏꯒꯤ ꯍꯥꯏꯗꯣꯛꯄꯁꯦ ꯂꯥꯛꯑꯀꯥꯟꯗꯅꯤ ꯃꯥꯅ ꯆꯠꯈ꯭ꯔꯤꯁꯦ ꯑꯗꯨꯒ ꯍꯦꯛ ꯌꯧꯈꯤꯕꯒꯅꯤ ꯃꯥꯅ ꯍꯨ ꯊꯛꯏꯁꯦ ꯀꯣꯔꯧꯅ ꯍꯥꯏꯔꯛꯑꯦꯅ ꯏꯆꯦ ꯑꯩ ꯃꯣꯏ ꯀꯩꯅꯣ ꯌꯥꯏꯈꯣꯝꯕꯣꯏ ꯃꯃꯥ ꯍꯣꯏꯅ ꯑꯩ ꯂꯧ ꯂꯥꯛꯄꯩꯗꯣ ꯑꯗꯨꯒ ꯑꯩ ꯒꯥꯔꯤ ꯊꯧꯖꯤꯟꯕꯩꯗꯨꯗ ꯃꯥ ꯒꯥꯔꯤ ꯈꯥꯝꯍꯧꯋꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯑꯩ ꯎꯔꯛꯑꯦ ꯃꯥꯅꯗꯤ ꯑꯩ ꯎꯈꯤꯗ꯭ꯔꯦ ꯍꯥꯏꯔꯦꯀꯣ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯨꯒ ꯊꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗꯨꯗꯀꯣ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩꯗꯤ ꯌꯥꯏꯈꯣꯝꯕꯁꯤꯅꯗꯤ ꯅꯪ ꯃꯄꯥꯟ ꯊꯣꯛꯄ ꯈꯣꯠꯄ ꯀꯔꯤꯝ ꯌꯥꯔꯣꯏ ꯑꯗꯨ ꯇꯧꯔꯣꯏ ꯆꯀꯠ ꯑꯃꯨꯛ ꯇꯧꯅꯔꯣꯏꯁꯦ ꯑꯗꯨꯗꯨꯅ ꯐꯣꯟꯁꯦ ꯑꯗꯨꯝ ꯇꯧꯔꯛꯏ ꯁꯦꯟꯅꯗꯅꯀꯣ ꯑꯗꯩꯗꯤ ꯁꯣꯝꯗꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯍꯨ ꯊ ꯈꯣꯠꯂꯒ ꯀꯩꯗꯧꯕꯁꯤꯗꯒꯤ ꯃꯥꯁꯦ ꯃꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯇꯅ ꯈꯣꯠꯇꯅ ꯂꯩ ꯑꯗꯩꯗꯤ ꯅꯨꯡꯉꯥꯏꯇꯗꯅ ꯃꯆꯦꯁꯦ ꯂꯣꯟꯅ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯆꯠꯎꯒꯦꯅ ꯂꯣꯟꯅ ꯃꯥꯁꯦ ꯆꯠꯂꯦꯕꯀꯣ ꯆꯠꯄꯁꯤꯗ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯂꯩꯔꯝꯃꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩ ꯃꯑꯣꯡ ꯃꯇꯧ
ꯒꯦꯠ ꯉꯥꯛꯇꯅ ꯑꯗꯩ ꯍꯪꯗꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣꯅ ꯑꯗꯩ ꯃꯅꯨꯡꯗ ꯑꯗꯨꯅꯦ ꯍꯥꯏꯌꯨ ꯍꯥꯏꯔ ꯆꯪꯍꯜꯂꯣ ꯍꯥꯏꯔ ꯀꯥꯟꯗ ꯆꯪꯍꯜꯂꯒ ꯑꯇꯥꯡ ꯁꯅꯥꯍꯣꯏꯒꯤ ꯀꯩꯅꯣ ꯃꯥꯅ ꯑꯇꯥꯡ ꯁꯅꯥꯁꯦ ꯄꯨꯔꯥ ꯐꯃꯨꯡꯗꯒ ꯇꯥꯔ ꯂꯩꯔꯝꯕ ꯑꯗꯩ ꯃꯥ ꯎꯕꯗ ꯏꯆꯦ ꯒꯥꯅ ꯀꯞꯄꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯦꯀꯣ ꯑꯗꯩꯗꯤ ꯅꯪ ꯈꯜꯂꯨꯔꯅꯨ ꯈꯣꯠꯂꯨꯔꯅꯨ ꯃꯥ ꯂꯨꯍꯣꯡꯕꯗꯤ ꯀꯩꯅꯣ ꯇꯧꯔ ꯍꯣꯡꯒꯅꯤ ꯋꯥꯠꯂꯤ ꯂꯨꯍꯣꯡꯕꯗꯤ ꯆꯦꯜꯂꯝꯅꯤꯅ ꯑꯗꯣ ꯅꯪ ꯑꯇꯣꯞꯄ ꯌꯦꯡꯉꯣ ꯈꯣꯠꯂꯣ ꯃꯥ ꯈꯛꯇ ꯅꯠꯇꯦ ꯀꯩꯅೋ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨ ꯑꯗꯣ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯍꯨ ꯊꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯕꯁꯨ ꯂꯣꯏ ꯍꯥꯏꯔꯦ ꯃꯥꯁꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯨ ꯅꯪ ꯅꯨꯡꯁꯤ ꯑꯗꯣ ꯅꯕꯥꯅꯤ ꯊꯦꯡꯅꯩꯁꯦ ꯈꯤꯇꯪ ꯊꯦꯡꯃꯟꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯀꯥꯟꯗ ꯃꯆꯦꯁꯨ ꯊꯦꯝꯃ ꯍꯜꯂꯛꯑꯦꯕꯀꯣ ꯑꯗꯩ ꯃꯥꯅ ꯃꯌꯨꯝꯗ ꯋꯥꯔꯤ ꯂꯤ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯇꯥꯡ ꯁꯅꯥꯗꯣ ꯑꯗꯨꯗꯨꯅ ꯅꯣꯡꯊꯥꯡ ꯂꯩꯃꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩꯗꯤ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯃꯥꯗꯤ ꯎꯅꯤꯡꯕꯅꯤꯅ ꯅꯨꯡꯁꯤꯕꯅꯤꯅꯅꯦ ꯂꯥꯛꯑꯒ ꯑꯃꯨꯛ ꯒꯥꯔꯤꯁꯦ ꯁꯨꯝ ꯈꯥꯝꯃꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯌꯥꯏꯈꯣꯝꯕꯁꯦ ꯁꯨꯝ ꯁꯥꯎꯒꯠꯂꯛꯑꯦꯕ ꯑꯁ ꯀꯩꯅꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯁꯥꯎꯒꯠꯂꯛꯑꯦꯕꯀꯣ ꯑꯗꯩ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯒꯥꯔꯤ ꯈꯥꯝꯕꯁꯤꯗ ꯅꯣꯡꯃꯗꯤ ꯊꯣꯛꯑꯒ ꯌꯥꯏꯈꯣꯝꯕꯁꯤꯅ ꯐꯨꯔꯦꯕ ꯃꯥꯁꯦ ꯅꯪꯁꯦ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯅꯪ ꯀꯩꯒꯤꯅꯣ ꯁꯤꯗꯪ ꯅꯪ ꯒꯥꯔꯤ ꯈꯥꯝꯕꯝ ꯂꯩꯇꯕ꯭ꯔꯥ ꯅꯪ ꯁꯤꯗꯩꯗ ꯍꯌꯦꯡꯒꯩ ꯒꯥꯔꯤ ꯈꯥꯝꯕ ꯌꯥꯔꯣꯏꯅ ꯃꯥ ꯃꯈꯨꯜ ꯍꯟꯗꯦ ꯑꯇꯥꯡ ꯁꯅꯥꯁꯦ ꯑꯗꯩꯗꯤ ꯃꯤ ꯃꯌꯥꯝ ꯊꯣꯛꯂꯛ ꯈꯣꯠꯂꯒ ꯈꯥꯝꯃꯦ ꯑꯗꯨꯒ ꯆꯠꯂꯣ ꯅꯣꯏ ꯍꯌꯦꯡꯒꯩꯗꯤ ꯁꯤꯗ ꯒꯥꯔꯤ ꯈꯥꯝꯅꯨ ꯈꯣꯠꯅු ꯑꯗꯨ ꯇꯧꯅꯨ ꯃꯤ ꯑꯅ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝꯁꯤꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏꯁꯦ ꯍꯜꯂꯦꯀꯣ ꯑꯗꯩ ꯍꯜꯂꯦ ꯑꯇꯥꯡ ꯁꯅꯥꯁꯦ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯁꯤꯗ ꯂꯩ ꯈꯔ ꯑꯗꯩꯗꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯒꯤꯗꯤ ꯌꯥꯏꯈꯣꯝꯕꯁꯤꯅ ꯍꯥꯏꯔꯦꯕ ꯃꯣꯏ ꯃꯃꯥ ꯍꯣꯏꯗ ꯂꯨꯍꯣꯡꯕꯁꯦ ꯊꯨꯖꯟꯕꯤꯔꯣ ꯃꯥ ꯑꯩꯈꯣꯏꯗ ꯂꯩꯔꯀꯥꯟꯗ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯇꯝꯖꯔꯖꯅꯦꯅ ꯑꯩꯉꯣꯟꯗ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯏꯕꯥꯅꯤ ꯐꯖꯅ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯃꯥꯁꯨ ꯀꯩꯅꯣꯁꯦ ꯃꯥ ꯑꯦꯛꯖꯥꯝꯒꯁꯦ ꯑꯆꯧꯕ ꯊꯥꯒꯦꯅ ꯃꯥꯁꯦ ꯍꯣꯠꯅꯕ ꯅꯨꯄꯥ ꯑꯃꯈꯛꯅꯦꯕ ꯌꯥꯏꯈꯣꯝꯕꯁꯦ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯃꯃꯥ ꯍꯣꯏꯗ ꯇꯛꯁꯜꯂꯦ ꯑꯗꯩ ꯃꯃా ꯍꯣꯏꯅ ꯑꯃꯨꯛ ꯁꯣꯝꯗ ꯇꯛꯁꯜꯂꯦꯀꯣ ꯑꯉꯥꯡꯈꯩꯁꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯅꯕ ꯇꯥꯔꯦ ꯑꯗꯨꯅ ꯂꯨꯍꯣꯡꯊꯣꯛꯑꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯂꯩꯔꯒ ꯇꯝꯍꯜꯂꯒꯦ ꯂꯥꯏꯔꯤꯛꯁꯦꯅ ꯑꯗ ꯅꯨꯄꯤ ꯃꯁꯥꯁꯤꯒꯤ ꯑꯄꯥꯝꯕꯁꯤꯗꯤ ꯃꯣꯏꯅ ꯑꯃꯐꯥꯎꯁꯨ ꯇꯥꯕꯤꯗꯦꯕꯀꯣ ꯅꯣꯡꯊꯥꯡ ꯂꯩꯃꯗꯤ ꯌꯥꯝꯗꯤ ꯄꯥꯝꯖꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯣꯏ ꯐꯔꯦ ꯃꯣꯏ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯔꯕꯅꯤꯅ ꯂꯨꯍꯣꯡꯕꯁꯦ ꯑꯃꯨꯛ ꯂꯦꯞꯁꯟꯈ꯭ꯔꯦꯕ ꯑꯗꯨꯒ ꯀꯩꯅꯣꯁꯤ ꯑꯇꯥꯡ ꯁꯅꯥꯁꯤ ꯀꯅꯥꯏ ꯃꯆꯥ ꯃꯁꯨꯅꯣ ꯍꯥꯏꯕꯁꯤ ꯌꯥꯏꯈꯣꯝꯕꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯣꯏꯗꯤ ꯃꯃꯥ ꯃꯄꯥ ꯃꯁꯦꯟꯗꯤ ꯈꯪꯅꯕ ꯅꯠꯇꯦꯕ ꯃꯣꯏꯗꯤ ꯑꯣꯐꯤꯁꯥꯔ ꯃꯁꯦꯟꯅꯤꯅ ꯃꯣꯏ ꯇꯤꯟꯅꯩ ꯂꯣꯏꯅꯩꯗꯅ ꯑꯗꯨꯒꯤ ꯅꯣꯡꯃ ꯑꯇꯥꯡ ꯁꯅꯥꯁꯤꯅ ꯑꯌꯨꯛꯁꯤꯗ ꯊꯣꯛꯂꯛꯄ ꯀꯥꯟꯗꯅꯦ ꯕꯥꯇꯣꯟꯁꯤ ꯂꯩꯔꯝꯃꯦꯕ ꯑꯁ ꯃꯥꯁꯦ ꯊꯕꯛ ꯉꯛꯉꯛꯄꯅꯦꯃꯤ ꯃꯣꯏꯒꯤ ꯌꯥꯏꯈꯣꯝꯕꯣꯏꯒꯤ ꯃꯄꯥꯅ ꯃꯣꯏ ꯃꯄꯥꯗ ꯕꯥꯇꯣꯟ ꯇꯧꯔꯛꯏꯅꯦꯕ ꯑꯁ ꯑꯗꯨ ꯎꯔꯨꯕꯗꯩ ꯃꯥꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯀꯣ ꯑꯗꯩ ꯅꯥꯗꯅ ꯆꯥꯗꯗꯅ ꯑꯃꯨꯛ ꯂꯥꯛꯅꯔꯦꯀꯣ ꯑꯗꯩꯗꯤ ꯁꯣꯝꯗꯩ ꯂꯨꯍꯣꯡꯕꯩ ꯃꯇꯝꯁꯦ ꯅꯣꯡꯃꯩ ꯁꯨꯝ ꯅꯛꯁꯜꯂꯛꯑꯦꯕ ꯃꯥꯁꯤꯅ ꯃꯆꯦꯁꯦ ꯐꯣꯟ ꯇꯧꯔꯦ ꯏꯆꯦ ꯍꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯐꯪꯉꯔꯣই ꯃꯥꯁꯦ ꯄꯨꯟꯁꯤꯒꯤ ꯑꯗꯨꯝ ꯀꯥꯏꯅꯔꯅꯤ ꯑꯗꯣ ꯏꯆꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯈꯛꯇꯪꯗꯤ ꯎꯅꯖꯒꯦ ꯃꯥꯅ ꯑꯩꯒꯤ ꯃꯥꯅ ꯑꯇꯣꯞꯄ ꯃꯇꯝꯗ ꯅꯨꯄꯤꯁꯦ ꯆꯦꯜꯂꯝꯃꯒꯗꯤ ꯑꯩ ꯈꯔꯁꯨ ꯐꯒꯗꯕꯅꯤ ꯑꯩꯒ ꯎꯅꯔꯒ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗꯒꯤ ꯆꯤꯡꯉ ꯄꯨꯈꯤꯕꯗꯨꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯕꯥꯅꯤ ꯍꯥꯏꯅꯔ ꯆꯦꯜꯂꯁꯦꯅ ꯍꯔꯥꯎ ꯆꯦꯟꯈꯤꯕ ꯅꯠꯇꯦ ꯃꯥꯅ ꯐꯥꯕꯅꯦ ꯅꯨꯄꯤꯁꯦ ꯐꯥꯕꯅꯦ ꯑꯩ ꯏꯃꯥꯡꯗꯩ ꯑꯗꯨꯅ ꯏꯆꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯝꯇꯪꯗꯤ ꯎꯅꯖꯒꯦ ꯄꯨꯟꯁꯤꯁꯤꯒꯤꯅꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯉꯔꯣꯏꯗꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯋꯥꯍꯧꯔꯤꯕ ꯊꯃꯣꯏꯁꯦ ꯑꯝꯇꯪꯗꯤ ꯊꯦꯝꯖꯤꯜꯍꯟꯕꯤꯔꯝꯃꯣ ꯏꯆꯦ ꯃꯥꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯈ꯭ꯔꯗꯤ ꯑꯩꯒ ꯃꯥꯒ ꯎꯅꯕ ꯐꯣꯟ ꯇꯧꯅꯕ ꯑꯝꯇꯁꯨ ꯐꯪꯉꯔꯣꯏ ꯏꯆꯦ ꯑꯝꯇꯗꯤ ꯏꯆꯦ ꯁꯤ ꯈꯇꯪꯗꯤ ꯅꯪ ꯏꯆꯦ ꯁꯤꯟꯕꯤꯌꯨ ꯍꯥꯏꯀꯣ ꯃꯆꯦꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯨꯕꯗ ꯌꯥꯔꯣꯏꯁꯨ ꯈꯪꯉꯦꯕ ꯃꯥꯅ ꯑꯗꯩ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯑꯩ ꯌꯦꯡꯉꯛꯀꯦ ꯍꯥꯏ ꯑꯗꯩꯗꯤ ꯈꯔꯅꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯍꯩꯖꯤꯡꯄꯣꯠꯁꯦ ꯍꯪꯆꯤꯠꯅꯤ ꯍꯥꯏꯕ ꯀꯥꯟꯁꯦ ꯁꯤꯗ ꯃꯆꯦꯁꯤꯅ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯏꯕꯥꯅꯤꯁꯦ ꯃꯥꯒꯤ ꯀꯩꯅꯣ ꯐꯤꯔꯣꯜ ꯈꯔ ꯂꯧꯕ ꯊꯣꯛꯂꯛꯇꯣꯔꯤ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯗ ꯅꯪ ꯂꯩꯔꯝꯃꯣ ꯑꯅ ꯃꯥꯁꯤꯅ ꯍꯥꯏꯔꯛꯑꯦ ꯑꯗꯩ ꯃꯥꯁꯦ ꯃꯃꯥꯟꯅꯕꯁꯦ ꯍꯧꯔꯦ ꯑꯗꯨꯒ ꯉꯥꯏꯔꯦ ꯑꯗꯩ ꯁꯤꯗꯩ ꯍꯦꯟꯅ ꯃꯇꯝ ꯐꯪꯉꯔꯣꯏ ꯈꯣꯠꯂꯔꯣꯏꯅ ꯑꯗꯩꯗꯤ ꯃꯣꯏ ꯑꯅꯤꯁꯤꯁꯨ ꯀꯩꯅꯣꯁꯤꯗ ꯃꯣꯏꯒꯤ ꯃꯥꯒꯤ ꯐꯤꯔꯣꯜ ꯕ꯭ꯂꯥꯎꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯃꯥꯒꯤ ꯆꯥꯅꯕ ꯀꯩꯀꯩ ꯈꯔ ꯂꯧꯕ ꯂꯥꯛꯄꯅꯦꯕ ꯑꯗꯨꯒꯤ ꯇꯧꯕꯁꯤꯗ ꯃꯣꯏꯁꯦ ꯒꯥꯔꯤꯁꯦ ꯊꯛ ꯂꯥꯎꯅ ꯈꯥꯝꯕꯁꯤꯗ ꯑꯇꯥꯡ ꯁꯅꯥꯍꯣꯏꯁꯦ ꯂꯩꯔꯝꯃꯦꯕ ꯑꯗꯩꯗꯤ ꯅꯣꯡꯊꯥꯡ ꯂꯩꯃꯁꯦ ꯉꯛꯑꯦꯀꯣ ꯃꯥꯁꯤ ꯂꯩꯔꯝꯃꯤꯁꯦꯅ ꯃꯆꯦꯗ ꯃꯥꯁꯦ ꯄꯩꯅ ꯌꯦꯡꯉꯦꯕ ꯃꯆꯦꯁꯤꯅ ꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯦꯁꯦ ꯃꯥ ꯈꯪꯕ ꯑꯗꯩꯗꯤ ꯃꯆꯦꯁꯤꯅ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯅꯪ ngasi katang di una biyo nga nungai tre ma nga andai ni hai je mi masa je nang sen gi be hu chung the adai hu ji so mu phatanung da thokna rani nang lohong gi dora mi nai ngon da dom hai je lai re aroi boina nang ma bong tang di them pi ramu nang ngasi katang di nang ai na hai ba yaw asi je ai yam talle nang na tawri je som hanjan hanjan an hai nga mu su yong kana na pau pi no khang de phalau na mu lak tan siel le adu che na hai as nga ka hai re de mo ju sang chale ko adai da tang sana jana hai re no thangai ma ngasi katang di nga khak ai matam pi biwa roi boina punsi ge roi boina na ma hai re ko adai di nga khawai chau ko la nga gari ji nga tang kak tong bi ro na hai ma kan hai jau se nga tang tong ro nga tang kak tong ro na hai re du tong han gre ba ko du ma ban je thau gre adai di kaino ji sai nupi je mana phone je mai ju yam yaw de sa so roi thama ma ge de mana ek thabak cha thok pa je nupa jina yai khom jina phone tok tok salak pa ni ma cha pham ju khang da ba adu phone je pu roi ge na sa so ga thamam me ba ko
ꯁꯥꯏꯂꯦꯟ ꯊꯝꯃꯒ ꯐꯣꯟꯁꯦ ꯆꯥꯔꯖ ꯇꯧꯔ ꯊꯝꯃꯝꯃꯦ ꯑꯗꯩ ꯑꯁꯣꯝꯗꯗꯤ ꯌꯥꯏꯈꯣꯝꯕꯁꯤꯅ ꯑꯗꯨꯝ ꯁꯦꯟꯅꯔꯤꯃꯤꯗꯅ ꯑꯗꯩ ꯐꯣꯟ ꯇꯧꯁꯜꯂꯦ ꯄꯥꯏꯗꯦꯅ ꯃꯥꯁꯦ ꯁꯥꯎꯅꯤꯡꯉꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩꯗꯤ ꯒꯥꯔꯤꯁꯦ ꯊꯧꯔꯦ ꯑꯗꯩꯗꯤ ꯅꯪ ꯍꯟꯖꯟ ꯍꯟꯖꯟ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯌꯦꯠꯂꯅꯨ ꯍꯥꯏꯕꯁꯦ ꯌꯥꯗꯦ ꯅꯪ ꯀꯩꯗꯧꯕꯩꯅꯣ ꯍꯨ ꯊꯛꯏꯗꯨꯕꯣ ꯑꯗꯨꯅ ꯃꯥꯁꯤꯅ ꯍꯥꯏ ꯑꯗꯣ ꯅꯪꯁꯨ ꯐꯖꯅ ꯂꯩꯍꯧꯔꯣ ꯑꯗꯣ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯈ꯭ꯔꯒꯦ ꯅꯪꯁꯨ ꯐꯖꯅ ꯑꯇꯣꯞꯄ ꯌꯦꯡꯉ ꯈꯣꯠꯂ ꯐꯖꯅ ꯂꯩꯌꯨ ꯈꯣꯠꯂꯨ ꯁꯨꯃꯥꯏꯅ ꯇꯧꯒꯅꯨ ꯉꯥꯎꯁꯟꯅꯒꯅꯨ ꯌꯨ ꯅꯨꯡ ꯊꯛꯀꯅꯨ ꯑꯗꯩ ꯑꯩꯈꯣꯏꯔꯣꯝ ꯊꯣꯡꯒꯥꯟꯗ ꯂꯥꯛꯄ ꯈꯣꯠꯄꯗꯣ ꯂꯦꯞꯄꯣ ꯑꯗꯨꯅ ꯃꯥꯁꯤꯅ ꯍꯥꯏ ꯅꯪꯅ ꯑꯃꯨꯛ ꯍꯌꯦꯡꯋꯥꯏ ꯌꯨꯝ ꯄꯥꯜꯂꯛ ꯂꯨꯍꯣꯡꯉꯀꯥꯟꯗꯁꯨ ꯑꯗꯨꯃꯥꯏꯅ ꯊꯣꯡꯒꯥꯟꯗ ꯂꯥꯛꯑꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯨꯝ ꯊꯣꯛꯀꯅꯤ ꯅꯪ ꯑꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯁꯨꯝ ꯒꯥꯔꯤꯁꯦ ꯊꯧꯋꯦ ꯑꯃꯁꯦ ꯋꯥ ꯉꯥꯡꯗꯦꯀꯣ ꯍꯜꯂꯁꯦ ꯍꯥꯏ ꯅꯨꯄꯤꯁꯤꯅ ꯁꯨꯝ ꯈꯨꯝꯗꯦꯀꯣ ꯀꯩꯅꯣ ꯅꯪꯅ ꯁꯨꯝ ꯊꯧꯔꯤꯁꯤꯕꯣ ꯒꯥꯔꯤꯁꯦ ꯐꯅꯌꯥꯝ ꯁꯥꯡꯉꯦ ꯀꯩꯅꯣ ꯍꯜꯂꯁꯦ ꯍꯥꯏ ꯃꯥꯁꯦ ꯒꯥꯔꯤꯁꯦ ꯁꯨꯝ ꯀꯟꯅ ꯊꯧꯒꯠꯂꯛꯑꯦꯀꯣ ꯑꯗꯩ ꯃꯥꯅ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯀꯩꯀꯩꯁꯦ ꯂꯣꯏ ꯂꯣꯛ ꯇꯧꯈ꯭ꯔꯦꯗꯅꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣ ꯑꯁ ꯍꯜꯂꯁꯦ ꯃꯥꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦꯕꯀꯣ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯅꯪ ꯉꯁꯤ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯜꯂꯁꯦ ꯍꯥꯏ ꯑꯗꯩ ꯉꯁꯤꯗꯤ ꯅꯪ ꯋꯥ ꯑꯝꯇ ꯉꯥꯡꯉꯛꯀꯅꯨ ꯉꯥꯛꯀꯛ ꯇꯣꯡꯕꯤꯌꯨ ꯒꯥꯔꯤꯁꯤꯗ ꯑꯔꯣꯏꯕꯅꯤ ꯅꯪꯅ ꯑꯩꯒꯤ ꯒꯥꯔꯤꯁꯦ ꯇꯣꯡꯉꯤꯁే ꯑꯔꯣꯏꯕꯅꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯏꯕꯥꯅꯤ ꯈꯪꯅꯕ ꯅꯨꯃꯤꯠꯇ ꯇꯣꯡꯈꯤ ꯑꯗꯨꯒ ꯉꯁꯤꯅ ꯑꯔꯣꯏꯕꯅꯤ ꯑꯗꯨꯅ ꯅꯪ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯣꯡꯉꯣ ꯑꯩꯅ ꯈꯪꯅ ꯍꯟꯒꯦ ꯍꯥꯏꯔꯦꯀꯣ ꯃꯥꯅ ꯑꯗꯩꯗꯤ ꯑꯃꯁꯤꯗꯤ ꯄꯥꯈꯠꯇꯅ ꯑꯩꯁꯦ ꯍꯪꯆꯤꯠꯅꯦ ꯍꯩꯖꯤꯡꯄꯣꯠꯁꯦ ꯍꯪꯆꯤꯠꯅꯦꯕ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣꯕ ꯁꯤ ꯃꯤꯅ ꯎꯈ꯭ꯔꯒ ꯍꯪꯆꯤꯠ ꯍꯩꯖꯤꯡꯄꯣꯠ ꯄꯨꯗꯣꯏꯕ ꯅꯨꯄꯤꯗꯣ ꯅꯨꯄꯥ ꯑꯃꯒꯤ ꯒꯥꯔꯤꯗ ꯇꯣꯡꯈ꯭ꯔꯦꯅ ꯑꯩꯁꯦ ꯂꯣꯏꯅꯔꯣꯏꯗ꯭ꯔꯥ ꯌꯨꯝꯗꯁꯨ ꯀꯩ ꯍꯥꯏꯅꯔꯝꯒꯅꯤ ꯍꯜꯂꯁꯦ ꯑꯗꯨꯝ ꯍꯥꯏꯀꯣ ꯑꯗꯩꯗꯤ ꯍꯣꯏ ꯁꯣꯝꯗ ꯑꯗꯨꯝ ꯊꯧꯔ ꯍꯟꯕꯩ ꯂꯝꯕꯤ ꯇꯥꯔꯗꯃꯤꯅ ꯍꯥꯏꯖꯜꯂꯦ ꯃꯥꯅꯀꯣ ꯁꯨꯝ ꯊꯧꯔꯒ ꯃꯣꯏꯒꯤ ꯐꯥꯝ ꯑꯃ ꯂꯩꯀꯣ ꯆꯤꯡꯗ ꯑꯇꯥꯡꯁꯅꯥꯍꯣꯏꯒꯤ ꯊꯛ ꯂꯥꯎ ꯈꯥꯝꯃꯦꯕ ꯃꯥꯅ ꯀꯩꯅꯣ ꯂꯝꯁꯦ ꯌꯥꯝ ꯇꯥꯝꯃꯦ ꯊꯧꯔꯤꯁꯦ ꯀꯩꯅꯣ ꯆꯤꯡꯌꯥꯁꯤꯗ ꯅꯪꯅ ꯈꯥꯝꯃꯤꯁꯦꯅ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯀꯥꯈꯠꯂꯨꯁꯤ ꯂꯥꯛꯑꯣ ꯑꯁꯤꯒꯤ ꯁꯪꯁꯤꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯃꯨꯁꯤ ꯂꯥꯛꯑꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯈꯤꯇꯪꯈꯛ ꯍꯥꯏꯒꯦ ꯑꯗꯨꯒ ꯍꯜꯂꯁꯦ ꯍꯥꯏꯀꯣ ꯃꯥ ꯅꯝꯗꯅ ꯆꯤꯡꯈꯠꯂꯦꯕ ꯑꯩ ꯀꯨꯝꯃꯔꯣꯏ ꯊꯧꯔꯣ ꯒꯥꯔꯤꯁꯦ ꯀꯨꯝꯃꯔꯣꯏ ꯍꯥꯏꯕꯗꯩ ꯅꯝꯗꯅ ꯆꯤꯡꯈꯠꯂꯦꯀꯣ ꯑꯗꯨꯒ ꯐꯥꯝꯁꯤꯗ ꯅꯝꯗꯅ ꯆꯤꯡꯈꯠꯂꯦ ꯐꯝꯃꯤꯟꯅꯔꯦ ꯑꯗꯩ ꯃꯥꯁꯤꯅ ꯊꯣꯡꯁꯦ ꯂꯣꯟꯁꯤꯜꯂꯦꯀꯣ ꯃꯣꯏ ꯏꯃꯨꯡꯅ ꯍꯦꯛ ꯄꯣꯊꯥꯐꯝ ꯂꯥꯛꯑꯒ ꯃꯣꯏ ꯁꯨꯇꯤ ꯅꯨꯡꯇꯤ ꯂꯩꯕꯗ ꯃꯃꯥ ꯍꯣꯏ ꯃꯄꯥ ꯍꯣꯏꯅ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏꯒꯤ ꯀꯩꯅꯣ ꯒꯥꯔꯗꯦꯟ ꯑꯣꯏꯅꯒꯁꯨ ꯃꯆꯥ ꯑꯃꯒ ꯁꯦꯝꯒꯠꯂꯒ ꯃꯣꯏ ꯏꯃꯨꯡꯒꯤ ꯄꯣꯊꯥꯐꯝ ꯃꯐꯝꯅꯦꯕ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯍꯥꯏꯔꯦꯀꯣ ꯉꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯅꯪ ꯌꯥꯕꯤꯌꯨ ꯁꯤꯅꯦꯕ ꯀꯩꯅꯣꯅ ꯍꯥꯏꯔꯦ ꯃꯥꯅ ꯇꯧꯔꯛꯅꯤꯡꯕ ꯀꯦꯁ ꯇꯧꯔꯛꯁꯅꯨ ꯑꯩ ꯊꯦꯡꯅꯒꯦ ꯃꯥꯒꯤ ꯄꯤꯒꯗꯕ ꯄꯩꯁా ꯑꯆꯪꯕ ꯑꯩ ꯄꯤꯒꯦ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯂꯨꯍꯣꯡꯕꯁꯦ ꯏꯕꯥꯅꯤ ꯍꯣꯡꯁꯦ ꯁꯤꯅꯦꯕ ꯑꯗꯩ ꯅꯨꯄꯤꯁꯦ ꯄꯨꯡꯉꯪꯉꯛꯑꯦꯀꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯩꯗꯤ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯀꯩꯅꯥꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯝꯗ ꯆꯦꯟꯈ꯭ꯔꯦꯒ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯐꯖꯗꯕ ꯌꯥꯝ ꯊꯤꯅ ꯅꯨꯄꯤ ꯑꯃꯒꯤ ꯏꯖꯠꯇ ꯁꯣꯛꯄ ꯌꯥꯝ ꯇꯧ ꯉꯝꯕ ꯑꯗꯨꯝꯕꯒꯤ ꯂꯤꯆꯠ ꯑꯗꯨꯝꯕꯗꯨꯗꯤ ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯦꯕ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏꯅ ꯑꯁ ꯑꯇꯥꯡ ꯁꯅꯥꯁꯤꯅ ꯌꯥꯝ ꯍꯥꯏꯖꯩꯀꯣ ꯍꯥꯏꯖꯩ ꯅꯨꯄꯤꯁꯤꯅ ꯌꯥꯗꯦ ꯃꯕꯥꯅꯤꯁꯦ ꯁꯥꯎꯅꯩ ꯅꯨꯄꯤꯁꯤ ꯌꯥꯝ ꯀꯞꯄꯤ ꯌꯥꯝ ꯂꯥꯎ ꯈꯣꯡꯉꯤ ꯀꯞꯄꯤ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯑ ꯑꯩ ꯆꯠꯀꯦ ꯈꯣꯠꯀꯦ ꯃꯕꯥꯅꯤꯁꯦ ꯌꯥꯝ ꯉꯥꯡꯅꯩ ꯑꯗꯩ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯥꯡꯒꯗꯕ ꯏꯖꯠ ꯏꯃꯥ ꯏꯄꯥꯅ ꯃꯥꯡꯒꯗꯕ ꯏꯖꯠ ꯃꯤꯒꯤ ꯏꯃꯨꯡꯗꯨꯅ ꯃꯥꯡꯒꯗꯕ ꯑꯁ ꯑꯩ ꯁꯨꯡꯍꯩ ꯍꯩꯅꯗꯦ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯨꯗꯤ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤꯁꯨꯌꯥꯕ ꯉꯝꯃꯣꯏ ꯅꯪꯅ ꯉꯝꯃꯦꯅ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯅꯝꯗꯅ ꯐꯥꯔꯦ ꯅꯪ ꯉꯝꯃꯦ ꯍꯥꯏꯔꯁꯨꯅꯦ ꯅꯄꯨꯟꯁꯤꯒꯤ ꯑꯩꯅ ꯅꯉꯣꯟꯗ ꯂꯩꯕꯗꯤ ꯅꯪ ꯈꯜꯂꯨꯅꯨ ꯀꯥꯏꯅ ꯍꯥꯏꯀꯣ ꯑꯗꯩ ꯑꯇꯥꯡ ꯁꯅꯥꯁꯤꯅꯗꯤ ꯁꯨꯝ ꯊꯦꯝꯃ ꯈꯣꯠꯂꯒ ꯑꯗꯨꯝ ꯌꯥꯖꯔꯛꯀꯅꯤ ꯈꯣꯠꯀꯅꯤ ꯀꯥꯏꯅ ꯃꯥꯅ ꯁꯨꯝ ꯈꯟꯖꯩꯌꯦꯕ ꯃꯥꯏ ꯋꯥꯈꯟꯗꯗꯤ ꯑꯗꯩꯗꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯟꯈ꯭ꯔꯦꯀꯣ ꯑꯗꯩꯗꯤ ꯑꯃꯁꯤꯅ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯇꯣꯏꯒꯤ ꯀꯩꯅꯣ ꯇꯧꯗꯣꯏꯒꯤ ꯇꯧꯋꯦ ꯑꯃꯁꯤꯅ ꯑꯃꯨꯛ ꯏꯟꯖꯟꯅꯤ ꯐꯃꯨꯡꯗ ꯇꯧꯗꯅ ꯄꯥꯏꯁꯦ ꯂꯥꯎꯅꯩꯗꯩ ꯌꯥꯝ ꯀꯞꯄꯦ ꯅꯨꯡꯊꯥꯡ ꯂꯩꯃꯁꯦ ꯃꯥꯅ ꯍꯥꯏ ꯅꯪꯅ ꯆꯦꯟꯕꯁꯨ ꯅꯪꯅ ꯆꯦꯜꯍꯟꯈꯤꯕꯅꯦ ꯑꯩꯁꯦ ꯅꯪꯅ ꯑꯗꯩ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯅꯪꯅ ꯂꯨꯍꯣꯡꯕꯁꯨ ꯑꯃꯨꯛ ꯊꯨꯒꯥꯏꯔꯗꯕ ꯅꯪꯅ ꯉꯥꯛꯇꯅꯤ ꯂꯨꯍꯣꯡꯕ ꯊꯨꯅ ꯍꯣꯡꯖꯤꯟꯈꯤꯕꯁꯨ ꯅꯪꯅ ꯉꯥꯛꯇꯅꯤ ꯅꯪꯁꯦ ꯑꯐꯕ ꯃꯤ ꯅꯠꯇꯦ ꯅꯨꯡꯁꯤꯕꯁꯤꯕꯨ ꯅꯪꯅ ꯍꯦꯛꯇ ꯅꯨꯄꯤꯁꯤꯕꯨ ꯄꯥꯝꯃꯦꯅ ꯑꯄꯥꯝꯕ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯅꯪꯅ ꯅꯈꯨꯠ ꯊꯤꯜꯂ ꯂꯧ ꯌꯥꯕ꯭ꯔꯥ ꯅꯪꯒꯤ ꯑꯣꯏꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯀꯩꯅꯣꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯍꯟꯕꯅꯤ ꯑꯩꯁꯦ ꯃꯤꯅ ꯌꯥꯝ ꯊꯤꯅ ꯐꯠꯇꯅ ꯎꯍꯟꯕꯅꯦꯅ ꯌꯥꯝ ꯁꯥꯎꯋꯤ ꯌꯥꯝ ꯀꯞꯄꯦ ꯃꯥꯁꯨ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯝ ꯊꯦꯡꯖꯤꯟꯈ꯭ꯔꯦꯗꯅ ꯃꯇꯝꯁꯦꯀꯣ ꯑꯗꯩꯗꯤ ꯑꯃꯁꯤꯅꯗꯤ ꯑꯗꯨꯝ ꯃꯥꯗꯤ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯕ ꯌꯥꯕꯤꯌꯨ ꯑꯩ ꯅꯪ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯪꯁꯦ ꯑꯩꯅ ꯍꯥꯠꯇꯣꯛꯑ ꯍꯨꯟꯗꯣꯛꯑꯝꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩꯅ ꯅꯪꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯃꯥꯡꯍꯜꯂꯒ ꯍꯨꯟꯗꯣꯛꯑꯝꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩ ꯅꯨꯡꯁꯤꯖꯕꯒꯤ ꯑꯩꯒꯤ ꯑꯣꯏꯒꯦ ꯍꯥꯏꯕꯅꯤ ꯑꯩ ꯁꯤꯗꯩꯗ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯅꯣ ꯑꯩ ꯅꯪ ꯅꯨꯡꯁꯤꯔꯨꯕꯩꯅꯤ ꯅꯪꯒ ꯀꯥꯏꯅꯔꯒ ꯂꯩꯍꯧꯕ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏꯅ ꯃꯥꯁꯨ ꯑꯗꯨꯒꯤ ꯃꯩꯆꯥꯛꯇꯣ ꯆꯥꯛꯑꯒ ꯉꯥꯎ ꯍꯧꯒꯗꯕꯗꯣ ꯑꯩꯅ ꯈꯪꯕꯒꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯅꯕ ꯑꯩꯅ ꯁꯤꯟꯖꯕꯅꯤ ꯈꯣꯠꯄꯅꯦꯅ ꯍꯥꯏꯔꯗꯤ ꯑꯁꯣꯝꯗꯁꯨ ꯉꯁꯥꯏꯒꯤ ꯃꯃꯥ ꯃꯄꯥ ꯀꯩꯁꯦ ꯑꯁ ꯀꯣꯏꯊꯤ ꯊꯤꯅꯗꯅ ꯈꯣꯠꯇꯅ ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯃꯆꯦꯁꯦ ꯃꯥꯁꯤ ꯀꯩꯅꯣꯅꯦꯕ ꯃꯃꯥꯁꯤꯒꯤ ꯃꯆꯦꯒꯤ ꯃꯆꯥꯅꯦꯕꯀꯣ ꯃꯥꯗꯤ ꯖꯤꯔꯤꯗꯩꯅꯦꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯃꯥꯁꯤ ꯈꯥꯏꯅꯔꯒ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦꯕ ꯃꯄꯥꯁꯨ ꯅꯨꯄꯤ ꯑꯃ ꯊꯤꯈ꯭ꯔꯦꯕ ꯃꯆꯦꯁꯦ ꯑꯗꯨꯒꯤ ꯃꯥꯁꯦ ꯃꯄꯥꯁꯨ ꯑꯇꯣꯝꯕꯤ ꯂꯣꯜꯂꯛꯄꯅꯤꯅ ꯑꯇꯣꯝꯕꯤꯁꯤꯒ ꯃꯥꯒ ꯁꯨꯝ ꯈꯟꯅꯕ ꯈꯣꯠꯄ ꯊꯣꯛꯄꯗꯒꯤ ꯃꯥꯁꯦ ꯃꯣꯏꯗ ꯂꯩꯔꯤꯅꯦꯕ ꯅꯣꯡꯊꯥꯡ ꯂꯩ ꯃꯣꯏꯁꯤꯗ ꯑꯗꯨꯅ
ꯀꯩꯅꯣ ꯇꯧꯋꯦꯕ ꯃꯥ ꯂꯩꯕꯩꯁꯨ ꯅꯣꯡꯊꯥꯡ ꯂꯩꯃꯩ ꯃꯄꯥꯁꯤꯅ ꯀꯌꯥ ꯌꯥꯅꯤꯡꯗꯦꯕ ꯃꯃꯥ ꯐꯪꯉꯤ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤ ꯃꯄꯥ ꯐꯪꯉꯤ ꯑꯇꯣꯝꯕꯤ ꯂꯣꯟꯒꯤ ꯑꯁꯤꯅ ꯁꯤꯗ ꯂꯩꯗꯣꯏꯁꯦ ꯀꯥꯟꯅ ꯃꯔꯛꯇꯁꯨ ꯌꯥꯝ ꯉꯥꯡꯉꯤꯅꯦꯕ ꯑꯁ ꯃꯥꯁꯤꯗꯤ ꯍꯦꯛꯇ ꯀꯤꯕꯗ ꯂꯣꯏꯔꯦꯕ ꯑꯩꯗꯤ ꯌꯨꯝꯗ ꯍꯟꯖꯜꯂꯔꯣꯏ ꯑꯩꯗꯤ ꯌꯨꯝꯗ ꯍꯟꯖꯜꯂꯔꯣꯏ ꯑꯗ ꯃꯥꯁꯨ ꯐꯣꯟꯁꯦ ꯇꯧꯃꯜꯂꯛꯇꯅꯅꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔ ꯈꯥꯡꯉꯕ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯤꯁꯨ ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕ ꯀꯣꯔꯧꯁꯦ ꯃꯕꯥꯅꯤ ꯃꯆꯦꯁꯤꯅ ꯑꯃꯨꯛ ꯀꯣꯔꯧ ꯅꯪ ꯈꯤꯇꯪꯕꯨ ꯍꯦꯛ ꯈꯪꯗ꯭ꯔꯥꯅ ꯏꯆꯦ ꯑꯩꯉꯣꯟꯗ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯑꯩꯁꯦ ꯈꯪꯁꯨ ꯈꯪꯗꯦ ꯏꯆꯦꯅ ꯐꯣꯟ ꯇꯧꯔꯛꯏ ꯁꯨꯃꯥꯏꯅ ꯃꯣꯏ ꯂꯥꯛꯀꯅꯤ ꯑꯗ ꯎꯅꯍꯧꯅ ꯂꯥꯎ ꯆꯠꯎꯁꯦꯅ ꯑꯩꯗꯤ ꯈꯨꯗꯛꯇ ꯀꯧꯊꯣꯔꯛꯄꯅꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯈꯣꯠꯄ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ ꯇꯧꯅꯨ ꯅꯕꯥꯅꯤ ꯁꯣꯏ ꯁꯤꯟꯅꯔꯝꯒꯅꯤ ꯒꯥꯔꯤꯗ ꯇꯣꯡꯍꯜꯂꯣ ꯑꯗꯨꯒ ꯑꯗꯨꯝ ꯊꯧꯈ꯭ꯔꯣꯅ ꯏꯆꯦ ꯑꯩ ꯁꯨꯛꯈꯪ ꯈꯪꯗꯦ ꯑꯩꯒ ꯃꯥꯒꯁꯨ ꯄꯨꯟꯁꯤꯒꯤ ꯀꯥꯏꯅꯔꯅꯤ ꯃꯥ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗꯕꯨ ꯃꯤꯅꯝꯃꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯤꯒꯤ ꯂꯨꯍꯣꯡꯗꯣꯏꯕ ꯅꯨꯄꯤꯗꯨꯕꯨ ꯑꯗꯨꯗꯤ ꯏꯆꯦ ꯑꯩꯁꯨ ꯌꯥꯅꯤꯡꯗꯦ ꯑꯩꯅꯁꯨ ꯅꯪ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣꯅ ꯑꯩꯁꯨ ꯏꯆꯦ ꯊꯦꯝꯃꯤꯅꯤ ꯑꯗꯣ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯖꯜꯂꯣꯏ ꯏꯆꯦ ꯃꯣꯏ ꯃꯃꯥ ꯃꯄꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯖꯜꯂꯣꯏ ꯏꯆꯦ ꯑꯩ ꯀꯤꯖꯩ ꯀꯩꯅꯣꯝꯗꯤ ꯁꯣꯏꯗꯅ ꯂꯥꯟꯖꯥꯎ ꯑꯃꯗꯤ ꯊꯣꯛꯑꯅꯤ ꯂꯨꯍꯣꯡꯕꯁꯦ ꯀꯥꯏꯔꯅꯤ ꯏꯆꯦ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯖꯜꯂꯣꯏ ꯑꯩ ꯀꯗꯥꯏꯗꯅꯣꯝ ꯆꯠꯈ꯭ꯔꯅꯤꯅ ꯃꯕꯥꯅꯤꯁꯨ ꯄꯥꯈꯠꯅꯗꯅꯅꯦ ꯇꯧꯋꯦ ꯑꯗꯩꯗꯤ ꯁꯣꯝꯗꯅ ꯃꯔꯣꯝ ꯌꯥꯏꯈꯣꯝꯕꯅ ꯐꯣꯟꯁꯦ ꯇꯧꯕ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯕꯗꯩꯗꯤ ꯃꯥꯅ ꯅꯨꯡꯊꯤꯟꯗ ꯃꯃꯥꯗ ꯍꯪꯈꯤꯕꯀꯣ ꯏꯃꯥ ꯃꯥꯏ ꯐꯣꯟꯁꯦ ꯁꯨꯡꯄꯥꯏ ꯄꯥꯏꯗꯦ ꯃꯣꯏ ꯃꯃꯥꯗ ꯑꯝꯇ ꯐꯣꯟ ꯇꯧꯑꯣꯅ ꯑꯗ ꯃꯃꯥꯁꯤꯅ ꯉꯥꯡꯉꯛꯑꯦꯕ ꯀꯩꯅꯣꯍꯦ ꯃꯤ ꯂꯨꯍꯣꯡꯕꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄ ꯆꯤꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯦ ꯍꯪꯉꯨꯅꯨ ꯀꯥꯏꯅ ꯃꯃꯥꯁꯤꯅ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯏꯀꯥꯏꯖꯗꯅ ꯑꯃꯨꯛ ꯍꯥꯏꯕꯗꯤ ꯉꯝꯗꯕ ꯑꯗꯩꯗꯤ ꯅꯨꯡꯗꯥꯡ ꯑꯣꯏꯔꯁꯨ ꯄꯥꯏꯗ꯭ꯔꯕ ꯉꯍꯥꯟꯈꯩꯗꯤ ꯈꯤꯇꯪ ꯀꯨꯏꯅꯐꯧ ꯐꯣꯟꯁꯦ ꯈꯤꯡꯕ ꯌꯥꯕ ꯅꯠꯇꯦꯕ ꯌꯥꯝ ꯊꯨꯅ パイꯈꯠꯇ꯭ꯔꯗꯤ 마지 ꯀꯩꯅꯣꯝꯗꯤꯅ 마지 ꯌꯥꯝ ꯆꯤꯡꯅꯩꯀꯣ ꯌꯥꯏꯈꯣꯝꯕꯁꯦ ꯑꯗꯩꯗꯤ ꯅꯨꯡꯗꯥꯡ ꯌꯧꯔꯛꯄꯁꯤꯗ ꯄꯨꯡ 8-9 ꯑꯗꯥꯏ ꯇꯥꯔꯛꯄꯗ ꯃꯥꯅꯁꯨ ꯃꯃꯥ ꯍꯣꯏꯗ ꯐꯣꯟ ꯇꯧꯍꯜꯂꯦꯕ ꯃꯃꯥꯁꯤꯅ ꯐꯣꯟ ꯇꯧꯋꯦꯕ ꯑꯩ ꯐꯣꯟꯗꯣ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯦꯅ ꯏꯕꯨꯡꯉꯣꯅ ꯑꯝꯇ ꯇꯧꯔꯣꯅ ꯇꯧꯔꯤꯃꯤꯅꯦꯅ ꯑꯁꯣꯝꯗꯁꯨ ꯃꯣꯏꯁꯦ ꯀꯣꯏꯊꯤ ꯊꯤꯅꯔꯕ ꯌꯥꯔꯤꯈꯩꯗꯤ ꯍꯥꯏꯗꯣꯛꯑꯔꯣꯏꯁꯤ ꯃꯣꯏꯗꯅ ꯍꯥꯏꯗꯣꯛꯑꯔꯣꯏꯁꯤꯅ ꯉꯁꯥꯏ ꯀꯣꯏꯊꯤ ꯊꯤꯅꯕꯅꯦꯕ ꯁꯤꯒꯤ ꯃꯔꯛꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯗ ꯖꯣꯔ ꯅꯥꯏꯁꯟꯗꯁꯨ ꯍꯧꯖꯤꯛꯀꯤ ꯅꯣꯡꯊꯥꯡ ꯂꯩꯃꯒꯤ ꯃꯃꯥ ꯍꯣꯏꯅ ꯂꯥꯛꯇꯅ ꯆꯦꯜꯂꯛꯇꯅ ꯏꯆꯥꯁꯨ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯁꯦ ꯍꯜꯂꯛꯇ꯭ꯔꯦ ꯈꯣꯠꯂꯦꯅ ꯑꯩꯈꯣꯏꯗꯁꯨ ꯅꯥꯏꯁꯟ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯈꯣꯠꯂꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯣꯠꯅꯦꯅ ꯃꯣꯏꯁꯤꯅ ꯐꯣꯟ ꯇꯧꯔꯛꯇꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯗꯁꯨ ꯇꯥꯟꯅꯔꯛꯈꯤꯕꯁꯦ ꯁꯤ ꯃꯇꯥꯡꯁꯤꯗꯅꯦꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯑꯁ ꯃꯥꯁꯦ ꯀꯩꯅꯣ ꯂꯧꯕ ꯊꯣꯛꯈꯤꯕꯅꯦ ꯃꯣꯏ ꯑꯅꯤ ꯑꯗꯣ ꯄꯣꯠ ꯆꯩꯗꯣ ꯈꯔ ꯌꯥꯝꯃ ꯃꯥꯅꯦ ꯈꯣꯠꯂ ꯃꯥꯅꯦ ꯁꯨꯝ ꯈꯨꯝꯃꯝꯃꯦꯕ ꯃꯥꯁꯨ ꯑꯗꯩꯗꯤ ꯁꯨꯝ ꯊꯦꯡꯖꯜꯂꯛꯄꯐꯥꯎꯗꯗꯤ ꯄꯨꯡ 9-10 ꯇꯥꯁꯜꯂꯐꯥꯎꯗꯤ ꯀꯩꯅꯣꯅꯦꯅ ꯑꯗꯩꯗꯤ ꯍꯥꯏꯗꯣꯛꯇ ꯌꯥꯗꯃꯤꯅ ꯍꯥꯏꯔꯦꯕꯀꯣ ꯃꯆꯦꯒ ꯁꯨꯃꯥꯏꯅ ꯊꯣꯛꯈꯤꯕꯅꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯃꯥ ꯅꯨꯡꯊꯤꯟꯒ ꯍꯥꯏꯗꯣꯛꯇ꯭ꯔꯦꯕ ꯃꯃꯥꯁꯤꯅ ꯑꯗꯣ ꯍꯜꯂꯛꯇ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯀꯣꯏꯊꯤ ꯊꯤꯅꯔꯦꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯣꯏꯅ ꯍꯥꯏꯔꯤ ꯋꯥꯁꯤꯕꯣ ꯀꯩꯅꯣ ꯍꯪꯆꯤꯠ ꯂꯨꯍꯣꯡꯉꯒ ꯍꯩꯖꯤꯡꯄꯣꯠꯅꯤ ꯑꯗꯣ ꯄꯣꯠ ꯆꯩ ꯂꯣꯏ ꯁꯦꯝꯗꯅ ꯂꯣꯏꯅꯔꯀꯥꯟꯁꯦ ꯀꯩꯅꯣ ꯅꯣꯏ ꯍꯥꯏꯔꯤ ꯋꯥꯁꯤꯕꯣ ꯑꯉꯥꯡꯈꯩꯗꯨꯕꯨ ꯅꯣꯏꯅ ꯀꯩꯅꯣ ꯊꯥꯗꯣꯛꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯃꯣꯏ ꯈꯛꯇ ꯑꯗꯨꯒ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯔꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣꯅ ꯇꯧꯔꯦ ꯑꯗꯩꯗꯤ ꯍꯦꯛꯇ ꯌꯥꯏꯈꯣꯝꯕꯁꯦ ꯁꯥꯎꯔꯦ ꯃꯣꯏ ꯃꯆꯦꯗꯨꯅ ꯂꯣꯏ ꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯏꯃꯥ ꯀꯩꯅꯣꯝꯗꯤ ꯁꯣꯏꯊꯣꯛꯑꯅꯤ ꯀꯩꯅꯣꯝ ꯁꯣꯏꯊꯣꯛꯑꯅꯤ ꯑꯩ ꯈꯪꯉꯦ ꯏꯃꯥ ꯑꯩ ꯈꯪꯉꯦꯅ ꯍꯦꯛꯇ ꯃꯥꯁꯨ ꯂꯩꯐꯝ ꯆꯥꯐꯝꯁꯦ ꯈꯪꯗ꯭ꯔꯦ ꯑꯗꯩꯗꯤ ꯄꯨꯂꯤꯁꯇ ꯑꯩꯈꯣꯏꯅꯁꯨ ꯃꯣꯏ ꯀꯩꯅꯣꯁꯤꯗ ꯃꯃꯥꯁꯤꯗ ꯍꯥꯏꯈ꯭ꯔꯦꯕ ꯄꯨꯂꯤꯁꯇ ꯆꯠꯂꯒ ꯃꯇꯝꯁꯦ ꯊꯦꯡꯖꯜꯂꯛꯑꯕꯅꯤ나 ꯅꯣꯏ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯇꯧꯔꯒ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯔꯣ ꯈꯣꯠꯂꯣꯅ ꯑꯗꯩ ꯃꯆꯦꯗꯨꯒꯤꯗꯤ ꯐꯣꯟꯗꯣ ꯄꯨꯈꯤꯕꯅꯤꯅ ꯃꯆꯦꯗꯨꯒꯤ ꯐꯣꯟꯒꯗꯣ ꯇ꯭ꯔꯦꯛ ꯇꯧꯗꯅ ꯂꯣꯀꯦꯁꯟ ꯌꯦꯡꯗꯅ ꯈꯣꯠꯇꯅ ꯀꯥꯏ ꯂꯩ ꯀꯥꯏꯅ ꯑꯗꯨꯝꯕꯗꯣ ꯀꯗꯥꯏꯗ ꯃꯥꯁꯨ ꯁ꯭ꯋꯤꯆ ꯑꯣꯐꯇꯤ ꯊꯝꯈ꯭ꯔꯦ ꯃꯆꯦꯁꯤꯁꯨ ꯀꯣ ꯑꯗꯣ ꯀꯗꯥꯏꯗ ꯂꯩ ꯈꯣꯠꯂꯦꯅ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔ ꯈꯔ ꯊꯤꯒꯠꯂꯣ ꯈꯣꯠꯂꯣꯅ ꯑꯩꯈꯣই ꯇꯧꯗꯅ ꯃꯣꯏꯁꯦ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯄꯤꯗꯅ ꯈꯣꯠꯇꯅ ꯇꯧꯅꯔꯦ ꯑꯍꯤꯡꯁꯦ ꯁꯨꯝ ꯊꯦꯡꯖꯜꯂꯛꯑꯦꯀꯣ ꯑꯗꯩ ꯌꯥꯏꯈꯣꯝꯕꯁꯤꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒ ꯆꯠꯇꯅ ꯃꯣꯏꯁꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯦ ꯃꯃꯥ ꯃꯄꯥ ꯃꯣꯏ ꯉꯥꯏꯅꯗꯅ ꯈꯣꯠꯇꯅ ꯇꯧꯏꯀꯣ ꯑꯗꯩ ꯑꯁꯣꯝꯗꯁꯨ ꯑꯇꯥꯡ ꯁꯅꯥꯁꯦ ꯑꯍꯤꯡꯁꯦ ꯍꯜꯂꯛꯇꯕꯁꯤꯗ ꯃꯣꯏ ꯑꯇꯥꯡ ꯁꯅꯥꯁꯦ ꯐꯣꯟꯁꯦ ꯃꯥꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯖꯤꯟꯈ꯭ꯔꯕꯅꯦꯕ ꯃꯥꯒꯤꯁꯨ ꯑꯗꯩꯗꯤ ꯑꯁꯣꯝꯒꯤꯁꯨ ꯉꯥꯏꯅꯗꯅ ꯈꯣꯠꯇꯅ ꯇꯧꯏꯀꯣ ꯑꯗꯩꯗꯤ ꯑꯍꯤꯡꯁꯤꯃ ꯑꯗꯨꯝ ꯍꯧꯈ꯭ರೆ ꯌꯥꯏꯈꯣꯝꯕꯅꯅꯦ ꯃꯤꯁꯦ ꯊꯥꯔꯒ ꯑꯇꯥꯡ ꯁꯅꯥꯁꯦ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯍꯜꯂꯦ ꯑꯗꯨꯏꯁꯨ ꯉꯁꯥꯏꯒꯤ ꯃꯣꯏ ꯏꯃꯨꯡꯗꯣ ꯃꯤ ꯆꯪꯕ ꯈꯣꯠꯄꯁꯨ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯀꯩꯁꯨ ꯈꯪꯕ ꯀꯩꯝ ꯉꯝꯗꯦꯕ ꯃꯥꯁꯦ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯕꯁꯦ ꯇꯧꯐꯝ ꯈꯪꯗꯦ ꯃꯥꯁꯦ ꯃꯥ ꯈꯪꯗꯤ ꯈꯪꯉꯦ ꯃꯕꯥꯅꯤ ꯁꯣꯏ ꯆꯦꯜꯂꯝꯃꯅꯤ ꯆꯦꯟꯕꯁꯦ ꯆꯦꯜꯂꯤꯔꯥ ꯐꯥꯔꯤꯔꯥ ꯃꯥ ꯑꯗꯨꯝꯕꯁꯦ ꯈꯪꯅꯤꯡꯉꯦꯕꯀꯣ ꯑꯗꯩꯗꯤ ꯁꯣꯝꯗꯅ ꯀꯩꯅꯣꯁꯤ ꯅꯣꯡꯊꯥꯡ ꯂꯩꯃꯁꯤꯁꯨ ꯋꯥ ꯑꯝꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯑꯗꯩ ꯑꯇꯥꯡ ꯁꯅꯥꯁꯤꯁꯨ ꯊꯦꯝꯃꯝꯕꯗꯒꯤ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯀꯣ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯃꯕꯥꯅꯤꯁꯤ ꯂꯩꯅꯔꯦ ꯑꯗꯩ ꯅꯨꯃꯤꯠꯁꯤꯃꯁꯨ ꯅꯨꯡꯗꯥꯡ ꯑꯣꯏꯁꯜꯂꯛꯑꯦꯕꯀꯣ ꯅꯨꯃꯤꯠꯁꯤꯃꯁꯨ ꯅꯨꯡꯗꯥꯡ ꯑꯣꯏꯁꯜꯂꯛꯑꯦ ꯑꯇꯥꯡ ꯁꯅꯥꯁꯨ ꯋꯥ ꯉꯥꯡꯗ꯭ꯔꯦ ꯃꯥꯅ ꯆꯥꯎ ꯊꯛꯑꯣꯅ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯀꯤꯠꯆꯟ ꯃꯆꯥ ꯑꯃꯒ ꯂꯩ ꯑꯗꯨꯝ ꯆꯦꯡ ꯆꯥꯛ ꯂꯣꯏ ꯊꯝꯃꯤ ꯏꯁꯤꯡ ꯅꯨꯡꯁꯤꯡ ꯃꯥꯅ ꯆꯥꯛꯀ ꯊꯣꯡꯕ ꯄꯤꯕ ꯑꯃꯠꯇ ꯆꯥꯗꯦ ꯅꯣꯡꯊꯥꯡ ꯂꯩꯃꯁꯦ ꯑꯗꯣ ꯃꯥꯁꯨ ꯆꯥꯗꯦ ꯃꯕꯥꯅꯤꯁꯦ ꯑꯍꯤꯡ ꯑꯅꯤꯁꯦ ꯀꯩꯝ ꯆꯥꯗ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯑꯇꯥꯡ ꯁꯅꯥꯁꯤꯅ ꯈꯜꯂꯤꯁꯤꯅ ꯑꯍꯤꯡ ꯑꯃꯅꯤ ꯂꯦꯛꯑꯒ ꯃꯥꯒꯤ ꯑꯗꯨꯝ ꯂꯨꯍꯣꯡꯕꯁꯦ ꯀꯥꯏꯔꯗꯕꯅꯤꯅ ꯃꯥꯁꯨ ꯅꯨꯄꯤꯅꯤꯅ ꯀꯩꯗꯧꯔꯨꯗꯣꯏꯅꯣꯅ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤ ꯀꯥꯏꯅ ꯃꯥꯅ ꯈꯟꯖꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯑꯇꯥꯡ ꯁꯅꯥꯁꯤꯅ ꯊꯦꯝꯃꯦ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡ ꯑꯅꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯅ ꯏꯕꯥꯅꯤ ꯑꯗꯨꯝ ꯐꯖꯅ ꯂꯨꯍꯣꯡꯉꯁꯤ ꯑꯍꯟꯈꯩꯗ ꯄꯥꯎ ꯄꯤꯈ꯭ꯔꯁꯤ ꯑꯗꯨꯒ
ꯑꯩ ꯂꯣꯏꯅꯃꯛ ꯀꯦꯁꯁꯦ ꯊꯦꯡꯅꯒꯦ ꯃꯄꯥꯟ ꯆꯠꯈꯤꯁꯤꯔꯥ ꯀꯩꯗꯧꯁꯤꯒꯦ ꯅꯪ ꯑꯄꯥꯝꯕ ꯍꯥꯏꯌꯣ ꯁꯨꯛꯈꯨꯝ ꯈꯨꯝꯗꯦ ꯑꯃꯁꯤꯅꯀꯣ ꯑꯗꯩꯗꯤ ꯑꯍꯤꯡ ꯑꯣꯏꯔꯦ ꯑꯗꯩꯗꯤ ꯑꯇꯥꯡ ꯁꯅꯥꯁꯤꯅ ꯈꯜꯂꯦ ꯑꯦ ꯑꯩ ꯑꯣꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯐꯔꯦ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯑꯒ ꯊꯝꯃꯒꯦ ꯃꯥꯅ ꯆꯠꯅꯤꯡꯉꯒꯅ ꯆꯠꯆꯈ꯭ꯔꯖꯅꯨ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯒꯅ ꯑꯗꯨꯒ ꯑꯩ ꯅꯨꯡꯁꯤꯔꯒꯅ ꯃꯥ ꯂꯩꯔꯖꯅꯨ ꯑꯩ ꯌꯦꯡꯉꯒꯦꯅ ꯃꯥꯁꯤꯅ ꯊꯣꯡ ꯃꯌꯥꯁꯦ ꯉꯥꯗꯔ ꯁꯨꯃꯥꯏꯅ ꯐꯛꯂꯥꯡꯁꯦ ꯇꯨꯝꯃꯒ ꯊꯣꯡꯁꯦ ꯂꯥꯎꯅꯗꯤ ꯍꯥꯡꯕ ꯅꯠꯇꯦ ꯄꯨꯅꯥ ꯍꯥꯡꯗꯣꯛꯄꯗꯣ ꯑꯗꯨ ꯇꯧꯔꯦ ꯑꯗꯩꯗꯤ ꯅꯣꯡꯊꯥꯡ ꯂꯩꯃꯁꯦ ꯃꯥꯁꯨ ꯁꯨꯝ ꯌꯦꯡꯉꯤ ꯃꯤ ꯇꯥꯟꯖꯥꯁꯦꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯇꯨꯝꯕꯁꯦ ꯎꯏ ꯊꯣꯡꯁꯦ ꯄꯨꯅꯥ ꯍꯥꯡꯉ ꯊꯝꯕꯁꯦ ꯎꯏ ꯃꯥꯁꯤꯅ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯥꯁꯦ ꯆꯠꯈ꯭ꯔꯦꯕ ꯃꯥ ꯆꯠꯈꯤꯕ ꯊꯣꯡ ꯍꯥꯡꯕ ꯃꯥꯅ ꯆꯦꯟꯈꯤꯕ ꯑꯇꯥꯡ ꯁꯅꯥ ꯂꯣꯏ ꯎꯏ ꯃꯥ ꯈꯥꯝꯗ꯭ꯔꯦꯕ ꯀꯥꯟꯅꯔꯔꯣꯏꯗꯕꯅꯤꯅ ꯈꯥꯝꯗ꯭ꯔꯦ ꯆꯠꯆꯈ꯭ꯔꯖꯅꯣꯅ ꯃꯥꯅ ꯆꯠꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯅꯤꯀꯣ ꯃꯥꯁꯦ ꯆꯦꯟꯊꯣꯔꯛꯑꯦ ꯀꯤꯗꯅ ꯈꯣꯠꯇꯅ ꯃꯥꯁꯦ ꯆꯦꯟꯊꯣꯔꯛꯑꯦ ꯑꯗꯨꯒ ꯑꯍꯟ ꯋꯥꯛꯀꯤꯡ ꯆꯠꯂꯝꯕ ꯑꯃꯗꯒꯤ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯃꯌꯨꯝꯗ ꯑꯗꯩ ꯏꯃꯥ ꯑꯩꯅꯦꯅ ꯑꯁ ꯍꯦꯛꯇ ꯃꯃꯥ ꯍꯣꯏꯁꯦ ꯄꯥꯈꯠꯅꯗꯅ ꯏꯕꯦꯝꯃ ꯅꯪ ꯀꯥꯏ ꯂꯩ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯥꯏ ꯂꯩꯅ ꯏꯃꯥꯅ ꯐꯥꯕꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯅ ꯂꯩꯔꯤꯕ ꯖꯒꯥꯁꯦ ꯑꯩ ꯑꯍꯜ ꯂꯝꯗꯒꯤ ꯋꯥꯛꯀꯤꯡ ꯆꯠꯄꯗꯒꯤ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯏꯃꯥ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯑꯩ ꯖꯒꯥꯁꯦ ꯍꯥꯏꯍꯜꯂꯛꯀꯦꯅ ꯑꯗꯩ ꯑꯍꯟꯗꯣ ꯄꯥꯏꯍꯜꯂꯣꯅ ꯑꯝꯇ ꯊꯝꯕꯤꯔꯝꯃꯣ ꯏꯆꯥꯅꯨꯄꯤꯗꯣ ꯁꯨꯃꯥꯏꯅ ꯉꯁꯤꯁꯦ ꯃꯥꯒꯤ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯅꯦ ꯍꯪꯆꯤꯠꯁꯤꯅ ꯃꯥꯏ ꯂꯨꯍꯣꯡꯕꯅꯦ ꯑꯗꯣ ꯑꯝꯇ ꯊꯝꯕꯤꯔꯝꯃꯣ ꯏꯆꯥꯗꯣ ꯃꯐꯝꯁꯦ ꯀꯥꯏ ꯑꯣꯏꯗꯅꯣ ꯀꯥꯟ ꯇꯧꯅꯗꯅ ꯁꯤ ꯃꯐꯝꯁꯤꯅꯦ ꯑꯗꯨꯅꯦꯅ ꯍꯥꯏꯔꯒ ꯑꯗꯩ ꯃꯥꯅ ꯂꯦꯡꯗꯅ ꯊꯝꯃꯦ ꯑꯗꯩ ꯃꯣꯏ ꯃꯃꯥ ꯍꯣꯏ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯄꯨꯂꯤꯁꯀ ꯂꯣꯏꯅꯅ ꯃꯣꯏꯁꯦ ꯑꯗꯨꯝ ꯂꯥꯛꯑꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯣꯏꯅ ꯃꯃꯥ ꯍꯣꯏꯁꯤꯒ ꯄꯨꯂꯤꯁꯀ ꯅꯨꯄꯤꯁꯤꯗꯤ ꯃꯃꯥ ꯍꯣꯏꯅ ꯄꯨꯔꯦꯀꯣ ꯑꯗꯨꯒ ꯑꯇꯥꯡ ꯁꯅꯥꯁꯤꯅ ꯈꯨꯗꯛꯇꯨꯗ ꯃꯣꯏ ꯄꯨꯂꯤꯁ ꯒꯥꯔꯤ 3-4 ꯇꯧꯔꯒ ꯆꯤꯡꯁꯦ ꯀꯣꯏꯁꯜꯂ ꯈꯣꯠꯂꯒ ꯃꯥꯁꯦ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯒꯥꯔꯤ ꯃꯣꯏꯅ ꯑꯗꯨꯝ ꯐꯥꯔ ꯄꯣꯔꯛꯑꯦꯀꯣ ꯑꯗꯨꯃꯥꯏꯅ ꯄꯣꯔꯛꯑꯒꯅꯦꯕ ꯉꯁꯥꯏꯒꯤ ꯃꯥꯅ ꯂꯣꯀꯞꯇ ꯂꯥꯛꯈ꯭ꯔꯤꯕ ꯀꯩꯅꯣꯁꯦꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯋꯥꯔꯤꯁꯦ ꯈꯪꯉꯦ ꯌꯥꯏꯈꯣꯝꯕꯁꯦ ꯑꯗ ꯃꯥꯅ ꯈꯪꯅꯤꯡꯉꯤꯁꯤꯅ ꯃꯁꯥꯅ ꯌꯥꯅ ꯆꯦꯟꯕ꯭ꯔꯥ ꯑꯗꯨꯒ ꯃꯕꯥꯅꯤꯁꯦ ꯏꯕꯥꯅꯤ ꯏꯁꯥꯅ ꯌꯥꯅ ꯆꯦꯟꯕꯅꯤ ꯂꯨꯍꯣꯡꯉꯒꯦꯅ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯈꯛꯇꯪ ꯃꯥꯅ ꯈꯪꯅꯤꯡꯉꯝꯕꯅꯦꯕ ꯑꯗ ꯃꯥꯅ ꯃꯣꯏꯅ ꯀꯦꯁ ꯐꯖꯅ ꯄꯥꯜꯂꯦ ꯀꯤꯠꯅꯦꯄꯤꯡ ꯑꯗꯩ ꯀꯩꯀꯥ ꯃꯌꯥꯝ ꯄꯥꯜꯂꯦꯀꯣ ꯅꯨꯄꯤꯁꯦ ꯐꯥꯔꯒ ꯄꯨꯔ ꯂꯣꯠꯁꯟꯕ ꯈꯣꯠꯆꯟꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯄꯥꯜꯂꯦ FIR ꯄꯥꯟꯈ꯭ꯔꯦ ꯑꯗꯨꯗꯨꯅ ꯀꯩꯅꯣꯁꯤꯅ ꯍꯥꯏꯔꯦꯀꯣ ꯌꯥꯏꯈꯣꯝꯕꯁꯤꯅ ꯑꯩ ꯃꯄꯥꯟꯗ ꯆꯠꯈ꯭ꯔꯒꯦ ꯑꯩ ꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯩ ꯀꯔꯤꯝꯐꯧ ꯇꯧꯔꯔꯣꯏ ꯃꯣꯏ ꯑꯗꯨꯝ ꯀꯦꯁ ꯊꯦꯡꯅꯖꯍꯧꯔꯖꯅꯨ ꯍꯣꯏ ꯃꯥ ꯃꯁꯥꯅ ꯌꯥꯅ ꯆꯠꯄ ꯅꯠꯇꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯈꯪꯉꯦ ꯑꯗꯨꯒ ꯃꯕꯥꯅꯤꯁꯦ ꯂꯨꯍꯣꯡꯗ꯭ꯔꯦ ꯀꯦꯁ ꯇꯧꯔꯦ ꯃꯁꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯥ ꯀꯦꯁ ꯇꯧꯔꯦ ꯑꯩ ꯈꯪꯉꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗꯩꯁꯤꯗ ꯀꯩꯝ ꯌꯥꯎꯔꯔꯣꯏꯁꯤ ꯏꯃꯥ ꯑꯩ ꯃꯄꯥꯟ ꯆꯠꯈ꯭ꯔꯒꯦ ꯑꯩ ꯀꯅꯥꯝ ꯎꯅꯤꯡꯗ꯭ꯔꯦ ꯑꯩ ꯁꯤꯗꯁꯨ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯒ ꯃꯥꯗꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯀ ꯑꯗꯨꯝ ꯃꯄꯥꯟꯗ ꯊꯥꯈ꯭ꯔꯦꯀꯣ ꯑꯗꯩ ꯃꯣꯏ ꯏꯃꯨꯡꯒꯤ ꯆꯥꯎꯈ꯭ꯔꯕ ꯏꯖꯠ ꯃꯥꯡꯕ ꯑꯗꯩ ꯂꯨꯍꯣꯡꯕꯒꯤ ꯃꯥꯟꯗꯣꯞ ꯈꯜꯂꯝꯕꯗꯣ ꯁꯤꯗꯅꯔꯤꯃꯤ ꯂꯥꯡꯉꯨꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯂꯣꯏꯅ ꯏꯀꯥꯏꯕ ꯑꯁꯨꯛ ꯆꯥꯎꯕ ꯃꯤꯒꯤ ꯑꯣꯐꯤꯁꯥꯔꯒꯤ ꯏꯃꯨꯡꯅꯤ ꯑꯗꯨꯝꯕꯩ ꯂꯨꯍꯣꯡ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤꯗꯣ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦꯅ ꯂꯨꯍꯣꯡꯕꯗꯣ ꯀꯥꯏꯔꯛꯄꯒꯤ ꯏꯀꯥꯏꯕ ꯑꯍꯟꯁꯤꯡꯅ ꯃꯗꯨꯗꯀꯣ ꯑꯗꯩꯗꯤ ꯑꯇꯥꯡ ꯁꯅꯥꯍꯣꯏꯒꯤꯁꯨ ꯂꯩꯀꯥꯏꯁꯤꯗ ꯑꯗꯩ ꯃꯥꯒꯤ ꯃꯄꯥꯁꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯀꯣꯜꯂꯤꯛ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯃꯣꯏ ꯃꯆꯥꯅꯨꯄꯥꯗꯨꯅ ꯅꯨꯄꯤ ꯑꯃ ꯐꯥꯔ ꯑꯍꯤꯡ 2 ꯂꯣꯠꯁꯜꯂ ꯊꯝꯃꯦꯌꯦ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤ ꯑꯃꯅ ꯋꯥ ꯂꯥꯎꯅꯗꯅ ꯑꯗꯨꯒꯤ ꯏꯀꯥꯏꯅꯕ ꯑꯍꯜ ꯂꯃꯟꯒꯤꯀꯣ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯪꯗꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯀꯥꯏꯕ ꯅꯪꯕ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯖꯠꯀꯣ ꯌꯥꯝ ꯊꯤꯅ ꯃꯃꯥ ꯃꯄꯥ ꯃꯌꯥꯝ ꯏꯀꯥꯏꯕ ꯅꯪꯉꯦꯕ ꯃꯆꯥꯒꯤ ꯍꯥꯡꯇꯛꯇ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤꯅ ꯃꯥꯒꯤ ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯄꯤꯔꯝꯃꯣꯅꯀꯣ ꯄꯨꯂꯤꯁꯅ ꯀꯩꯅꯣꯁꯦ ꯌꯥꯏꯈꯣꯝꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯃꯥ ꯆꯠꯂꯦ ꯅꯨꯄꯤꯁꯦ ꯂꯧꯈꯤꯗ꯭ꯔꯥ ꯂꯧꯔꯔꯣꯏꯗ꯭ꯔꯥ ꯍꯪꯉꯦꯕ ꯄꯨꯂꯤꯁꯅ ꯑꯗ ꯃꯥꯅ ꯍꯥꯏ ꯑꯩ ꯂꯧꯔꯔꯣꯏ ꯍꯥꯏꯕꯗꯤ ꯃꯥꯅ ꯃꯤꯒꯤ ꯂꯨꯍꯣꯡꯗꯣꯔꯕ ꯍꯩꯖꯤꯡꯄꯣꯠ ꯍꯪꯆꯤꯠꯅꯤ ꯍꯥꯏꯔꯕ ꯑꯗꯨꯗ ꯃꯥꯅ ꯃꯤꯒꯤ ꯒꯥꯔꯤ ꯇꯣꯡꯉꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒꯤ ꯒꯥꯔꯤ ꯇꯣꯡꯉꯒ ꯆꯠꯂꯤꯗꯣ ꯑꯩꯅ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯦꯕ ꯑꯩ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯂꯨꯍꯣꯡꯉꯔꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯦ ꯑꯗꯩ ꯑꯃꯨꯛ ꯄꯨꯂꯤꯁꯈꯩꯁꯤꯅ ꯑꯃꯨꯛ ꯍꯪꯉꯤꯀꯣ ꯅꯣꯡꯊꯥꯡ ꯂꯩꯃꯗꯁꯨ ꯁꯨꯝ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯃꯣꯏꯁꯨ ꯁꯨꯝ ꯈꯪꯗꯣꯛꯏꯅꯦꯕ ꯅꯪꯗꯤ ꯂꯨꯍꯣꯡꯕ ꯄꯥꯝꯕ꯭ꯔꯥ ꯍꯧꯖꯤꯛꯁꯦ ꯅꯪ ꯅꯁꯥꯅꯁꯨ ꯌꯥꯗꯦ ꯃꯥꯅ ꯌꯥꯔꯒ ꯅꯕꯥꯅꯤ ꯆꯦꯟꯕ ꯅꯠꯇꯦ ꯃꯥꯅ ꯐꯥꯕꯤꯕꯅꯤ ꯑꯗꯨꯅ ꯑꯗꯩ ꯃꯥꯒꯤ ꯀꯩꯅꯣꯁꯤꯅꯅꯦ ꯃꯕꯥꯅꯤꯒꯤ ꯌꯥꯝ ꯐꯖꯕ ꯑꯃꯅ ꯉꯁꯥꯏꯒꯤ ꯅꯣꯡꯊꯥꯡ ꯂꯩꯃꯁꯤꯅ ꯍꯥꯏꯀꯣ ꯅꯪ ꯍꯦꯛ ꯑꯩꯒꯤ ꯏꯁꯥ ꯁꯣꯛꯂꯛꯄꯗ ꯑꯩ ꯁꯤꯃꯤꯟꯅꯒꯗꯝꯃꯤ ꯑꯩꯗꯤ ꯁꯤꯒꯗꯝꯃꯤ ꯑꯗꯨꯗꯨꯅ ꯍꯥꯏ ꯑꯗ ꯃꯥꯅ ꯌꯥꯝ ꯂꯦꯝꯅ ꯍꯥꯏꯌꯦꯕ ꯑꯇꯥꯡ ꯁꯅꯥꯁꯤꯅ ꯑꯩꯗꯤ ꯅꯪ ꯅꯁꯥꯅ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯅꯇꯨ ꯅꯥꯝꯐꯥꯎ ꯁꯣꯛꯑꯣꯏ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯀꯩꯝꯐꯧ ꯀꯩꯅꯣ ꯔꯤꯂꯦꯁꯟ ꯑꯃꯐꯧ ꯂꯩꯔꯛꯇꯕꯅꯤꯅ ꯂꯨꯍꯣꯡꯕꯁꯦ ꯅꯪ ꯄꯥꯝꯕ꯭ꯔꯥ ꯍꯪꯉꯦꯕ ꯑꯩ ꯂꯨꯍꯣꯡꯉꯔꯣꯏ ꯑꯩꯅ ꯃꯉꯣꯟꯗ ꯂꯩꯔꯨꯕꯗ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯑꯇꯥꯡ ꯁꯅꯥꯍꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯌꯥꯝ ꯀꯟꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯏ ꯃꯣꯏꯒ ꯍꯣꯡꯕꯒꯤ ꯑꯗꯨ ꯅꯪ ꯀꯩ ꯈꯜꯂꯦ ꯍꯥꯏꯔꯦ ꯑꯩ ꯍꯣꯡꯉꯣꯏ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯊꯨꯒꯥꯏꯔꯒ ꯑꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯥꯒꯩꯒꯤ ꯑꯁꯨꯛ ꯆꯥꯎꯕ ꯏꯖꯠ ꯑꯃ ꯊꯨꯒꯥꯏꯔꯒ ꯑꯩꯅ ꯃꯉꯣꯟꯗ ꯀꯩꯗꯧꯕꯩ ꯍꯣꯡꯗꯣꯏꯅೋ ꯑꯩ ꯃꯉꯣꯟꯗꯁꯨ ꯍꯣꯡꯉꯣꯏ ꯍꯥꯏꯔꯦꯕ ꯃꯥ ꯆꯞ ꯆꯥꯅ ꯄꯥꯟꯐꯝ ꯊꯣꯛꯄ ꯀꯦꯁ ꯄꯥꯜꯂꯒ
ꯃꯥꯁꯦ ꯗꯟꯗꯤ ꯐꯪꯍꯟꯕꯤꯌꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯃ ꯑꯩꯒꯤ ꯏꯃꯨꯡ ꯑꯗꯒꯤ ꯂꯣꯏꯅ ꯃꯥꯡꯍꯟꯕꯒꯤ ꯃꯥ ꯆꯞ ꯆꯥꯅ ꯗꯟꯗꯤ ꯐꯪꯍꯟꯕꯤꯌꯣ ꯅꯨꯄꯤꯁꯦ ꯌꯥꯝ ꯀꯞꯄꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯑꯇꯥꯡꯁꯅꯥꯁꯦ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯂꯣꯀꯞꯁꯤꯗ ꯃꯥꯁꯦ ꯂꯥꯛꯈꯤꯕꯅꯦꯅ ꯃꯥꯅ ꯋꯥꯔꯤꯁꯦ ꯂꯤꯌꯦꯕꯀꯣ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯁꯥꯏꯒꯤ ꯊꯥꯅꯤꯜ ꯍꯣꯏ ꯑꯗꯩ ꯈꯥꯕ ꯍꯣꯏ ꯑꯗꯩ ꯋꯥꯔꯤ ꯇꯥꯔꯤꯕ ꯄꯨꯂꯤꯁ ꯀꯟꯁꯇꯦꯕꯜ ꯀꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯣ ꯅꯪꯁꯦ ꯂꯥꯟꯕ ꯅꯠꯇꯦꯅꯦ ꯅꯪ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤꯅꯦꯀꯣ ꯅꯪꯅ ꯅꯨꯄꯤꯗꯣ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤꯀꯣꯅ ꯑꯗꯩꯗꯤ ꯃꯣꯏ ꯄꯨꯂꯤꯁꯈꯩꯁꯤꯅꯒ ꯍꯥꯏ ꯑꯁ ꯅꯪꯒꯤ ꯑꯣꯏꯕ ꯌꯥꯔꯔꯣꯏꯗꯕ ꯑꯔꯦꯞꯄ ꯂꯩꯈ꯭ꯔꯗꯤ ꯅꯨꯡꯁꯤꯔꯨꯅꯨ ꯅꯨꯡꯁꯤꯔꯤꯃꯦꯅ ꯍꯦꯛꯇ ꯃꯤ ꯃꯆꯥ ꯑꯃ ꯑꯩꯒꯤ ꯍꯦꯛꯇ ꯑꯣꯏꯒꯦꯅ ꯑꯄꯥꯝ ꯅꯨꯄꯤ ꯈꯜꯂ ꯑꯩꯅ ꯅꯨꯡꯁꯤꯅ ꯂꯧꯕꯗꯤ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯁꯨꯝꯕ ꯅꯨꯡꯁꯤꯕꯗꯒꯤ ꯀꯩꯅꯣꯁꯦ ꯃꯌꯥꯝ ꯊꯣꯛꯏꯗꯅꯀꯣ ꯀ꯭ꯔꯥꯏꯝ ꯃꯌꯥꯝꯁꯦ ꯊꯣꯛꯑꯦ ꯃꯇꯝ ꯑꯃꯗꯗꯤ ꯁꯨꯃꯥꯏꯅ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯀꯥꯟꯗ ꯃꯤꯒꯤ ꯑꯔꯦꯞꯄ ꯂꯩꯖꯈ꯭ꯔꯕ ꯅꯨꯄꯤꯁꯦ ꯐꯥꯗꯅ ꯑꯗꯩ ꯆꯦꯜꯂꯨꯔꯕ ꯅꯨꯄꯤꯒꯁꯦ ꯐꯥꯗꯅ ꯇꯧꯔꯒ ꯁꯨꯝꯕꯗ ꯅꯨꯄꯥ ꯃꯌꯥꯝ ꯖꯦꯜ ꯌꯧꯈꯤꯕ ꯃꯇꯝ ꯑꯃꯗ ꯍꯧꯖꯤꯛꯄꯨꯗꯤ ꯁꯨꯝꯕꯁꯦ ꯀꯥ ꯍꯦꯟꯅꯗꯤ ꯈꯔ ꯊꯣꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯃꯥꯁꯤꯅ ꯂꯣꯀꯞꯇꯒꯤ ꯃꯥꯒꯤ ꯀꯦꯁꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯃꯥꯁꯦ ꯖꯦꯜ ꯆꯪꯉꯦꯀꯣ ꯖꯦꯜ ꯆꯪꯕ ꯅꯨꯃꯤꯠꯁꯤꯗꯒꯁꯦ ꯉꯁꯥꯏꯒꯤ ꯁꯖꯤꯋꯥ ꯖꯦꯜꯒꯤ ꯀꯩꯅꯣꯁꯤꯗ ꯃꯣꯏ ꯃꯕꯣꯛ ꯍꯣꯏ ꯀꯞꯇꯅ ꯑꯗꯩ ꯃꯃꯥꯒꯁꯦ ꯀꯞꯇꯅ ꯃꯄꯥꯅꯒ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯅꯣꯟꯊꯔ ꯂꯩꯍꯧꯕ ꯑꯗꯨꯝꯕ ꯐꯤꯕꯝ ꯃꯌꯥꯝꯁꯦ ꯎꯔꯒ ꯃꯥꯁꯦ ꯌꯥꯝ ꯊꯤꯅ ꯅꯤꯡꯕ ꯀꯥꯏꯅꯅꯦꯕ ꯃꯥꯅ ꯖꯦꯜ ꯌꯧꯈ꯭ꯔꯤꯁꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯃꯆꯥꯈꯩꯗ ꯅꯨꯡꯁꯤꯌꯦꯅꯁꯨ ꯑꯩꯒꯤ ꯑꯣꯏꯒꯦ ꯌꯥꯔꯔꯣꯏꯗꯕ ꯑꯗꯨꯝꯕ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯕꯤꯗꯕ ꯂꯥꯞꯊꯣꯛꯍꯧꯕ ꯑꯗꯩ ꯁꯨꯝꯕ ꯃꯤꯒꯤ ꯂꯨꯍꯣꯡꯗꯣꯔꯀꯥꯟꯗ ꯍꯦꯛ ꯅꯝꯐꯨ ꯍꯥꯐꯨꯗ ꯅꯨꯄꯤꯁꯦ ꯐꯥꯕ ꯑꯗꯩ ꯃꯣꯏꯊꯦꯝ ꯇꯧꯔ ꯆꯦꯟꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀ꯭ꯔꯥꯏꯝꯁꯦ ꯊꯣꯛꯑ ꯃꯁꯥꯗꯁꯨ ꯑꯋꯥꯕ ꯇꯥꯖꯩꯗꯅ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯂꯣꯏ ꯇꯥꯏꯗꯅ ꯑꯗꯨꯅ ꯁꯨꯝꯕꯁꯦ ꯊꯣꯛꯇꯅꯕꯒꯤꯅꯦꯕ ꯉꯁꯤꯒꯤ ꯅꯨꯡꯁꯤ ꯆꯩꯔꯥꯛ ꯍꯥꯏꯕ ꯋꯥꯔꯤꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯗꯤ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯤ ꯍꯥꯏꯕꯗꯤ ꯃꯔꯥꯜꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯣꯡꯊꯥꯡꯁꯤ ꯂꯥꯟꯅ ꯊꯥꯡꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟ ꯈꯪꯗꯕ ꯑꯩꯒꯤ ꯑꯄꯥꯝꯕ ꯉꯥꯛꯇꯅ ꯆꯠꯄ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯧꯗꯕ ꯑꯩꯈꯣꯏꯅ ꯌꯥꯗꯕ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯌꯥꯅꯕ ꯍꯣꯠꯅꯕ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯛꯇꯨꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨꯅ ꯍꯦꯟꯖꯜꯂꯒ ꯇꯧꯍꯩꯗꯕ ꯊꯕꯛ ꯑꯩꯈꯣꯏꯅ ꯈꯣꯡ ꯊꯥꯡꯖꯟꯕ ꯍꯥꯏꯁꯤ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯊꯝꯖꯕ ꯅꯨꯡꯁꯤ ꯆꯩꯔꯥꯛ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯄꯨꯊꯣꯛꯆꯔꯤꯕ ꯑꯦꯕ꯭ꯔꯤ ꯁꯦꯇꯔꯗꯦ 6 PM ꯗ ꯊꯝꯖꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯏꯄꯤꯁꯣꯗ 6 ꯁꯨꯕ ꯉꯁꯤꯒꯤꯗꯤ ꯃꯇꯝꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯅꯤꯅ ꯃꯌꯥꯝꯗꯒꯤ ꯍꯟꯅ ꯊꯥꯒꯠꯆꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯅ ꯚꯦꯂ꯭ꯌꯨ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯍꯦꯟꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯊꯝꯂꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜꯂꯣꯟ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯝ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯃꯤꯇꯤꯒꯦꯠ ꯇꯧꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯑꯦꯕ꯭ꯔꯤ ꯁꯦꯇꯔꯗꯦꯒꯤ ꯑꯦꯄꯤꯁꯣꯗ ꯃꯌꯥꯝꯁꯤ ꯑꯇꯣꯞꯄ ꯀꯌꯥ ꯑꯃꯁꯨ ꯌꯦꯡꯕꯤꯅꯕ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯑꯦꯄꯤꯁꯣꯗ 6 ꯁꯨꯕ ꯌꯦꯡꯕꯤꯔꯕ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ